ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯊꯧꯕ ꯃꯤꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯃꯗ ꯁꯥꯕꯤꯔꯩ ꯀꯧꯕ ꯋꯥꯈꯜ ꯄꯨꯝꯁꯣꯏ ꯁꯣꯏꯔꯕ ꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯨ ꯍꯥꯏꯐꯦꯠ ꯆꯪꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯕꯤꯔꯩꯗꯣ ꯉꯥꯎꯖꯔꯒꯁꯨ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯥꯅ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯅꯣꯡꯃ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯗꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡ ꯄꯨꯈ꯭ꯔꯤ ꯏꯁꯤꯠꯂꯒ ꯉꯥ ꯐꯥꯅꯔꯤ꯫ ꯑꯗꯨꯒ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯉꯥ ꯐꯥꯕ ꯌꯦꯡꯂꯤ꯫ ꯅꯨꯄꯥ ꯑꯃꯅ, "ꯁꯥꯕꯤꯔꯩ, ꯁꯥꯕꯤꯔꯩ, ꯅꯈꯣꯡ ꯃꯌꯥꯗ ꯉꯥꯃꯨ ꯑꯃ ꯂꯩꯔꯦꯅꯦ꯫ ꯅꯪꯕꯨ ꯉꯥꯃꯨꯗꯨ ꯎꯗ꯭ꯔꯣ? ꯅꯁꯝ ꯅꯁꯥꯡꯕꯗꯨ ꯁꯦꯟꯅꯔꯤꯉꯩꯗ?" "ꯑꯣ, ꯎꯖꯗꯤꯌꯦ, ꯎꯖꯗꯤꯌꯦ. ꯎꯔꯒꯕꯨ ꯉꯁꯥꯏꯅ ꯐꯥꯔꯣꯏꯗ꯭ꯔꯣ? ꯉꯥꯃꯨ ꯑꯁꯤꯕꯒꯤ ꯊꯋꯥꯏ ꯍꯜꯂꯛꯄ ꯑꯣꯏꯔꯝꯃꯤ, ꯅꯪꯅ ꯅꯊꯟꯅꯈꯛ ꯎꯔꯤꯗꯣ." "ꯍꯩ, ꯊꯋꯥꯏꯒ ꯄꯜꯂꯛꯀꯅꯨ. ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯦ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯕ ꯃꯤꯒꯤ ꯊꯋꯥꯏ ꯍꯦꯛ ꯍꯜꯂꯦꯅꯅꯦ ꯊꯥꯏꯅꯗꯒꯤ ꯋꯥꯔꯤꯅꯔꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯅꯣꯏꯒꯤ ꯉꯥ ꯐꯥꯕ ꯌꯦꯡꯂꯒ ꯉꯥ ꯂꯩꯐꯝ ꯇꯥꯛꯂꯤꯕꯁꯦ ꯉꯥꯗꯤ ꯆꯥꯕꯁꯨ ꯐꯪꯕ ꯅꯠꯇꯦꯗꯣ." "ꯏꯁ, ꯍꯣ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯅꯦ, ꯅꯪꯁꯨ ꯀꯨꯝꯂꯒꯅꯦ ꯐꯥꯔꯨ ꯂꯥꯎ. ꯀꯅꯥꯝꯇꯅ ꯅꯪꯉꯣꯟꯗ ꯊꯤꯡꯂꯣꯏ." "ꯍꯩ, ꯑꯩꯈꯣꯏꯗꯤ ꯏꯁꯤꯠꯄ ꯌꯥꯎꯗꯅ ꯉꯥ ꯐꯥꯕ ꯀꯃꯥꯏ ꯌꯥꯎꯗꯣꯏꯅꯣ? ꯌꯥꯎꯕ ꯌꯥꯔꯣꯏ." ꯍꯅꯨꯕ ꯑꯃꯅ, "ꯅꯇꯟ ꯇꯜꯂꯕꯗꯤ ꯆꯥꯗꯕ ꯇꯥꯕꯅꯤ. ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯁꯨ ꯂꯩꯀꯥꯏ ꯊꯨꯡꯅꯕ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤ ꯉꯥ ꯐꯥꯅꯤ ꯂꯥꯎꯈ꯭ꯔꯤꯕꯗꯨꯗꯤ." "ꯈꯨꯔꯥ, ꯑꯩ ꯇꯥꯍꯧꯗꯦꯅꯦ, ꯇꯥꯍꯧꯗꯦꯕ ꯑꯩꯗꯤ. ꯇꯥꯅꯕ ꯂꯥꯎꯕꯤꯔꯝꯗꯕꯅꯔ ꯀꯩꯅꯣ?" ꯅꯨꯄꯤ ꯑꯃꯅ, "ꯍꯣ, ꯂꯥꯎꯅꯤꯅ ꯂꯥꯎꯔꯗꯤ ꯃꯤ ꯂꯣꯏꯅ ꯇꯥꯅꯕ ꯍꯦꯛ ꯂꯥꯎꯕꯤꯔꯗꯤ ꯐꯗꯧꯅꯤ." "ꯏꯕꯦꯝꯃ, ꯅꯅꯥꯗꯣ ꯈꯔ ꯈꯔ ꯁꯦꯡꯗꯣꯛꯅꯧ. ꯅꯣꯏꯅꯤ ꯈꯛꯇꯅꯤ ꯇꯥꯍꯧꯗ꯭ꯔꯤꯕꯁꯦ. ꯑꯇꯩꯗꯤ ꯂꯣꯏꯅ ꯇꯥꯗꯨꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯁꯤꯠꯄ ꯌꯥꯎꯅꯔꯤꯕꯁꯤꯅꯤ." ꯄꯨꯈ꯭ꯔꯤ ꯃꯌꯥꯏꯗ ꯁꯥꯅꯧꯅ ꯁꯥꯕꯤꯔꯩꯗ, "ꯇꯥꯁꯥꯕꯤꯔꯩ, ꯅꯪꯗꯤ ꯑꯍꯜꯁꯤꯅ ꯂꯥꯎꯕꯗꯣ ꯇꯥꯏ ꯍꯥꯏꯌꯨꯀꯣ. ꯑꯩꯅ ꯍꯥꯏꯕꯅꯦ ꯍꯥꯏꯒꯅꯨꯀꯣ." "ꯏꯁ, ꯇꯥ ꯁꯥꯕꯤꯔꯩ ꯀꯧꯔꯛꯀꯅꯨ, ꯏꯆꯦ ꯁꯥꯕꯤꯔꯩ ꯀꯧꯔꯛꯑꯣ." "ꯑꯁ, ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯋꯣꯏꯕ ꯇꯥ ꯁꯥꯕꯤꯔꯩ. ꯃꯤꯉꯣꯟꯗ ꯀꯧꯒꯦ ꯀꯧꯍꯜꯂꯣ, ꯑꯩꯗꯤ ꯃꯗꯨ ꯉꯝꯃꯣꯏ." "ꯁꯥꯅꯧ, ꯅꯪ ꯑꯩꯁꯦ ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯕꯣ?" "ꯀꯩꯅꯣ ꯇꯥ ꯁꯥꯕꯤꯔꯩ, ꯅꯨꯄꯥꯗꯕꯨ ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ? ꯅꯪ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯤꯡꯕ꯭ꯔꯣ?" "ꯀꯩꯅꯦꯒꯦ ꯁꯤꯗꯤ, ꯅꯨꯄꯤꯕꯨ ꯅꯨꯄꯤ ꯃꯥꯟꯗ꯭ꯔꯕ ꯍꯥꯏꯁꯤꯕꯣ? ꯍꯣ, ꯌꯥꯖꯔꯦ ꯌꯥꯖꯔꯦ. ꯉꯥ ꯈꯔꯁꯦ ꯌꯨꯝꯗ ꯊꯣꯡꯂꯒ ꯆꯥꯖꯔꯨꯒꯦ." "ꯇꯥꯁꯥꯕꯤꯔꯩ, ꯅꯪꯗꯤ ꯀꯥꯏꯗ ꯊꯣꯡꯉ ꯆꯥꯗꯣꯏꯕ?" "ꯀꯩꯅꯦꯒꯤ ꯁꯥꯅꯧ, ꯌꯨꯝ ꯂꯩꯁꯤ ꯎꯗ꯭ꯔꯕꯣ? ꯅꯪꯗꯤ ꯅꯌꯨꯝꯗꯁꯨ ꯆꯪꯍꯟꯗꯅ." "ꯑꯣ, ꯂꯣꯟꯅ ꯆꯪꯉꯒꯅꯦ ꯊꯣꯡꯉ ꯆꯥꯗꯧꯔꯤꯕꯅꯤ." "ꯅꯆꯤꯟ ꯅꯅꯥꯎ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯐꯨꯕꯤꯔꯛꯁꯅꯤ." "ꯀꯔꯤꯌꯥ? ꯄꯣꯛꯁꯨ ꯄꯣꯛꯃꯤꯟꯅꯗꯧ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯤ ꯐꯨꯗꯧꯔꯤꯕ?" "ꯀꯔꯤꯅꯣ ꯇꯥꯁꯥꯕꯤꯔꯩ, ꯇꯥꯆꯧꯒ ꯇꯌꯥꯏꯒꯗꯨꯕꯨ ꯅꯪꯒ ꯀꯃꯥꯏ ꯄꯣꯛꯃꯤꯟꯅꯗ꯭ꯔꯤꯕꯅꯣꯅꯦ? ꯅꯣꯏ ꯑꯍꯨꯝꯁꯦ ꯅꯃꯥꯝꯇꯒꯤ ꯃꯆꯥꯅꯤ." "ꯀꯔꯤ? ꯑꯩꯕꯨ ꯊꯤꯅ ꯇꯧꯕ ꯃꯣꯏꯕꯨ ꯑꯩꯒ ꯀꯔꯝ ꯍꯥꯏꯅ ꯄꯣꯛꯃꯤꯟꯅꯕꯅꯦ ꯍꯥꯏꯗꯧꯔꯤꯕꯅꯣ?" ꯉꯥ ꯐꯥꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃ ꯃꯇꯣꯝꯇ, "ꯑꯣ, ꯅꯨꯄꯤ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯊꯤꯅ ꯇꯧꯕꯤꯕ. ꯐꯨꯕꯤ ꯆꯩꯕꯤꯕ ꯍꯦꯃꯟꯕꯗꯒꯤ ꯁꯥꯕꯤꯔꯩꯁꯦ ꯋꯥꯈꯜ ꯐꯖꯅ ꯆꯣꯏꯔꯕꯅꯤꯀꯣ ꯉꯁꯤꯗꯤ. ꯃꯣꯏ ꯄꯥꯞꯇꯤ ꯆꯦꯅꯤ, ꯕꯣꯀꯨꯜꯒ ꯕꯤꯃꯣꯜꯒꯗꯣ. ꯃꯤꯒꯤ ꯃꯃꯥ ꯄꯨꯛꯅꯨꯡꯗ ꯌꯥꯎꯖꯔꯛꯂꯕ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡ ꯃꯇꯧꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯔꯒ ꯀꯔꯝ ꯍꯥꯏꯅ ꯐꯗꯧꯔꯤꯕꯅꯣ?" ꯂꯣꯡꯇ꯭ꯔꯥꯏ ꯈꯣꯟꯕꯤ ꯅꯨꯄꯤ ꯑꯃꯅ, "ꯕꯣꯀꯨꯜꯒ ꯕꯤꯃꯣꯜꯒꯁꯦ ꯄꯥꯈꯪ ꯑꯣꯏꯔꯤꯀꯥꯟꯗꯗꯤ ꯃꯅꯥꯎꯅꯨꯄꯥꯁꯦ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯝꯕꯅꯤ. ꯅꯨꯄꯤ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤꯗꯤ ꯃꯅꯥꯎꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯕꯒ ꯀꯥꯎꯈ꯭ꯔꯦꯗꯅ, ꯃꯇꯨ ꯃꯆꯥꯅ ꯍꯦꯟꯕꯅꯤꯅ. ꯑꯗꯣ ꯕꯤꯃꯣꯜꯒꯤ ꯅꯨꯄꯤ ꯁꯅꯥꯔꯩꯗꯤ ꯐꯕꯅꯤ." ꯅꯨꯄꯥꯗꯨꯅ, "ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯋꯣꯠ ꯑꯄꯥ ꯆꯥꯔꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯨꯝꯍꯩꯅꯤ ꯈꯟꯅ ꯌꯦꯡꯂꯒ ꯑꯩꯈꯣই ꯃꯁꯦ ꯋꯥꯔꯤ ꯂꯤꯅꯕ ꯇꯥꯕꯅꯤ ꯏꯕꯦꯝꯃ." ꯁꯥꯕꯤꯔꯩꯗꯨ ꯉꯥ ꯈꯔ ꯐꯥꯔꯒ ꯁꯨꯃꯥꯡꯗ ꯂꯦꯞꯂꯒ, "ꯏꯅꯝꯃ, ꯏꯅꯝꯃꯧ!" ꯏꯃꯨꯡꯗꯒꯤ ꯕꯣꯀꯨꯜꯒꯤ ꯅꯨꯄꯤ ꯉꯥꯟꯕꯤꯅ, "ꯃꯄꯥ, ꯑꯩꯗꯤ ꯃꯁꯤ ꯌꯥꯝ ꯍꯩꯅꯗ꯭ꯔꯦꯀꯣ. ꯅꯨꯄꯤ ꯃꯔꯛꯇ ꯊꯝꯒꯦꯒ ꯊꯝꯈ꯭ꯔꯣ. ꯑꯩ ꯇꯨꯀꯠꯆꯕ ꯐꯥꯎꯔꯛꯑꯦꯕ ꯁꯨꯝ ꯅꯅꯥꯎ ꯅꯨꯄꯥꯁꯦ." "ꯃꯁꯦ ꯑꯩꯅ ꯑꯁꯤꯒꯤ ꯃꯤꯡꯁꯤ ꯀꯧꯅꯨꯅ ꯐꯅ ꯌꯥꯝꯅ ꯁꯨꯐꯩ. ꯀꯃꯥꯏꯅ ꯇꯧꯕ ꯑꯉꯥꯡꯅꯣ ꯃꯁꯤꯕꯣ?" ꯃꯄꯥꯜꯗꯅ, "ꯏꯅꯝꯃ, ꯆꯥꯛ ꯈꯤꯇ ꯄꯤꯌꯣ, ꯑꯩ ꯉꯥ ꯊꯣꯡꯉ ꯆꯥꯒꯦ." ꯕꯤꯃꯣꯜꯒꯤ ꯌꯨꯝꯗꯒꯤ ꯕꯤꯃꯣꯜꯒꯤ ꯅꯨꯄꯤ ꯁꯅꯥꯅ, "ꯃꯥꯕꯨ ꯆꯥꯛꯀ ꯆꯥꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ?" ꯁꯅꯥꯗ ꯊꯣꯛꯂꯛꯏ, "ꯏꯕꯨꯡꯉꯣ, ꯏꯁ, ꯂꯩꯈꯣꯝꯗꯨꯗꯤ ꯀꯗꯥꯏ ꯀꯨꯝꯃꯨꯔꯦ? ꯫ 'ꯏꯅꯝꯃ, ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯕ ꯌꯥꯎꯔꯨꯏꯅꯤ." ꯕꯤꯃꯣꯜꯒꯤ ꯅꯨꯄꯤ ꯁꯅꯥꯅ, "ꯏꯁ, ꯂꯩꯈꯣꯝꯗꯨꯗꯤ ꯀꯗꯥꯏ ꯀꯨꯝꯃꯨꯔꯦ? 'ꯏꯅꯝꯃ, ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯐꯥꯕ ꯌꯥꯎꯔꯨꯏꯅꯤ."
Ibunga nangbu aingona inama kawgano inama kawgano haibani nangbo noitene saurido adugi so yambani inama sigi ngasiya kita thongbiyo ai chak yam lami hoi hoi ado nang irudo hanane amta luza thuso hoi inama Bokuldu mapana sai mapairaga thoklei hey nangai ko aina nangwanda adugi mingaudo kawgano na kaira haikre ha hey kisinabuna ga yare sien kinune nang taso aingona puiraga ayam kiye aingona pugano taso karigi kiba sai kiradi nang aina ba karigi inri ha Bokulna sabireidu thina phubirami sanado khamba sungamda nungaitabana loiri Noigi nasina tause pusil tokna pikre dei isi nangsu kumai oina yenglaga dom laiko Bokul gi nupi nganbina phuo yumdaga changhalakano Numidangni Bimoldu thabak halakpada sabireidu thongalgi upami makhongda ningaidana mamit anidu mamaigi lekho marakta mapi taba loikhibagi kangli sinthari Bimolna karino musina manungda semba Magi tumfamdu tungge leitana sida kadoriba Bimoldu magi makhongduna manangnupa sabireidu nomlaga hey sabirei tabro sabirei masibu kaide kumurjano lekho mayamsiga horen matai mathoklaga haldokjarasani Sanagi sakhungwa thangnaba Bokulgi sakhum maningdagi nganbiga Bokulgadu wari sari nganbidu kon phengna Bimolda hairodana adudi aina hangdokli wado Bimolda haida wado aingonda hairaga kaidowdoino aina hangdokpudo fazana tawrini nupina hangdoklaga khara malidina sigumbasidi as paktabana ibunga layengsi si kok hairaga loirisibo ado layengbugi sildo ingkol yolaga yengsi haibado nangna hana haudo haibi wani aidi sanadu sakhumda karino isege teigana ngangnarisibo layengwa yaba nabusu nate ingkolna karigi mo yondoiba kanagi saru yondoiba ibungodi 𝗥𝗵𝗵 nate Bimoldu changlei sana tabro tai as changi kholiga haibiro yadro khara changakena haigena korin egisi nangwanda kaino nangna natomta burum solaga sak thongiduna itomta wari saine kaino ibungodo thongalda tummaga lehoiduna kaigino itaina khara phukibani ma chaidi dum sakini yaroiba mingaudo semdoktriba ma chaidum sakini tayai mi amada asoiba yengsingi yaw yengsilabadi awatpamta leitabani nangise nupi manbisida kankhaliro aigisi inauni nungsidaba nate mingaudo nangna kharayo nangna idiyani semdo hayo kankhatpagi wakhakta nate tayai warakpa khudingmak phuraga warakadaba nate wahaina warakpa yaba pambai myam masu leiri Pamungda moyenigi angang masa amakak leibadu tumma hogolakpa mali kapai aduga muktungkre moi ani tumina leirambadagi Bimolna ibungodo thongalda tumhobuni ibungodi thongalda tumhanba kuire kaino noina as thongal laibadi thongal wangda tumhowebani tasongda tumhanbani aina nate tasogi mayokta wangangusu lekai mangda phajade khana jainaba talle tayai aidi noina china nangna nanangnu pada tawbirisa yam pende ko aidi nangi wado mamangdagi haida dum laklabani ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯗꯨꯒ ꯋꯥꯈꯜ ꯁꯣꯏꯕ ꯑꯃꯨꯛ ꯁꯥꯖꯤꯜꯂꯛꯏ ꯉꯥꯎꯔꯤꯔꯁꯨ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗꯦ ꯑꯗꯨꯕꯨ ꯏꯅꯥꯎꯅꯦ ꯑꯩꯁꯨ ꯃꯤꯅꯨꯡꯁꯤ ꯈꯪꯉꯤ ꯑꯩꯕꯨ ꯌꯥꯝꯅ ꯐꯠꯇꯅ ꯎꯍꯟꯕꯁꯨ ꯂꯥꯟꯒꯅꯤꯗ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯉꯥ ꯊꯣꯡꯉꯤ ꯂꯨꯄꯥ ꯀꯌꯥꯒꯤ ꯂꯩꯔꯨꯕ ꯅꯠꯇꯦ ꯏꯕꯨꯡꯉꯣꯅ ꯐꯥꯔꯛꯄꯅꯤ ꯃꯤꯒꯤ ꯄꯨꯈ꯭ꯔꯤ ꯅꯩꯕ ꯑꯃꯨꯛ ꯌꯥꯎꯔꯤꯔꯥ ꯃꯁꯤ ꯑꯩꯅ ꯑꯃꯨꯛ ꯁꯣꯏꯗꯅ ꯐꯨꯔꯛꯇꯅ ꯂꯩꯀꯥꯏ ꯀꯨꯝꯍꯩ ꯑꯣꯏꯔꯅꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯍꯦꯛꯇ ꯁꯥꯎꯒꯠꯀꯅꯨ ꯑꯉꯥꯡ ꯍꯧꯅꯤ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗꯣ ꯉꯥ ꯐꯥꯕ ꯌꯥꯎꯔꯨꯕꯒꯤꯅꯤ ꯍꯣꯔꯦꯟ ꯃꯥꯒꯤ ꯈꯔ ꯐꯖꯅ ꯄꯤꯕꯤꯔꯨꯁꯣ ꯐꯤ ꯑꯃꯒ ꯄꯤꯔꯨꯁꯣ ꯃꯁꯥꯗꯣ ꯂꯩꯈꯣꯝ ꯉꯥꯛꯇꯅꯤ ꯇꯩꯍꯧꯔꯤꯕꯗꯣ ꯏꯃꯥꯒ ꯕꯖꯤꯒ ꯅꯤꯡꯁꯤꯡꯂꯛꯄ ꯃꯥꯜꯂꯤ ꯃꯃꯤꯠꯇꯣ ꯇꯌꯥꯏ ꯅꯪ ꯐꯦꯡꯕ ꯈꯔ ꯍꯜꯂꯣ ꯀꯣꯛꯁꯦ ꯕꯪ ꯀꯥꯕꯤꯁꯤꯅꯤ ꯑꯩꯒꯤ ꯌꯥꯝ ꯁꯣꯏꯔꯤꯁꯦ ꯃꯣꯔꯥꯁꯦ ꯂꯝꯌꯥꯏꯗ ꯊꯝꯂꯨꯅꯦ ꯕꯤꯃꯣꯜꯗꯨ ꯃꯣꯔꯥꯗ ꯈꯣꯡꯅ ꯏꯟꯊꯣꯛꯂꯒ ꯊꯣꯛꯈꯤ ꯁꯅꯥꯗꯨ ꯕꯤꯃꯣꯜꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯁꯤ ꯃꯅꯥꯎ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯅꯤꯀꯣ ꯅꯣꯏ ꯑꯍꯨꯝꯁꯦ
ꯅꯨꯡꯁꯤꯅꯕꯒꯤ ꯆꯥꯡꯁꯦ ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯅ ꯌꯥꯝ ꯍꯦꯜꯂꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯗꯣ ꯏꯇꯩꯗꯒꯤꯗꯤ ꯇꯌꯥꯏꯅ ꯃꯤꯅꯨꯡꯁꯤ ꯈꯤꯇꯪ ꯆꯦꯟꯕ ꯃꯥꯜꯂꯦ ꯏꯕꯨꯡꯉꯣꯒꯤꯗꯃꯛ ꯏꯆꯦꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯅꯅꯥꯎꯁꯦ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕ ꯇꯌꯥꯏꯁꯦ ꯏꯇꯩꯒ ꯆꯞ ꯃꯥꯟꯅꯔꯝꯒꯅꯤ ꯅꯣꯡꯃ ꯁꯥꯅꯧꯒ ꯁꯥꯕꯤꯔꯩꯒꯗꯨ ꯁꯥꯅꯧꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃ ꯎꯅꯕ ꯆꯠꯂꯤ ꯁꯥꯅꯧꯅ ꯇꯥ ꯁꯥꯕꯤꯔꯩ ꯅꯪꯅ ꯑꯌꯥꯝꯕ ꯋꯥꯔꯤ ꯁꯥꯗꯧꯅꯤꯀꯣ ꯊꯥꯖꯗꯣ ꯏꯁ ꯅꯨꯄꯤ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯗꯅ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯒꯦ ꯍꯥꯏꯔꯣ ꯑꯦ ꯎꯅꯕ ꯆꯠꯂꯤꯕ ꯅꯨꯄꯤꯁꯦ ꯇꯤꯟꯅꯕ ꯅꯨꯄꯤ ꯅꯠꯇꯦ ꯑꯩꯒ ꯀꯣꯏꯅꯒꯦꯅ ꯎꯅꯕ ꯆꯠꯂꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝ ꯇꯤꯟꯅꯔꯤ ꯑꯗꯣ ꯉꯁꯤꯗꯒꯤ ꯃꯥꯒ ꯀꯣꯏꯅꯔꯣꯅ ꯅꯪꯅ ꯈꯔ ꯍꯥꯏꯖꯤꯜꯂꯨ ꯍꯥꯏꯕꯅꯤ ꯏꯁ ꯅꯨꯄꯤꯕꯨ ꯄꯥꯝꯃꯗꯤ ꯄꯥꯝꯃꯦ ꯀꯣꯛ ꯍꯥꯏꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯥꯅ ꯅꯪ ꯄꯥꯝꯃꯗꯤꯅꯦ ꯍꯣꯏ ꯍꯥꯏꯔꯛꯀꯅꯤ ꯄꯥꯝꯗ꯭ꯔꯗꯤ ꯑꯗꯨꯝ ꯇꯤꯟꯅꯁꯦ ꯍꯥꯏꯔꯛꯀꯅꯤ ꯈꯪꯗꯦ ꯇꯥꯁꯅꯧ ꯑꯩꯗꯤ ꯇꯤꯟꯅꯕ ꯈꯤꯔꯦ ꯑꯃꯨꯛ ꯀꯣꯏꯅꯅꯤꯡꯉꯤ ꯃꯥꯒ ꯄꯦꯜꯂꯤꯗꯀꯣ ꯏꯕꯨꯡꯉꯣ ꯏꯆꯦ ꯀꯧꯔꯨꯁꯨ ꯌꯥꯗꯦ ꯅꯪ ꯇꯧꯔꯤꯕ ꯑꯩꯅ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯅꯪꯅ ꯍꯥꯏꯕ ꯌꯥꯗꯧꯔꯤꯕ ꯏꯁ ꯇꯥꯁꯥꯕꯤꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯏꯆꯦ ꯀꯧꯗꯣꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯏꯆꯦ ꯀꯧ ꯍꯥꯏꯗꯣ ꯅꯪꯅ ꯅꯀꯣꯏ ꯌꯧꯗ꯭ꯔꯀꯥꯟꯗ ꯏꯆꯦ ꯀꯧꯅꯤ ꯑꯩꯅ ꯇꯨꯡꯗꯒꯤ ꯎꯔꯒ ꯏꯆꯦ ꯀꯧꯒꯦ ꯃꯥꯡꯗ ꯎꯔꯒꯅ ꯏꯆꯦꯗꯤ ꯁꯨꯀꯧ ꯀꯧꯔꯣꯏ ꯀꯔꯤ ꯇꯨꯡꯗꯒꯤꯗꯤ ꯀꯩꯒꯤ ꯏꯆꯦ ꯀꯧꯗꯣꯏꯕ ꯍꯣ ꯇꯨꯡꯗꯒꯤ ꯌꯦꯡꯕꯗ ꯅꯁꯝꯗꯣ ꯅꯨꯄꯤ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯃꯣꯏ ꯑꯅꯤꯗꯨ ꯊꯥꯖ ꯎꯅꯕ ꯆꯠꯂꯤ ꯁꯣꯝꯗꯅ ꯕꯣꯀꯨꯜꯗꯨ ꯏꯪꯈꯣꯜ ꯌꯣꯟꯕꯒꯤ ꯕꯤꯃꯣꯜꯒ ꯋꯥ ꯈꯟꯅꯕ ꯄꯥꯝꯅꯩ ꯕꯣꯀꯨꯜꯗꯨ ꯕꯤꯃꯣꯜꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯒ ꯕꯤꯃꯣꯜꯗꯨ ꯅꯣꯡꯃꯥꯏꯖꯤꯡꯅꯤ ꯊꯕꯛ ꯆꯠꯂꯝꯃꯣꯏꯗ ꯇꯥꯆꯧ ꯑꯩ ꯊꯕꯛ ꯆꯠꯂꯣꯏ ꯏꯃꯨꯡꯗ ꯑꯉꯥꯡ ꯁꯨꯝꯃꯤ ꯑꯉꯥꯡꯗꯨ ꯁꯅꯥꯗ ꯄꯤꯔꯝꯃꯨꯅꯦ ꯏꯕꯥꯅꯤ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯤꯅꯦ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯅꯕ ꯊꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯇꯥꯆꯧ ꯑꯩ ꯊꯣꯛꯂꯛꯏ ꯁꯅꯥ ꯑꯩ ꯇꯥꯆꯧꯒ ꯉꯥꯏꯍꯥꯛꯇ ꯐꯝꯂꯨꯒꯦ ꯑꯉꯥꯡꯁꯦ ꯐꯃꯨꯡꯗ ꯊꯅꯝꯒꯦꯀꯣ ꯑꯉꯥꯡꯗꯤ ꯇꯨꯝꯂꯕꯣ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯒꯤ ꯄꯣꯛꯂꯝꯃꯤꯅꯣ ꯈꯪꯗꯦꯃꯤ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯑꯁꯨꯛ ꯍꯟꯊ ꯂꯣꯏꯅꯕ ꯃꯄꯥꯜꯗ ꯕꯣꯀꯨꯜꯅ 이보 안강가 ꯂꯧꯗꯨꯅ ꯇꯧꯔꯨꯅꯨꯀꯣ ꯃꯣꯏꯅ ꯄꯣꯛꯄꯅꯤ ꯃꯣꯏꯅ ꯑꯗꯨꯝ ꯁꯦꯟꯅꯖꯁꯅꯨ ꯇꯥꯆꯧꯗꯒꯤ ꯑꯩꯅ ꯌꯨꯝ ꯍꯥꯟꯅ ꯄꯥꯟꯕꯅꯤꯅ ꯏꯆꯥ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯨꯔꯦ ꯇꯥꯆꯧꯁꯨ ꯏꯆꯥ ꯂꯩꯔꯀꯥꯟ ꯈꯪꯉꯛꯀꯅꯤ ꯀꯔꯤ ꯋꯥ ꯇꯥꯟꯅꯗꯣꯏꯅꯣ ꯁꯤꯗ ꯃꯪꯒꯣꯜꯗ ꯐꯝꯃꯒ ꯑꯗꯨꯝ ꯇꯥꯟꯅꯔꯁꯤ ꯇꯥꯆꯧ ꯐꯝꯁꯤ ꯐꯝꯁꯤ 이bungo기 ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯌꯣꯜꯂꯁꯤ ꯀꯩꯒꯤ ꯌꯣꯟꯗꯣꯏꯅꯣ ꯇꯥꯆꯧ ꯃꯥ ꯂꯥꯌꯦꯡꯅꯕꯅꯤ ꯌꯣꯟꯗꯧꯔꯤꯕꯁꯤ ꯕꯤꯃꯣꯜ ꯍꯦꯔꯥ ꯇꯥꯆꯧ ꯂꯥꯌꯦꯡꯕ ꯌꯥꯕ ꯑꯅꯥꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯃꯤ ꯏꯃꯥ ꯄꯨꯛꯅꯨꯡꯗꯒꯤ ꯌꯥꯎꯖꯔꯛꯂꯕꯁꯤꯕꯣ ꯀꯔꯝꯕ ꯃꯑꯣꯡꯗ ꯂꯥꯌꯦꯡꯕ ꯉꯝꯗꯧꯔꯤꯕꯅꯣ ꯇꯥꯆꯧ ꯕꯤꯃꯣꯜ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ ꯃꯥ ꯂꯥꯌꯦꯡꯕꯒꯤ ꯋꯥ ꯉꯥꯛꯁꯨ ꯅꯠꯇꯦ ꯏꯕꯨꯡꯉꯣꯗꯤ ꯉꯥꯎꯔꯕꯅꯤ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯏꯔꯩ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯉꯥꯎꯕ ꯍꯥꯏꯁꯤꯗꯤ ꯉꯁꯤ ꯍꯌꯦꯡꯁꯤꯅꯤ ꯇꯝꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯃꯥꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯊꯝꯂꯒ ꯇꯥꯆꯧ ꯇꯥꯆꯧꯒꯤ ꯋꯥꯈꯜꯗꯣ ꯄꯤꯛꯃꯟꯗ꯭ꯔꯥ ꯑꯩꯅ ꯏꯕꯨꯡꯉꯣꯗ ꯐꯅ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯅꯣꯡꯃꯇ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯤ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯇꯥꯆꯧꯅ ꯃꯗꯨ ꯈꯜꯂꯝꯕꯁꯦ ꯑꯩꯗꯤ ꯇꯁꯦꯡꯅ ꯌꯥꯝ ꯊꯤꯅ ꯉꯛꯏ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯑꯩꯁꯦ ꯐꯠꯇꯕ ꯋꯥꯈꯜ ꯈꯜꯂꯤ ꯁꯤꯔꯕꯤꯃꯣ ꯍꯣꯏ ꯇꯥꯆꯧꯒꯤ ꯋꯥꯈꯜꯁꯦ ꯑꯐꯕꯗꯤ ꯅꯠꯇ꯭ꯔꯦ ꯏꯃꯥ ꯑꯃꯅ ꯄꯣꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯍꯦꯛ ꯏꯈꯥꯒꯤ ꯏꯅꯥꯎꯕꯨ ꯃꯤ ꯑꯃ ꯑꯣꯏꯅ ꯇꯥꯆꯧꯅ ꯁꯨꯛꯎ ꯄꯤꯔꯛꯇ꯭ꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯌꯥꯔꯦꯗ ꯕꯤꯃꯣꯜ ꯅꯪꯒ ꯑꯩꯒ ꯈꯦꯠꯅꯕ ꯌꯥꯝ ꯂꯩ ꯅꯪꯅ ꯀꯥꯎꯕ ꯑꯃ ꯂꯩꯔꯦ ꯅꯪꯅ ꯑꯀꯜ ꯑꯔꯤꯡ ꯁꯥꯗꯅ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯒ ꯐꯨꯅ ꯆꯩꯅꯕꯗ ꯑꯩꯅ ꯁꯪꯇꯥꯏꯅꯔꯒ ꯀꯟꯕꯤꯔꯛꯄ ꯉꯥꯛꯇꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯗꯨ ꯇꯥꯆꯧ ꯑꯩꯅ ꯃꯤ ꯐꯅ ꯐꯨꯅꯔꯛꯂꯕꯁꯨ ꯏꯔꯦꯝꯈꯥꯛꯀꯤ ꯏꯅꯥꯎꯗ ꯉꯁꯤ ꯐꯥꯎꯕ ꯈꯨꯕꯥꯡꯅ ꯁꯦꯠ ꯊꯥꯗ꯭ꯔꯤ ꯉꯥꯟꯕꯤꯗꯨ ꯃꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕꯗꯨ ꯇꯥꯔꯝꯕꯗꯒꯤ ꯊꯣꯛꯂꯛꯏ 이bungo ꯑꯩ ꯋꯥ ꯍꯥꯏꯒꯦ 이bungoꯒꯤ ꯏꯪꯈꯣꯜꯁꯦ ꯅꯣꯏ ꯇꯥꯆꯧ ꯅꯣꯏ ꯑꯅꯤꯒꯤ ꯑꯗꯨꯝ ꯑꯣꯏꯒꯗꯧ ꯃꯔꯩꯔꯕꯅꯤ ꯀꯃꯥꯏꯅꯅꯣ ꯍꯥꯏꯁꯤ ꯏꯇꯩꯃ ꯍꯩꯃ ꯑꯉꯥꯎꯕ ꯃꯤ ꯑꯃꯇ ꯃꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯀꯅꯥ ꯌꯥꯎꯔꯒꯦ ꯑꯗꯨꯒ 이bungoꯁꯨ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯅꯤꯁꯨ ꯂꯩꯇꯦ ꯇꯥꯆꯧꯒꯤ ꯀꯣꯛꯁꯤꯗꯤ ꯏꯇꯩꯃꯅ ꯈꯟꯕ ꯑꯣꯏꯔꯦ ꯇꯥꯆꯧꯗꯤ ꯋꯥꯈꯜ ꯈꯟꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗ꯭ꯔꯕꯣ ꯕꯤꯃꯣꯜ ꯑꯐꯕ ꯋꯥꯗꯤ ꯅꯇꯩꯃꯅ ꯍꯧꯗꯣꯛꯂꯕꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯇꯥꯒꯅꯤ ꯀꯥꯟꯅꯕ ꯋꯥ ꯇꯥꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯣꯏꯕꯒꯤꯅꯤ ꯑꯩꯅ ꯅꯇꯩꯃꯅ ꯍꯥꯏꯕ ꯌꯥꯔꯤꯁꯦ ꯅꯇꯩꯃꯒ ꯀꯨꯞꯅ ꯇꯥꯟꯅꯔꯒ ꯅꯪꯅ ꯌꯥꯅꯤꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯂꯤꯕꯁꯤꯅꯤ ꯇꯥꯆꯧ ꯑꯩꯗꯤ ꯅꯣꯏꯒꯤ ꯋꯥꯐꯝꯁꯦ ꯁꯨꯡꯌꯥ ꯌꯥꯔꯣꯏ
ꯑꯉꯥꯎꯕꯅꯤ ꯍꯥꯏꯔꯤꯕ ꯏꯅꯥꯎ ꯅꯨꯄꯥꯁꯤꯁꯨ ꯃꯤꯅꯤ ꯉꯥꯎꯔꯤꯁꯤꯁꯨ ꯇꯥꯆꯧꯅ ꯉꯥꯎꯍꯟꯕꯅꯤ ꯏꯇꯩꯃꯗ ꯁꯥꯎꯕ ꯉꯝꯗ꯭ꯔꯒ ꯏꯕꯨꯡꯉꯣꯗ ꯇꯥꯏꯅꯐꯝ ꯑꯣꯏꯕ ꯏꯕꯨꯡꯉꯣꯗ ꯍꯦꯛꯇ ꯐꯨꯕꯤꯕ ꯇꯥꯆꯧꯅ ꯉꯁꯥꯏ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯨꯅꯩ ꯍꯥꯏꯔꯤꯕꯗꯣ ꯏꯇꯩꯃꯒꯤ ꯃꯃꯥꯡꯗ ꯍꯧꯗꯣꯔꯛꯀꯅꯨ ꯇꯥꯆꯧ ꯀꯟꯕꯒꯤꯅꯤ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯨꯅꯩꯗꯣ ꯇꯥꯆꯧꯗꯤ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯐꯨꯕꯤꯗꯅꯗ ꯂꯩꯕꯅꯤꯗꯣ ꯑꯩꯒ ꯂꯩꯔꯝꯗ꯭ꯔꯗꯤ ꯇꯥꯆꯧꯗꯤ ꯅꯥꯟꯅ ꯃꯤꯅ ꯐꯨꯕꯗ ꯁꯤꯔꯅꯤ ꯀꯔꯤꯅꯣ ꯇꯥꯆꯧ ꯌꯥꯏꯃꯅ ꯉꯥꯡꯂꯤ ꯋꯥꯁꯤꯅ ꯑꯁ ꯉꯥꯟꯕꯤ ꯏꯕꯨꯡꯉꯣꯅ ꯉꯥꯏꯍꯥꯛ ꯁꯥꯎꯕꯒꯤ ꯄꯉꯥꯡ ꯉꯥꯡꯂꯤꯕꯅꯤ ꯌꯥꯔꯦꯗ ꯇꯥꯆꯧ ꯅꯪ ꯀꯟꯕꯗꯅꯤ ꯑꯩꯅ ꯐꯨꯅꯔꯤꯕ ꯃꯤꯁꯤꯡꯗꯣ ꯁꯅꯥꯗꯨ ꯊꯣꯡꯖꯤꯜꯗ ꯑꯉꯥꯡ ꯄꯝꯂꯒ ꯇꯌꯥꯏ ꯃꯤꯅ ꯈꯠꯅ ꯃꯥꯟꯈ꯭ꯔꯅꯤ ꯇꯞꯅ ꯍꯥꯏꯕꯤꯌꯨ ꯁꯅꯥ ꯅꯪꯗꯤ ꯑꯩꯒꯁꯦ ꯇꯞꯊꯅꯕ ꯊꯦꯝꯖꯤꯟꯗꯅ ꯇꯧꯔꯤꯗꯅ ꯑꯗꯣ ꯏꯇꯩꯃꯗꯤ ꯇꯥꯆꯧꯗ ꯍꯨ ꯀꯥꯝꯁꯤꯟꯕꯤ ꯏꯟꯁꯤꯟꯕꯤꯒꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯇꯧꯔꯝꯗꯣꯏꯁꯤ ꯀꯔꯤꯅꯣ ꯌꯥꯏꯃ ꯑꯩꯅ ꯅꯣꯏ ꯇꯥꯆꯧꯗ ꯀꯔꯤ ꯏꯟꯁꯤꯜꯂꯒꯦ ꯅꯠꯇꯦ ꯑꯩꯅ ꯀꯔꯤ ꯐꯠꯇ ꯋꯥ ꯏꯟꯁꯤꯜꯂꯒꯦ ꯍꯥꯏꯕꯅꯤ ꯍꯦ ꯉꯥꯟꯕꯤ ꯌꯥꯔꯦ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯑꯩꯒꯤ ꯋꯥ ꯈꯨꯉꯥꯡꯁꯤꯁꯨ ꯅꯪꯅ ꯏꯟꯁꯤꯟꯕ ꯃꯥꯟꯕ ꯋꯥ ꯈꯔ ꯌꯥꯎꯔꯤ ꯑꯗꯨꯒꯤ ꯌꯥꯏꯃꯅ ꯆꯤꯡꯅꯔꯤꯅꯤ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯏꯆꯤꯜ ꯏꯅꯥꯎ ꯀꯥꯏꯅꯕ ꯊꯨꯒꯥꯏꯅꯕꯗꯤ ꯅꯨꯄꯤ ꯅꯣꯏꯅꯁꯨ ꯈꯔ ꯍꯦꯟꯅ ꯇꯧꯒꯜꯂꯤꯗꯅ ꯑꯗꯨꯒꯤ ꯍꯥꯏꯔꯤꯅꯤ ꯁꯥꯎꯔꯨ ꯕꯤꯃꯣꯜꯗꯨ ꯁꯅꯥꯗ ꯆꯦꯞꯅ ꯌꯦꯡꯂꯒ ꯅꯣꯛꯄ ꯈꯥꯡꯂꯤ ꯁꯅꯥꯁꯨ ꯃꯥꯅ ꯄꯥꯝꯂꯤꯕ ꯑꯉꯥꯡꯗꯨꯗ ꯂꯛꯅ ꯁꯤꯟꯅꯔꯒ ꯅꯣꯛꯂꯤ ꯉꯥꯟꯕꯤꯗꯨ ꯃꯃꯥꯏꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯔꯒ ꯀꯔꯤꯅꯣ ꯃꯥꯏꯁꯤꯗꯤ ꯏꯪꯈ꯭ꯔꯁꯤꯗ ꯐꯨꯡ ꯐꯨꯡ ꯁꯥꯒꯠꯂꯛꯏꯁꯤꯅ ꯑꯣ ꯏꯀꯥꯏꯔꯤꯕ ꯀꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯒꯤꯁꯦ ꯑꯣ ꯏꯀꯥꯏꯔꯗꯤ ꯃꯥꯏꯁꯦ ꯁꯨꯃꯥꯏꯅ ꯐꯣꯡ ꯐꯣꯡ ꯁꯥꯕ ꯑꯣꯏꯔꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯏꯀꯥꯏꯕꯅꯤꯅ ꯏꯀꯥꯏꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯒ ꯑꯩꯗꯤ ꯈꯪꯂꯨꯗ꯭ꯔꯦꯗꯅ ꯉꯥꯟꯕꯤꯗꯨ ꯒꯝ ꯒꯝ ꯂꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯕꯣꯀꯨꯜꯗꯨ ꯉꯥꯟꯕꯤꯗ ꯌꯦꯡꯂꯒ ꯕꯤꯃꯣꯜꯗ ꯋꯥ ꯈꯟꯅꯕꯁꯦ ꯃꯁꯤꯅ ꯂꯣꯏꯗ꯭ꯔꯤꯀꯣ ꯕꯤꯃꯣꯜ ꯇꯥꯆꯧ ꯁꯤꯒꯤ ꯋꯥꯁꯤꯗꯤ ꯈꯟꯅꯕ ꯁꯨꯡꯂꯣꯏ ꯂꯣꯏꯗꯧ ꯃꯥꯟꯗꯦꯕꯣ ꯇꯥꯆꯧ ꯏꯇꯩꯃꯗꯣ ꯑꯃꯨꯛꯇ ꯊꯦꯝꯃꯨꯁꯨ ꯏꯀꯥꯏꯃꯟꯗꯅ ꯃꯅꯥꯇꯣꯟꯒ ꯃꯦꯜꯂꯒ ꯁꯤꯖꯔꯒꯦ ꯀꯥꯏꯅꯒ ꯇꯧ ꯂꯩꯔꯝꯗꯅꯕ ꯑꯃꯨꯛ ꯈꯗ꯭ꯔꯛꯇꯤ ꯍꯩꯈ꯭ꯔꯕ ꯏꯇꯩꯃꯁꯨ ꯌꯥꯔꯦ ꯕꯤꯃꯣꯜ ꯅꯪꯁꯨ ꯅꯇꯩꯃꯒ ꯐꯥꯒꯤ ꯉꯥꯏꯍꯥꯛ ꯇꯧꯅꯕꯁꯤꯗ ꯕꯤꯃꯣꯜꯗꯨ ꯃꯥꯒꯤ ꯍꯩꯅꯕꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯀꯨꯔꯐꯨ ꯑꯃ ꯃꯈꯣꯡꯅ ꯗꯣꯛ ꯂꯥꯎꯅ ꯀꯥꯎꯊꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯉꯥꯟꯕꯤꯗꯨ ꯌꯨꯝꯌꯥꯏꯗ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯋꯥꯁꯦ ꯍꯧꯗꯣꯛꯂꯨꯔꯕꯅꯤꯅ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯗꯤ ꯁꯨꯛꯂꯩ ꯂꯩꯁꯤꯜꯂꯔꯣꯏ ꯑꯩꯗꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯪꯈꯣꯜꯁꯦ ꯁꯤꯖꯤꯟꯅꯕꯁꯨ ꯅꯠꯇꯕꯁꯦ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯂꯦꯝꯈꯥꯛ ꯑꯣꯏꯅ ꯊꯝꯃꯒ ꯁꯥꯕꯤꯔꯩꯒ ꯁꯥꯅꯧꯒꯗꯨ ꯊꯥꯖꯒꯤ ꯂꯩꯀꯥꯏꯗ ꯊꯥꯖꯒꯤ ꯃꯌꯥꯝꯕꯗ ꯈꯣꯏ ꯊꯥꯛꯂꯤ ꯁꯥꯅꯧꯅ ꯑꯃꯨꯖꯥꯎꯕ ꯊꯥꯡꯖꯤꯡꯁꯦ ꯊꯥꯖꯗ ꯄꯤꯌꯨꯀꯣ ꯑꯃꯨꯖꯥꯎꯕ ꯀꯥꯏꯅ ꯑꯩꯁꯦ ꯊꯥꯖꯒꯤ ꯃꯕꯨꯡꯅꯤꯅꯦ ꯑꯣꯏꯁꯅꯨ ꯀꯩꯗꯧꯔꯒꯦ ꯑꯃꯨꯖꯥꯎꯕ ꯏꯕꯥꯅꯤ ꯇꯤꯟꯅꯔꯕ ꯃꯇꯨꯡ ꯅꯠꯇ꯭ꯔꯣ ꯅꯣꯏꯁꯦꯒ ꯑꯩꯒ ꯑꯃꯨꯛ ꯇꯤꯟꯅꯩꯁꯦ ꯊꯥꯡꯖꯤꯡ ꯏꯔꯣꯟꯅꯕ ꯉꯥꯔꯤ ꯈꯔꯒ ꯂꯩꯕꯤꯌꯨꯔꯥ ꯁꯥꯅꯧ ꯊꯥꯡꯖꯤꯡ ꯏꯔꯣꯟꯕꯒꯤ ꯉꯥꯔꯤꯗꯤ ꯑꯩꯈꯣꯏꯁꯨ ꯄꯨꯊꯣꯛꯄ ꯉꯝꯃꯤꯗ ꯑꯗꯣ ꯃꯥꯅ ꯀꯅꯥꯅꯣ ꯁꯥꯅꯧ ꯅꯨꯄꯤꯁꯨ ꯃꯥꯜꯂꯤ ꯅꯨꯄꯥꯁꯨ ꯃꯥꯜꯂꯤ ꯅꯨꯄꯤꯗ ꯃꯀꯣꯏ ꯆꯣꯡꯕꯁꯨ ꯃꯥꯜꯂꯤ ꯑꯩꯕꯨꯔꯣ ꯍꯥꯏꯁꯤ ꯏꯅꯥꯎ ꯀꯣ ꯅꯣꯏꯒꯤ ꯊꯥꯡꯖꯤꯡ ꯏꯔꯣꯟꯕꯒꯤ ꯋꯥꯔꯤꯗꯣ ꯀꯩꯅꯣꯝ ꯋꯥꯠꯂꯤ ꯑꯃꯨꯖꯥꯎꯅ ꯀꯩ ꯋꯥꯠꯂꯤꯅꯣ ꯍꯥꯏꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯣ ꯄꯥꯟ ꯋꯥꯠꯂꯤ ꯄꯥꯟ ꯂꯩꯔꯒꯅꯦ ꯊꯥꯡꯖꯤꯡꯗꯣ ꯀꯣꯟꯅ ꯂꯩꯗꯧꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯎꯕꯁꯤꯅ ꯄꯣꯠ ꯂꯩꯔꯤꯕꯅꯦꯅ ꯃꯅꯥꯛꯇ ꯄꯥꯟ ꯌꯣꯜꯂꯤꯗꯣ ꯂꯩꯗꯕꯤ ꯊꯥꯡꯖꯤꯡꯁꯤ ꯑꯣꯏꯅ ꯂꯩꯔꯦ ꯅꯪ ꯅꯥꯇꯨ ꯊꯤꯔꯒꯅꯦ ꯌꯨꯝ ꯄꯥꯟꯕ ꯍꯩꯔꯣꯏꯗꯧꯔꯤ ꯑꯥꯏ ꯁꯥꯅꯧ ꯅꯪꯒꯤ ꯅꯨꯄꯤ ꯃꯥꯟꯕꯤꯁꯦ ꯆꯥꯛꯈꯨꯝ ꯄꯥꯟꯅꯕꯒꯤ ꯀꯣꯛꯇꯤ ꯋꯥꯡꯉꯤꯅꯦ ꯏꯆꯦꯅꯒ ꯌꯥꯝ ꯄꯥꯝꯗꯧꯕ ꯅꯨꯄꯤ ꯃꯥꯟꯕꯤ ꯅꯨꯄꯥꯅꯤ ꯏꯆꯦꯗꯤ ꯆꯥꯕ ꯊꯛꯄ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯁꯥꯅꯧꯗꯤ ꯃꯤꯍꯨꯟꯗꯨ ꯃꯊꯛ ꯃꯈꯥ ꯑꯣꯟꯈ꯭ꯔꯦ ꯍꯥꯏꯗꯤ ꯊꯥꯖꯗꯨ ꯁꯥꯕꯤꯔꯩꯒ ꯀꯣꯏꯅꯈꯤꯒꯗ꯭ꯔꯥ ꯈꯟꯕꯗ ꯑꯃꯨꯖꯥꯎꯅ ꯑꯣ ꯅꯣꯏ ꯑꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯂꯨꯁꯦ ꯑꯩꯈꯣꯏ ꯊꯥꯖꯕꯨꯗꯤ ꯃꯃꯥꯟꯅꯕꯤ ꯑꯃ ꯆꯦꯜꯂꯦꯅ ꯊꯤꯜꯂꯛꯄ ꯉꯥꯏꯅꯤ ꯆꯠꯈꯤꯕꯅꯤ ꯁꯥꯅꯧꯅ ꯑꯃꯨꯖꯥꯎ ꯍꯌꯦꯡ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯑꯗꯣ ꯊꯥꯖ ꯇꯤꯟꯅꯩꯁꯤꯗꯤ ꯑꯩꯒꯅꯤꯀꯣ ꯃꯥꯒ ꯅꯠꯇꯦ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯇꯤꯟꯅꯔ ꯃꯇꯨꯡ ꯃꯈꯥꯗꯤ ꯍꯥꯏꯔꯣꯏ ꯑꯩꯈꯣꯏ ꯆꯠꯂꯤ ꯏꯆꯦ ꯁꯥꯕꯤꯔꯩ ꯆꯠꯁꯤꯜꯂꯛꯑꯣ ꯁꯥꯕꯤꯔꯩꯅ ꯀꯩꯅꯣ ꯁꯥꯅꯧ ꯉꯁꯤꯗꯤ ꯏꯆꯦꯒ ꯀꯧꯔꯛꯏꯅ ꯏꯆꯦ ꯅꯪꯕꯨ ꯏꯆꯦ ꯀꯧꯔꯣ ꯍꯥꯏꯗꯥꯏꯅꯦ ꯂꯥꯎ ꯆꯠꯂꯁꯤ ꯁꯥꯅꯧꯅ ꯁꯥꯕꯤꯔꯩꯗꯨ ꯆꯤꯡꯂꯒ ꯄꯨꯈ꯭ꯔꯦ ꯁꯣꯝꯗ ꯕꯣꯀꯨꯜꯁꯨ ꯕꯤꯃꯣꯜ ꯀꯟꯅ ꯊꯦꯝꯂꯤ ꯑꯗꯨꯕꯨ ꯁꯅꯥꯅ ꯌꯥꯗꯕꯒꯤ ꯕꯤꯃꯣꯜꯁꯨ ꯏꯪꯈꯣꯜ ꯌꯣꯟꯕꯗꯨ ꯌꯥꯗꯦ ꯕꯣꯀꯨꯜꯗꯤ ꯉꯥꯟꯕꯤꯒꯤ ꯆꯀ꯭ꯔꯤꯗ ꯂꯩꯐꯝ ꯆꯥꯐꯝ ꯑꯃ ꯈꯪꯗ꯭ꯔꯤ ꯅꯨꯃꯤꯗꯥꯡ ꯑꯃꯅꯤ ꯉꯥꯟꯕꯤꯗꯨ ꯁꯥꯕꯤꯔꯩꯅ ꯇꯨꯝꯂꯤꯕ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ
ꯃꯄꯥꯅ ꯇꯨꯝꯂꯝꯕ ꯑꯇꯦꯛꯄ ꯐꯃꯨꯡ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯉꯥꯟꯕꯤꯗꯨ ꯃꯣꯟ ꯑꯃ ꯄꯥꯏꯔꯒ ꯂꯦꯞꯂꯒ ꯃꯁꯤꯕꯨ ꯃꯣꯟꯁꯤꯅ ꯅꯝꯂꯒ ꯍꯥꯠꯂꯁꯤꯔꯅ ꯑꯩꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯅꯪ ꯍꯥꯠꯂꯗꯤ ꯏꯪꯈꯣꯜꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯣꯜꯂꯅꯤ ꯃꯣꯟꯁꯤꯗꯤ ꯍꯦꯛꯇ ꯅꯝꯂꯒꯦꯗꯕꯁꯤꯗꯤ ꯉꯥꯟꯕꯤꯗꯨ ꯁꯥꯕꯤꯔꯩꯗ ꯃꯣꯟ ꯅꯝꯒꯦ ꯇꯧꯕꯒ ꯉꯥꯟꯕꯤꯒꯤ ꯃꯇꯨꯡꯗꯒꯤ ꯁꯅꯥꯅ ꯏꯆꯦ ꯅꯠꯇ꯭ꯔꯣ ꯑꯩꯅꯦ ꯅꯆꯦꯅꯦ ꯇꯨ 이붕어디 나대 이붕어기네 몬 피부 라이니 낭수 우레고 아이는 몬 파이리시야 하 오 이붕어도 싹사지 말이 아두기 하우독고 라이니 뚱크라디 하우독고 와보니 오 마부 짝도 지다 좀 비싸봐야죠 이제 누미당니 우루이 아육부디 마시데 싸기나 짝부도락 헥데 쌌기 오 아이디 마나 싹사바 수우우디 파리 아이상에고 호이지 이스 가리노 마나 호세 떠럼리 모ong도 이붕어디 이몽데 싹사우리버니 가리노 마나 칼리 와칼시고 응? 대하이다바 야루시디 솜나 사비레이도 마돔다 싹사리 아두가 마타이 마사나수 짱레이 이붕어 낭기 아행 싱탁나바 tumhamna thamlambaniko imungda tumusu tasauki hai inamma aidi tasauga inamalga yamki nongma moigi sakhumdane chak leibani yengubagi ai kokse chaphuda namsilaga tasauna ai phui hoi aisu khangi ado nayamda sawba yadeko nang phanam phurini khaluko inamma moinai phati haisya ai yaksangda phataba kayam yauke adura nang ahanbada aingonda inamma gaubudo semdoklaga ithema gauba horo hausidagi adoiradi nang yaksangdagi phataba ma laktokpa horabani as kaise hi atudi gauba o hoi ithei ma sanadu nogli sabiresu ikaina sak amuk sari sanana ibunga nang hayengdi samkaksiko koisu kaksi aduga natai mahalda ithei mahaina amuk kausiko as atudi thi ikaini he ithei ma hoi kaugi ithei ma koidi natun sumanga khadang khak hobasibo nongan baga sabireidu sanangna masamanaga kakpidana nupa mana sembirami ta sabirai nang asidagi ithei manida inama kaurunuko oidi ngarangdagi ne inam tonda ithei ma kaukrego ina inama kaurunu hairaga amuk elabani eidiba sano aise nupi mag kuisiladi nupa maladra oladra ba nang nupi di koibe adubo nang nupi koibe yakiroi kay hainu dudi sano ai thazado hana koiki duga nangi nupi mu sembigi noi thazado kayam phasagi sano tibani da aini mi sopagi phazaboi khanmani yam tibani o aigi mi nau phazaraba koisilo dudi horen unabsalo aisu laki nang la nang se nasamna kakpadagi yam phazarami aduna la o adudi ai akoi namada aigi nupi semange hey ina itoi mako hairaga nangi se thoi tawam yauri horen thazu unabsasi moyani do thaza unaba thazagi mayum tam hekta sali thazasu sakrida seng taklu mali makokta sengsang bai mapuraga lakpada sanoga sabirega du lapna lakpu ui kanano sanoga lakminaiba nupi mana chatpa nupasina haima chatpada khara khara theklagasu chalini taurise masakti mai ta gai phajaine ta sabire tu ada nupa man kai phalaga laisini thajaisi nupa marasu sakyam phajabani musini aigi ta sabiregi ne nadaw nupi oiduisi o phaiye dudi ngasidagi noyeni thuna koinaro aduga aigasu khangnalo noyni khangni khangdo ado wari sabdi yar law thazagi sengsa pusin birusi thazadu sengdu makok ta haplaga sano nangdi uda koireda aido sengsa krida ta ubani ai sengsa puba yang wai hinupi man manupa se nang tu agi sumangsa sida agi sengsa thangsilamo tu sidi yam lumde hey
ꯅꯨꯄꯥꯅꯕꯨ ꯅꯁꯛꯅ ꯐꯖꯩꯗꯨꯒ ꯊꯨꯅ ꯄꯨꯁꯤꯜꯂꯝꯃꯨ ꯑꯩꯅ ꯍꯥꯏꯔꯤ ꯃꯐꯝꯗꯨꯗ ꯑꯧ ꯑꯩ ꯄꯨꯁꯤꯟꯒꯦ ꯁꯥꯅꯧꯅ ꯊꯥꯖ ꯎꯗ ꯀꯨꯏꯔꯦꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯗ ꯅꯪꯒ ꯊꯦꯡꯅꯗꯕꯩ ꯋꯥꯅꯤ ꯍꯣꯏꯅꯦ ꯑꯩꯁꯨ ꯅꯪ ꯎꯗꯕ ꯀꯨꯏꯔꯦ ꯑꯗꯣ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤ ꯃꯁꯛ ꯐꯖꯩꯅꯦ ꯅꯨꯄꯤ ꯃꯥꯜꯂꯁꯨ ꯐꯖꯩ ꯐꯖꯗꯝꯅꯤ ꯁꯤꯕꯨ ꯀꯥꯏ ꯐꯖꯩꯕ ꯀꯩꯅꯣ ꯑꯩꯅ ꯅꯃꯥꯟꯅꯕꯁꯤ ꯐꯖꯩ ꯍꯥꯏꯔꯒ ꯅꯪ ꯄꯨꯛ ꯁꯧꯒꯠꯄ꯭ꯔꯣ ꯁꯧꯒꯠꯂꯦ ꯑꯗꯨꯏ ꯍꯥꯏꯔꯤꯅꯦ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯅꯪ ꯄꯨꯛ ꯀꯌꯥꯝ ꯀꯨꯏꯅ ꯁꯧꯒꯠꯀꯦ ꯌꯦꯡꯒꯦ ꯑꯩ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯒ ꯑꯃꯨꯛ ꯇꯤꯟꯅꯒꯦ ꯂꯥꯎ ꯆꯪꯁꯤ ꯁꯤꯡꯖꯨ ꯆꯥꯎꯁꯤ ꯃꯣꯏ ꯑꯍꯨꯝꯗꯨ ꯁꯤꯡꯖꯨ ꯀꯟꯅ ꯆꯥꯔꯤ ꯑꯃꯨꯖꯥꯎꯁꯨ ꯂꯥꯛꯏ ꯁꯥꯕꯤꯔꯩꯅ 이스 시디 나던 게 아들다 모록시 다자 너희 싹가 레우자 짝가 자디 야마음이 신주세 사나우도 사비레디 앵라가 떠오리도 에디 마슴바나 각비루부더기 다 사비레세 앙아오보니 까오리도 네이데 다 사비레 까이노 미미임시도 짱무 항이두고 까이노 미 짝라마디 라메 하이답니 까이노 아도 시디 융나때 하이바 ꯌꯨꯝ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯣꯏꯒꯦꯔꯥ ꯆꯥꯛ ꯂꯥꯝꯃꯗꯤ ꯂꯥꯝꯃꯦ ꯍꯥꯏꯇꯥꯕꯅꯤ ꯑꯃꯨꯖꯥꯎꯅ ꯊꯥꯖ ꯑꯩ ꯆꯥꯛ ꯂꯩꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯥꯕꯤꯔꯩ ꯁꯤꯡꯖꯨꯗꯣ ꯈꯔ ꯊꯝꯂꯝꯃꯨꯀꯣ ꯑꯩꯁꯨ ꯅꯥꯇꯣꯟꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯤꯃꯦ ꯊꯥꯖꯗꯤ ꯁꯥꯕꯤꯔꯩꯒꯤ ꯃꯑꯣꯡꯗꯨ ꯅꯨꯡꯉꯥꯏꯅ ꯌꯦꯡꯂꯤ ꯅꯪꯒꯤ ꯃꯤꯡꯗꯣ ꯁꯥꯕꯤꯔꯩ ꯍꯥꯏꯕꯅꯤꯀꯣ ꯅꯨꯄꯤ ꯃꯥꯟꯕꯤ ꯍꯣꯏ ꯃꯥꯅꯦ ꯑꯗꯨ ꯊꯥꯖ ꯅꯪ ꯁꯤꯡꯖꯨꯁꯦ ꯂꯣꯏ ꯆꯥꯈꯤꯅꯣꯕ ꯆꯥꯛꯀ ꯆꯥꯁꯦꯕ ꯍꯣꯏ ꯆꯥꯁꯤ 다소 미나 싱주 로이 싸기더래 짝투나 뿌러오 이 아무자 마나 파기 더리니 사노 까이노 năng 내원다 사우니 얘기다 얘eng디 아이 모록 사박이 사우만 바니 다즈시디 사비리드 얘가 노가 레크레드나 사비리드 그리무군 여부이노 다슨 사비리드 쏙구다 얘가 노시고 다즈나 사노 가시데기 năng 너희 나마나마시가 아이가 띠나한다우니까 또이나수 본다우니 모이데수 잣다우니 사비레 너희들 거이바 라게 라오 아이디 통가나 뚜미고 다즈도 ꯉꯛ나 통가나 뚜ම්바 하이디 가이노 사비레 아이코이 반시기 파뭉도 통가나 타이 아두기 아이 통가나 뚜미 아두그 싹수 통가나 사이 다즈도 잉ꯉꯉꯛ나 사비레디 ꯌꯦꯡꯂꯤ 이구이구이다나 노마 타즈가 아무자우가 사나우가도 사비레기 마낙다 락람미 사비레도 농틸 마기 통갈 마야기 tumpham 파무마카두다 싹사라가 레람미 타자디 사비레기 레람리 모ong도 우바다 뿡ꯉꯉꯛ리 사비레 낭나 tum미 하이도 시다라 아이 타자 너희 라이로 아야 아무자우수 라이 아무자우 짝자실라오 아이 낭기 짝자펌세 두거제 야모네 타즈는 사나우다 사나우 까이노 아이코이나 우리부시고 타자 다 사비레세 누피 만미니 아두가 마나 누피 마나 볶락ꯄꯒꯤꯗꯃꯛ 다서우나 와락ꯄ ꯊꯣꯏꯕꯗꯒꯤ 마기 ꯉꯁꯤꯒꯤ ꯐꯤꯕꯝꯁꯦ ꯑꯣꯏꯈꯤꯕꯅꯤ ꯀꯔꯤ ꯃꯥ ꯋꯥꯈꯜ ꯁꯣꯏꯕ ꯃꯤꯔꯥ ꯃꯣꯏꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯂꯩꯇꯕ꯭ꯔꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯃꯨꯖꯥꯎ ꯅꯪ ꯃꯤꯉꯣꯟꯗ ꯑꯗꯨꯝꯅ ꯍꯩꯅꯗꯕꯒꯤ ꯃꯑꯣꯡ ꯎꯠꯀꯅꯨ 나나돈 멜리도 럭토 타즈나 사비레이 다브레이나 거리세 작도 꼬는 싸우 에게수 사비로이 나띠해 미 타박 품기 떠오버기 왕왕야다 떠오리니 타자 짝자시 라우드나 호이 자시 에이나곤다 한코이버 뽑대 타자도 사비레이 문학다 팜라가 사비레이나 또리버 싹도 자바 호버가 사비레이도 마필레바 레이트나 따레이 타자도 사비레이디 옌기 사나우디 사비레기 모ong도 파카나 옌기 아무자우디 한고이리나 톡크리 사비리나 타자다 ꯑꯩ ꯉꯥꯎꯗꯦꯀꯣ ꯊꯥꯖ ꯑꯗꯨꯕꯨ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯅꯨꯄꯤ ꯃꯥꯜꯂꯨꯔꯕ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯑꯩ ꯉꯥꯎꯕꯅ ꯐꯔꯦ ꯈꯜꯂꯒ ꯑꯉꯥꯎꯕ ꯑꯃ ꯂꯩꯈꯤꯕꯅꯤ ꯅꯪ ꯉꯥꯎꯕ ꯉꯥꯎꯗꯕ ꯇꯣꯛꯈ꯭ꯔꯣ ꯃꯤꯕꯨ ꯁꯨꯃꯥꯏꯅ ꯀꯅꯥ ꯂꯩꯅꯒꯦ ꯁꯥꯕꯤꯔꯩ ꯇꯨꯝꯐꯝꯅꯦꯅ ꯃꯣꯝꯄꯥꯛꯁꯨ ꯌꯥꯎꯗꯦ ꯀꯩꯝꯇꯁꯨ ꯌꯥꯎꯗꯦ ꯃꯣꯟꯁꯨ ꯆꯔꯨꯔ ꯀꯩꯅꯣꯝꯃ ꯈꯥꯡꯉꯤ ꯁꯥꯕꯤꯔꯩ ꯑꯗꯣ ꯃꯤꯡꯅꯦꯅ ꯀꯧꯕ ꯌꯥꯝ ꯍꯩꯅꯗꯦ ꯑꯇꯣꯞꯄ ꯃꯤꯡꯁꯤꯜꯂꯣ 이 가라가니 ꯅꯪ ꯑꯁꯤ ꯑꯩꯅ ꯁꯥꯅꯧꯅ ꯃꯁꯥꯅ ꯊꯣꯟꯖꯕ ꯃꯤꯡꯅꯤ ꯁꯥꯕꯤꯔꯩꯗꯣ
𝗬𝗵𝗶 𝗶𝗃 ꯀꯧꯕꯅꯤ ꯊꯥꯖꯗꯨ ꯆꯥꯛ ꯄꯨꯈꯝꯗꯨ ꯒ꯭ꯔꯣꯡ ꯂꯥꯎꯅ ꯏꯟꯊꯣꯛꯂꯒ ꯁꯅꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯨ ꯑꯩ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯒꯦ ꯃꯥꯂꯦꯝ ꯅꯪ ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯊꯣꯛꯎꯁꯤ ꯁꯤ ꯅꯈꯨꯠꯇꯨ ꯄꯤꯔꯣ ꯀꯥꯏꯅꯣ ꯁꯥꯕꯤꯔꯩꯗ ꯍꯧꯖꯤꯛꯇꯤ ꯃꯥꯂꯦꯝꯉꯥꯟꯕ ꯑꯃꯨꯛ ꯀꯧꯕꯤꯔꯦ ꯊꯥꯖꯅ ꯁꯥꯕꯤꯔꯩꯅ ꯑꯁ ꯏꯇꯩꯃꯣꯏꯅ ꯎꯔꯒ ꯍꯥꯠꯀꯦ ꯍꯥꯏꯔꯅꯤꯅꯦ ꯊꯥꯖ ꯅꯪꯕꯨ ꯀꯣꯏꯕ ꯀꯣꯏꯅꯗ꯭ꯔꯤ ꯀꯃꯥꯏ ꯂꯩꯃꯤꯟꯅꯗꯣꯏꯅꯣ ꯁꯥꯅꯧꯅ ꯅꯪ ꯄꯥꯝꯕꯅꯤ ꯁꯥꯅꯧ ꯑꯩꯕꯨꯛꯇ ꯀꯜꯂꯨ ꯁꯥꯅꯧꯅ ꯑꯩꯗꯤ ꯊꯥꯖꯁꯤꯈꯤ ꯃꯃꯥꯡꯗꯁꯨ ꯃꯥꯅ ꯐꯨꯈ꯭ꯔꯕꯅꯤ ꯑꯩ ꯃꯥ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯑꯗꯨꯅ ꯅꯪ ꯑꯗꯨꯏ ꯋꯥꯗꯣ ꯍꯧꯗꯣꯔꯅꯨ ꯊꯥꯖꯅ ꯍꯩ ꯁꯥꯅꯧ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯅꯦ ꯈꯣꯡꯄꯥꯛꯁꯦ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯥꯝꯃꯒꯦ ꯍꯥ ꯉꯥꯟꯕꯤꯗꯨ ꯃꯄꯥꯟꯗ ꯃꯤ ꯂꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯊꯥꯖꯅ ꯁꯥꯕꯤꯔꯩ ꯍꯥꯏꯕꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯗꯨ ꯆꯤꯡꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯦ ꯀꯔꯤꯅꯣ ꯃꯥꯅ ꯌꯨꯝꯁꯤꯗ ꯅꯨꯄꯤꯒ ꯇꯧꯔꯤ ꯃꯑꯣꯡꯁꯤꯗꯤ ꯃꯁꯦ ꯅꯨꯄꯥꯅ ꯍꯥꯏꯕꯒ ꯀꯥꯎꯔ ꯆꯠꯂ ꯍꯥꯏꯕꯅꯤ ꯃꯥꯅ ꯅꯨꯄꯤꯁꯤꯒ ꯐꯥꯒꯤꯅꯦꯅ ꯅꯨꯄꯤꯁꯤꯒꯤ ꯃꯁꯥꯒ ꯇꯥꯞ ꯄꯥꯏꯗ ꯆꯤꯡꯉꯤꯁꯤꯕꯣ ꯐꯩꯗꯅ ꯅꯪ ꯉꯁꯤꯗꯤ ꯅꯣꯏ ꯇꯥꯆꯧ ꯊꯣꯛꯂꯒꯅꯦ ꯊꯤꯅ ꯐꯨꯍꯟꯒꯦꯕ ꯉꯁꯤꯗꯤ ꯅꯪ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯊꯥꯖꯒ ꯃꯥꯂꯦꯝꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯒ ꯏꯊꯥ ꯊꯥꯖꯗꯅ ꯊꯥꯖꯗꯨ ꯃꯥꯂꯦꯝꯗ ꯆꯦꯜꯂꯝꯃꯤ ꯃꯥꯂꯦꯝꯅ ꯊꯥꯖ ꯆꯦꯜꯂꯛꯄꯗ ꯁꯅꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ ꯕꯤꯃꯣꯜꯗꯨ ꯃꯅꯥꯎ ꯅꯨꯄꯥꯅ ꯅꯨꯄꯥ ꯑꯣꯏꯔꯛꯄꯗ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯍꯔꯥꯎꯕ ꯅꯨꯡꯁꯤꯕꯁꯨ ꯃꯊꯣꯏ ꯀꯥꯔꯝꯃꯤ ꯕꯣꯀꯨꯜꯁꯨ ꯂꯩꯀꯥꯏꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯔꯝꯃꯤ ꯑꯗꯨꯕꯨ ꯉꯥꯟꯕꯤꯗꯤ ꯃꯀꯣꯛ ꯌꯥꯝꯅ ꯁꯥꯔꯝꯃꯤ ꯃꯔꯝꯗꯤ ꯁꯥꯕꯤꯔꯩꯅ ꯃꯥꯂꯦꯝꯉꯥꯟꯕ ꯑꯣꯜꯂꯛꯄ ꯑꯃꯗꯤ ꯅꯨꯄꯤ ꯆꯦꯜꯂꯛꯄꯗ ꯑꯃꯗꯤ ꯉꯥꯟꯕꯤꯅ ꯃꯥꯂꯦꯝꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯌꯣꯟꯕ ꯌꯥꯔꯣꯏ ꯈꯜꯂꯨꯕꯗ ꯃꯥꯂꯦꯝꯒ ꯊꯥꯖꯒ ꯆꯦꯜꯂ ꯃꯇꯨꯡ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ ꯊꯥꯖꯒ ꯃꯥꯂꯦꯝꯒ ꯎꯅꯔꯤ ꯊꯥꯖꯅ ꯃꯥꯂꯦꯝꯗ ꯃꯥꯂꯦꯝ ꯅꯪ ꯃꯄꯥꯟꯗ ꯇꯨꯝꯃꯅꯨꯕ ꯍꯧꯖꯤꯛꯇꯤ ꯅꯨꯄꯥꯒꯁꯨ ꯆꯞ ꯃꯥꯟꯅꯔꯦ ꯅꯨꯄꯤꯒꯤ ꯃꯑꯣꯡꯗ ꯊꯦꯛꯀꯣꯏ ꯅꯥꯀꯣꯏ ꯇꯧꯕꯁꯨ ꯇꯧꯗ꯭ꯔꯤ ꯅꯨꯄꯥ ꯑꯣꯏꯔꯦ ꯑꯍꯜꯁꯤꯡꯅꯁꯨ ꯁꯥꯎꯗ꯭ꯔꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯈꯛ ꯇꯨꯝꯈꯤꯒꯦ ꯑꯗꯨꯒ ꯇꯌꯥꯏꯒꯤꯗ ꯇꯨꯝꯃꯒꯦ ꯃꯥꯂꯦꯝ ꯅꯪ ꯑꯅꯝ ꯌꯥꯝ ꯀꯜꯂꯦ ꯐꯔꯦ ꯉꯁꯤ ꯅꯣꯡꯃ ꯅꯤꯅꯤ ꯇꯨꯝꯃꯒ ꯌꯨꯝꯗ ꯍꯟꯖꯤꯜꯂꯣꯀꯣ ꯑꯗꯨꯒ ꯏꯕꯥꯅꯤ ꯁꯠ ꯂꯥꯎꯅ ꯂꯨꯍꯣꯡꯊꯣꯛꯅꯕ ꯉꯥꯏꯈꯣꯏ ꯁꯥꯅꯧꯒꯤ ꯅꯨꯄꯤ ꯑꯃꯇ ꯁꯦꯝꯕꯤꯈꯤꯁꯤ ꯌꯥꯔꯦ ꯅꯨꯄꯤꯕꯨ ꯃꯤꯅ ꯁꯦꯝꯃ ꯀꯣꯏꯌꯦꯕ꯭ꯔꯣ ꯃꯤ ꯅꯨꯄꯤ ꯐꯪꯗ꯭ꯔꯗꯤ ꯁꯦꯝꯕꯤ ꯇꯥꯕꯅꯤ ꯀꯩꯅꯣ ꯅꯨꯄꯤ ꯁꯦꯝꯕ ꯍꯥꯏꯁꯦ ꯅꯨꯄꯤ ꯐꯪꯗ꯭ꯔꯀꯥꯟꯗ ꯁꯦꯝꯗꯧꯅꯤ ꯑꯗꯨꯕꯨ ꯀꯧꯏ ꯅꯨꯄꯤ ꯁꯦꯝꯕ ꯍꯥꯏꯁꯦ ꯅꯨꯄꯤꯁꯨ ꯅꯨꯄꯥ ꯐꯪꯗ꯭ꯔꯀꯥꯟꯗ ꯅꯨꯄꯥ ꯁꯦꯝꯕꯤꯔꯤꯗꯨꯅꯤ ꯌꯥꯔꯦ ꯍꯩꯄꯥꯒ ꯁꯥꯕꯤꯈꯤꯅꯨ ꯃꯁꯥ ꯅꯍꯥꯅꯤ ꯃꯃꯥꯏ ꯈꯔ ꯊꯥꯁꯅꯨ ꯃꯃꯥꯏ ꯁꯣꯜꯂꯗꯤ ꯃꯇꯨ ꯐꯪꯗ꯭ꯔꯦ ꯃꯥꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯌꯥꯔꯦ ꯍꯣꯏ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯗꯤ ꯅꯪ ꯅꯥꯏꯕ ꯏꯟꯕ ꯇꯥꯕꯅꯤꯅ ꯑꯩꯁꯦ ꯀꯔꯤ ꯂꯨꯍꯣꯡꯂ ꯃꯇꯨꯡ ꯐꯥꯎ ꯅꯪ ꯑꯩꯅ ꯉꯝꯒꯗꯕꯅꯤ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯥꯗꯣ ꯏꯅꯥꯛ ꯈꯨꯟꯕꯅꯤ ꯈꯪꯗ꯭ꯔꯣ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯀꯣꯏꯕꯅꯤ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯆꯦꯟꯕꯅꯤꯅ ꯑꯩꯗꯤ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯄꯦꯝꯃ ꯅꯪꯒꯤꯁꯤꯗꯤ ꯅꯨꯄꯤ 50ꯃꯨꯛꯀ ꯀꯣꯏꯔꯗꯤ ꯅꯨꯄꯤ 50ꯃꯨꯛ ꯆꯦꯟꯕꯒꯤ ꯋꯥꯇꯥꯅꯤꯅꯦ ꯑꯗꯨꯗꯤ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯅꯤ ꯅꯉꯣꯟꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯀꯣꯏꯕꯗ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ ꯆꯦꯟꯕꯅꯤ ꯍꯥꯏꯔꯤꯗꯣ ꯅꯨꯄꯤ 100 ꯀꯣꯏꯔꯗꯤ ꯅꯨꯄꯤ 100 ꯊꯤꯗꯣꯏ ꯅꯠꯇ꯭ꯔꯣ ꯑꯩ ꯍꯥꯏꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯗ꯭ꯔꯣ ꯑꯁ ꯑꯩ ꯅꯪꯒꯤ ꯋꯥꯁꯦ ꯑꯋꯣꯏꯒꯤ ꯉꯥꯎꯗꯣꯔꯤ ꯏꯕꯦꯝꯃ ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯦ ꯅꯪꯉꯣꯟꯗ ꯉꯥꯊꯔꯒ ꯉꯥꯏꯍꯥꯛꯇ ꯇꯨꯝꯒꯦ ꯃꯥꯂꯦꯝ ꯉꯥꯟꯕꯗꯨ ꯈꯗ꯭ꯔꯛ ꯇꯧꯔꯒ ꯊꯥꯖꯗ ꯉꯥꯊꯔꯒ ꯎꯏꯔꯤ ꯑꯗꯨꯒ ꯁꯥꯅꯧꯅ ꯃꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡꯗꯨ ꯂꯥꯞꯅ ꯌꯦꯡꯂꯒ ꯑꯃꯨꯖꯥꯎꯗ ꯑꯃꯨꯖꯥꯎ ꯑꯩꯗꯤ ꯃꯣꯏ ꯑꯅꯤꯁꯦ ꯃꯤꯠ ꯌꯥꯝ ꯅꯥꯔꯦ ꯈꯔ ꯊꯨꯅ ꯑꯝꯇ ꯂꯨꯍꯣꯡꯊꯣꯛꯁꯤ ꯃꯤꯠꯇꯨ ꯅꯥꯗꯅꯕ ꯌꯦꯡꯉꯨꯔꯅꯨꯗꯅ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯉꯥꯅꯨꯗꯣ ꯃꯦꯠꯂꯨꯔꯁꯤ ꯀꯥꯟꯗꯦ ꯁꯥꯅꯧ ꯉꯁꯤꯒꯤ ꯑꯍꯤꯡꯅꯤ ꯃꯥꯂꯦꯝꯗꯨ ꯃꯥꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ ꯇꯨꯝꯐꯝꯗ ꯇꯨꯝꯂꯤꯉꯩ ꯉꯥꯟꯕꯤꯗꯨ ꯃꯥꯂꯦꯝꯒꯤ ꯍꯥꯏꯗꯤ ꯁꯥꯕꯤꯔꯩꯒꯤ ꯏꯪꯈꯣꯜꯗꯨ ꯃꯤꯍꯧꯃꯟꯗꯅ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯃꯥꯂꯦꯝꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ ꯅꯪ ꯌꯥꯝ ꯁꯤꯡꯉꯦ ꯉꯥꯎꯁꯤꯟꯅꯔꯒ ꯑꯩꯉꯣꯟꯗ ꯑꯄꯪꯕ ꯁꯤꯕ ꯅꯪ ꯉꯁꯤ ꯅꯉꯛꯇꯣ ꯁꯤꯡꯖꯪꯁꯤꯡꯅ ꯀꯛꯊꯠꯄ ꯇꯥꯔꯦꯗꯣ ꯑꯩꯅ ꯁꯥꯕꯤꯔꯩꯗꯨ ꯃꯣꯝꯄꯥꯛ ꯌꯥꯎꯗꯕ ꯐꯃꯨꯡ ꯑꯗꯨꯗ ꯃꯃꯪꯗ ꯊꯥꯖ ꯎꯕꯒꯨꯝ ꯃꯣꯃꯣꯅꯣꯛꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯁꯅꯥꯁꯨ ꯁꯣꯝꯗ ꯆꯥꯛ ꯊꯤꯔꯒ ꯕꯤꯃꯣꯜꯗ ꯇꯌꯥꯏ ꯏꯕꯨꯡꯉꯣ ꯀꯧꯔꯨꯁꯦ ꯃꯄꯥꯜꯁꯦ ꯉꯁꯤꯗꯤ ꯏꯁꯤꯛꯁꯨ ꯁꯤ ꯏꯊꯨꯝ ꯊꯣꯛꯄ ꯀꯤ ꯍꯣꯏ ꯅꯪ ꯃꯩꯁꯤ ꯄꯥꯏꯔꯣ ꯑꯩ ꯆꯩꯁꯤ ꯄꯥꯏꯔꯛꯀꯦ
ꯕꯣꯀꯨꯜꯁꯨ ꯏꯃꯨꯡꯗ ꯉꯥꯟꯕꯤꯗꯤ ꯀꯗꯥꯏ ꯊꯣꯛꯈ꯭ꯔꯦ? ꯑꯃꯥꯡꯁꯪꯗ ꯆꯪꯈꯤꯕꯖꯥꯠꯂ? ꯃꯅꯤꯡ ꯊꯣꯡꯗꯤ ꯍꯥꯡꯗꯦꯅꯦ, ꯊꯣꯡꯖꯥꯎꯗꯤ ꯍꯥꯡꯉꯤ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ, ꯑꯩꯅ ꯃꯇꯨꯡꯗ ꯊꯣꯛꯀꯅꯨ, ꯇꯨꯁꯤꯟ ꯈꯨꯠꯆꯤꯟ ꯇꯧꯔꯒ ꯁꯣꯛꯀꯅꯤꯅ ꯐꯅ ꯍꯥꯏꯔꯝꯅꯤ꯫ ꯕꯣꯀꯨꯜꯁꯨ ꯃꯄꯥꯟꯗ ꯊꯣꯡꯉꯥꯛꯆꯩ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ, ꯑꯗꯨꯕꯨ ꯊꯃꯣꯏ ꯁꯣꯛꯅꯤꯡꯉꯥꯏꯗꯤ ꯉꯥꯟꯕꯤꯅ ꯁꯥꯕꯤꯔꯩꯒꯤ ꯃꯉꯛ ꯀꯛꯈꯤꯗꯧꯔꯤ꯫ ꯑꯩꯅ ꯅꯪ ꯍꯥꯠꯄꯗ ꯀꯅꯥꯁꯨ ꯎꯗꯧꯕ ꯈꯪꯗꯧ ꯅꯠꯇꯦ꯫ ꯅꯪ ꯁꯤꯡꯖꯪꯁꯤꯅ ꯉꯥꯟꯕꯤꯅ ꯁꯥꯕꯤꯔꯩꯗꯨ ꯇꯨꯝꯂꯤꯉꯩꯗ ꯁꯥꯕꯤꯔꯩꯒꯤ ꯃꯉꯛꯇꯨ ꯃꯥꯒꯤ ꯁꯤꯡꯖꯪꯗꯨꯅ ꯇꯨꯕꯠ ꯂꯥꯎꯅ ꯀꯛꯊꯠꯂꯤ꯫ ꯁꯥꯕꯤꯔꯩꯗꯨ ꯃꯉꯛ ꯌꯥꯎꯗꯕ ꯃꯁꯥꯗꯨ ꯀꯔꯤꯝꯇ ꯂꯦꯡꯈꯤꯗ꯭ꯔꯦ꯫ ꯃꯉꯛꯀ ꯃꯁꯥꯒ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯈ꯭ꯔꯦ꯫ ꯉꯥꯟꯕꯤꯗꯨ ꯃꯆꯤꯜ ꯈꯨꯝꯃꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ, ꯑꯩꯅ ꯅꯪ ꯍꯥꯠꯄꯗ ꯀꯅꯥꯝꯇ ꯈꯪꯉꯣꯏꯅ꯫ ꯁꯅꯥꯗꯨ ꯉꯥꯟꯕꯤꯒꯤ ꯇꯨꯡꯗꯒꯤ ꯀꯟꯅ ꯀꯞꯄꯒ ꯂꯥꯎꯔꯛꯏ꯫ ꯁꯥꯕꯤꯔꯩꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯏꯅ ꯂꯧꯈꯣꯡꯒꯨꯝꯅ ꯐꯃꯨꯡꯗꯒꯤ ꯂꯩꯕꯥꯛꯇ ꯆꯦꯟꯊꯔꯛꯂꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯕꯤꯃꯣꯜꯗꯨ ꯐꯃꯨꯡꯗ ꯇꯠꯂꯒ ꯇꯥꯔꯒ ꯂꯩꯔꯤꯕ ꯁꯥꯕꯤꯔꯩꯒꯤ ꯃꯉꯛꯇꯨꯗ ꯌꯦꯡꯂꯒ ꯍꯣꯏ ꯏꯕꯨꯡꯉꯣ, ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯎꯔꯤꯕꯁꯦ꯫ ꯇꯥꯖꯧ, ꯏꯇꯩꯃ, ꯏꯕꯨꯡꯉꯣꯅꯦ, ꯇꯥꯖꯧ, ꯏꯇꯩꯃ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯇꯥꯖꯧ, ꯏꯕꯨꯡꯉꯣ ꯁꯤꯔꯦ꯫ ꯉꯥꯟꯕꯤꯗꯨ ꯕꯤꯃꯣꯜꯗ ꯁꯠ ꯂꯥꯎꯅ ꯌꯦꯡꯂꯒ ꯃꯤ ꯎꯍꯧꯔꯦ ꯉꯁꯤꯗꯤ, ꯑꯗꯨꯗꯤ ꯅꯪꯁꯨ ꯁꯤꯡꯖꯪꯁꯤꯅ꯫ ꯉꯥꯟꯕꯤꯒꯤ ꯇꯨꯡꯗꯒꯤ ꯕꯣꯀꯨꯜꯅ ꯉꯥꯟꯕꯤꯒꯤ ꯂꯨꯈꯝꯗ ꯊꯣꯡꯉꯥꯛꯆꯩꯗꯨꯅ ꯁꯦꯠ ꯂꯥꯎꯅ ꯍꯥꯏꯖꯤꯟꯗꯨꯅ ꯀꯟꯁꯤꯟꯈꯤ꯫ ꯉꯥꯟꯕꯤꯗꯨ ꯂꯨꯈꯝꯗꯨ ꯄꯨꯡꯆꯥꯏ ꯆꯥꯏ꯫ ꯉꯥꯟꯕꯤꯗꯨ ꯁꯝꯕꯜꯂꯣꯝꯗ ꯁꯤꯠꯂꯒ ꯇꯥꯏ, ꯑꯗꯨꯒ ꯃꯥꯁꯨ ꯈꯨꯗꯛꯇ ꯁꯤ꯫ ꯕꯣꯀꯨꯜꯗꯨ ꯍꯤ ꯀꯞꯄꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯔꯤꯒꯤ ꯅꯪꯅ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯔꯝꯂꯤꯕꯅꯣ? ꯈꯨꯗꯤꯡꯃꯛꯁꯦ ꯅꯪꯅ ꯁꯥꯟꯅꯕ ꯀꯨꯝꯍꯩ ꯉꯥꯛꯇꯔ? ꯏꯕꯨꯡꯉꯣ, ꯂꯩꯍꯧꯔꯤꯕ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯍꯤꯡꯍꯧꯗꯧꯔꯤꯗꯀꯣ, ꯅꯪꯒꯤ ꯃꯤꯅꯝꯕ ꯀꯨꯝꯍꯩꯁꯤꯗ꯫ ꯁꯅꯥꯗꯤ ꯋꯥꯟꯊꯈ꯭ꯔꯤ꯫ ꯕꯤꯃꯣꯜꯁꯨ ꯃꯌꯥꯝꯕꯒ ꯊꯃꯣꯏ ꯁꯣꯛꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯤ꯫ ꯑꯍꯤꯡꯗꯨꯗ ꯊꯥꯖꯁꯨ ꯁꯥꯕꯤꯔꯩ ꯁꯤꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯑꯉꯥꯎꯕꯤꯒꯨꯝꯅ ꯀꯞꯄꯒ ꯆꯦꯜꯂꯛꯏ꯫ ꯃꯥꯁꯨ ꯁꯥꯕꯤꯔꯩꯒꯤ ꯑꯣꯏꯔꯝꯂꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯂꯩꯃꯥꯏꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯊꯥꯖꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯁꯤ ꯑꯃꯗꯤ ꯅꯨꯡꯁꯤ ꯃꯩꯆꯥꯛꯇ ꯑꯉꯥꯎꯕꯤꯒꯨꯝ ꯍꯤꯡꯂꯤ ꯉꯁꯤꯗꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯅꯣꯡꯃ ꯊꯥꯖꯒꯤ ꯂꯩꯀꯥꯏꯗ ꯅꯨꯄꯤ ꯃꯥꯟꯕꯤ ꯅꯨꯄꯥ ꯑꯃꯈꯛ ꯂꯝꯕꯤꯗ ꯊꯦꯛ ꯊꯦꯛꯇꯅ ꯃꯀꯣꯛꯇ ꯉꯥꯔꯨꯕꯥꯛ ꯑꯃ ꯄꯨꯔꯒ ꯉꯥ ꯌꯣꯟꯕ ꯂꯥꯛꯂꯤ꯫ "ꯍꯣ, ꯉꯥ ꯌꯣꯟꯕ ꯂꯥꯛꯆꯔꯤꯌꯦ, ꯉꯥ ꯑꯍꯥꯎꯕ ꯄꯨꯔꯛꯏꯌꯦ, ꯉꯥ ꯃꯈꯜ ꯂꯣꯏꯅ ꯁꯨꯅ ꯌꯥꯎꯔꯦ." ꯇꯥꯟꯖꯥꯗꯨ ꯊꯥꯖꯁꯨ ꯂꯝꯕꯤꯒꯤ ꯃꯇꯥꯏ ꯑꯃꯗ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯐꯝꯂꯝꯂꯤ꯫ ꯉꯥꯌꯣꯟꯕ ꯅꯨꯄꯥꯗꯨ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯉꯥꯗꯨ ꯊꯝꯂꯒ "ꯑꯣ ꯂꯩꯁꯥꯕꯤ, ꯅꯪꯗꯤ ꯉꯥ ꯑꯍꯥꯎꯕꯁꯦ ꯆꯥꯍꯧꯔꯣꯏꯗ꯭ꯔꯥ?" ꯊꯥꯖꯗꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯦ꯫ "ꯅꯪ ꯅꯈꯣꯜꯗꯣ ꯑꯩ ꯇꯥꯕ ꯌꯥꯝ ꯍꯩꯅꯗꯦ, ꯑꯗꯨꯒ ꯅꯪꯒꯤ ꯉꯥ ꯑꯀꯪꯕꯒꯤ ꯃꯅꯝꯁꯨ ꯌꯥꯝ ꯍꯩꯅꯗꯦ꯫ ꯀꯗꯥꯏꯗꯣꯝ ꯆꯠꯂꯒ ꯌꯣꯜꯂꯨꯔꯣ." ꯍꯣꯏ, ꯃꯤꯅ ꯄꯥꯝꯗ꯭ꯔꯒ ꯑꯩꯅ ꯄꯤꯁꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ, ꯆꯠꯂꯦ." "ꯍꯦ, ꯑꯩꯅ ꯆꯥꯅꯤꯡꯗꯕꯗ ꯅꯪꯒꯤ ꯏꯁ, ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯁꯛꯇꯝꯁꯦ?" ꯉꯥ ꯌꯣꯟꯕ ꯅꯨꯄꯥ ꯅꯍꯥꯗꯨ ꯊꯥꯖꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯂꯒ "ꯅꯪꯅ ꯄꯥꯝꯃꯦ ꯍꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯉꯥ ꯌꯣꯟꯕ ꯅꯨꯡꯇꯤꯒꯤ ꯂꯥꯛꯈꯤꯅꯤ ꯑꯩ ꯂꯩꯁꯥꯕꯤ." ꯉꯥ ꯌꯣꯟꯕ ꯅꯍꯥꯗꯨ ꯊꯥꯖꯗ ꯃꯣꯃꯣꯟ ꯅꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯊꯥꯖꯗꯨ ꯃꯄꯤ ꯑꯣꯔꯣꯔꯣ ꯇꯥꯅ ꯅꯍꯥꯗꯨ ꯌꯦꯡꯂꯒ "ꯀꯔꯤꯅꯣ ꯑꯩꯒꯤꯁꯤꯕꯨ ꯃꯪꯂꯣ? ꯅꯠꯇꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩꯒꯤ ꯇꯥꯃꯥꯂꯦꯝꯒꯤ ꯁꯥꯏꯌꯣꯜꯂ? ꯃꯪ ꯅꯠꯇꯦ꯫ ꯀꯔꯤ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯕꯗꯣ ꯏꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ? ꯂꯥꯛꯑꯣ, ꯅꯪ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ. ꯃꯪꯂꯥꯟ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯥꯛꯑꯣ ꯇꯥꯃꯥꯂꯦꯝ. ꯃꯈꯥꯏꯗ ꯆꯠꯈ꯭ꯔꯒꯦ. ꯀꯅꯥꯒꯤ ꯌꯨꯝꯗ ꯆꯪꯈꯤꯒꯦ? ꯇꯥꯃꯥꯂꯦꯝ. ꯁꯣꯝꯗ ꯁꯥꯕꯤꯔꯩ ꯃꯥꯟꯕ ꯉꯥꯌꯣꯟꯕ ꯅꯍꯥꯗꯨꯁꯨ ꯃꯃꯤꯠꯇ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤꯕꯗꯨ ꯇꯩꯊꯣꯛꯂꯒ, ꯇꯥꯏꯕꯪꯕꯤꯒꯤ ꯁꯥꯌꯣꯟꯗꯅꯤ ꯑꯩꯅ ꯅꯅꯥꯛꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯇꯣꯏꯁꯤ ꯊꯥꯖ. ꯀꯔꯤꯒꯨꯝꯕ ꯃꯄꯨ ꯃꯥꯅ ꯊꯧꯖꯥꯟ ꯄꯤꯔꯕꯗꯤ ꯅꯪ ꯑꯩꯒꯤ ꯊꯋꯥꯏꯅ ꯋꯥꯔꯤꯕꯁꯦ ꯎꯕꯤꯔꯕꯗꯤ.
ꯃꯃꯥ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯁꯥꯔꯕꯁꯨ ꯑꯩ ꯁꯥꯈꯤ ꯑꯗꯣ ꯇꯥꯏꯕꯪ ꯁꯦꯝꯕ ꯑꯩꯕꯨ ꯃꯥꯒꯤꯗꯃꯛ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯇꯥꯏꯕꯪ ꯃꯤ ꯑꯃꯨꯛꯇ ꯑꯣꯜꯍꯟꯕꯤꯌꯨꯀꯣ ꯃꯄꯨ ꯅꯪꯅ ꯃꯤꯅ ꯇꯥꯕꯗ ꯊꯥꯖꯕ ꯌꯥꯕ ꯋꯥꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯥꯕꯤꯔꯩꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯉꯥ ꯌꯣꯟꯕ ꯆꯠꯂꯤ ꯑꯗꯨꯒ ꯊꯥꯖꯁꯨ ꯁꯥꯕꯤꯔꯩꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯐꯝꯐꯝꯗ ꯉꯥꯏꯔꯤ ꯁꯥꯕꯤꯔꯩꯒꯤ ꯂꯩꯀꯥꯏꯗ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯈꯤꯕ ꯑꯐ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯋꯥꯏ ꯑꯣꯏꯅ ꯅꯠꯇ꯭ꯔꯒ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯒ ꯂꯩꯀꯥꯏꯁꯤꯗ ꯍꯜꯂꯛꯏ ꯍꯥꯏꯕ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯋꯥꯔꯤ ꯂꯩ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯖꯍꯟꯕ ꯑꯣꯏꯅ ꯁꯥꯕꯤꯔꯩꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯒ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯍꯜꯂꯛꯈꯤ ꯏꯄꯥꯒꯤ ꯊꯣꯏꯕꯤ ꯅꯨꯡꯊꯤꯜꯁꯤ ꯅꯪꯕꯨ ꯀꯨꯏꯅ ꯇꯨꯝꯃꯟꯈ꯭ꯔꯦꯅꯦ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦꯅꯦ ꯂꯥꯡꯂꯦꯟ ꯇꯟꯅ ꯈꯨꯝꯂꯛꯏ ꯑꯁ ꯕꯥꯕꯥ ꯉꯥꯛꯇꯒ ꯇꯨꯝꯈꯤꯒꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩ ꯏꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯍꯧꯒꯠꯂꯛꯀꯦꯕ ꯌꯥꯔꯣꯏꯅꯦ ꯅꯪꯕꯨ ꯍꯧꯒꯠꯂꯣꯗ ꯃꯇꯝꯁꯤ ꯌꯧꯈ꯭ꯔꯦ ꯅꯃꯥꯗꯨꯅ ꯀꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯅꯅꯥꯎ ꯅꯨꯄꯤꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦꯕ ꯃꯈꯣꯏ ꯑꯅꯤꯁꯤ ꯉꯥꯡꯅꯕꯗ ꯏꯄꯥ ꯁꯤꯕ ꯇꯥꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕꯁꯨ ꯏꯆꯥꯅ ꯂꯣꯏꯅ ꯇꯧꯔꯕꯅꯤꯅ ꯏꯆꯥꯁꯦ ꯋꯥꯕꯨꯗꯤ ꯌꯥꯝꯅ ꯋꯥꯔꯦ ꯍꯥꯏꯕ ꯏꯄꯥ ꯈꯪꯉꯤꯅꯦ ꯂꯥꯡꯂꯦꯟ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯊꯣꯛꯂꯛꯏ ꯑꯁ ꯕꯥꯕꯥ ꯏꯃꯥꯒ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯗꯣ ꯃꯄꯥꯟꯗ ꯐꯝꯂꯒ ꯂꯩꯍꯧꯕꯅꯤ ꯀꯗꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯑꯁ ꯑꯩꯈꯣꯏ ꯊꯥꯗꯣꯏꯁꯦ ꯌꯥꯝ ꯐꯠꯇꯦꯕ ꯃꯤ ꯃꯌꯨꯝꯗ ꯂꯩꯔꯝꯃꯅꯤ ꯏꯃꯥꯁꯦ ꯉꯥꯛꯇ ꯁꯦꯟꯅꯅꯤꯡꯗꯕꯅꯦꯕ ꯑꯩꯗꯤꯕꯀꯣ ꯃꯣꯏ ꯍꯦꯛ ꯉꯥꯡꯅꯕ ꯁꯤꯗꯧꯔꯝꯅꯤ ꯑꯁꯨꯝꯅ ꯉꯥꯡꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯂꯩꯔꯝꯒꯅꯤ ꯈꯟꯕ ꯃꯐꯝꯗꯨꯗ ꯂꯥꯛꯏ ꯈꯟꯕꯒ ꯑꯗꯨꯝ ꯆꯨꯝꯃꯤ ꯃꯅꯥꯎꯅꯨꯄꯤꯗꯨ ꯂꯩꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯤ ꯍꯦꯛ ꯎꯕꯒ ꯃꯥꯒꯤ ꯈꯣꯏꯗꯧ ꯊꯤꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯍꯦ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤ ꯅꯪ ꯑꯗꯨꯗ ꯀꯩꯗꯧꯔꯤꯒꯦꯕ ꯑꯩꯅ ꯉꯥꯏꯍꯥꯛꯇꯗꯤ ꯇꯨꯝꯂꯨꯕ ꯑꯗꯨꯒ ꯅꯣꯏꯅ ꯅꯔꯣꯟꯗ ꯍꯨꯔꯥꯜꯂꯒ ꯆꯠꯂꯝꯃꯤꯅꯤꯅꯦ ꯏꯃꯥ ꯀꯗꯣꯝ ꯆꯠꯈꯤꯒꯦ ꯊꯥꯗꯣꯏꯅ ꯏꯆꯦ ꯏꯃꯥꯗꯤ ꯇꯨꯝ ꯂꯩꯍꯧꯕꯅꯤ ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯦ ꯂꯥꯛꯑꯣ ꯏꯃꯥꯗꯣ ꯑꯁ꯭ꯋꯥꯏꯐꯥꯎ ꯌꯦꯡꯉꯨꯁꯤ ꯏꯆꯦ ꯅꯪ ꯆꯠꯂꯝꯃꯣ ꯑꯩ ꯂꯥꯛꯑꯒꯦ ꯍꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯗꯧꯅꯤ ꯂꯥꯛꯑꯣ ꯊꯥꯗꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯂꯥꯡꯂꯦꯟꯅ ꯁꯥꯎꯅ ꯌꯦꯡꯂꯒ ꯊꯥꯗꯣꯏ ꯆꯣꯆꯣ ꯅꯣꯏꯅ ꯆꯦꯅꯅꯦ ꯅꯪꯁꯦ ꯑꯩꯈꯣꯏꯒ ꯂꯣꯏꯅꯕ ꯄꯥꯝꯗꯕꯅꯤ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯅ ꯊꯥꯗꯣꯏꯗꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ ꯉꯥꯡꯊꯣꯔꯛꯂꯤꯕꯗꯨ ꯇꯥꯔꯒ ꯁꯥꯎꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ ꯅꯣꯛꯅꯤꯡꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯋꯥꯗꯤ ꯉꯥꯡꯗꯦ ꯃꯣꯏꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯝꯃꯤ ꯊꯥꯗꯣꯏꯁꯨ ꯃꯁꯤ ꯀꯤꯕꯗꯒꯤ ꯃꯁꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯁꯤ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯃꯥ ꯊꯤꯕ ꯂꯥꯛꯏ ꯂꯥꯡꯂꯦꯟꯅ ꯊꯥꯗꯣꯏ ꯅꯪꯅ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤꯡꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯁꯦ ꯉꯥꯛꯇ ꯐꯖꯅ ꯌꯦꯡꯉꯝꯃꯣ ꯑꯩ ꯉꯥꯛꯇ ꯇꯨꯝꯍꯧꯔꯨꯒꯦꯅ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯏꯆꯦ ꯃꯥꯕꯨ ꯁꯨꯝ ꯌꯦꯡꯉꯒ ꯂꯩ ꯉꯝꯄꯣꯟꯇꯦꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯅꯤꯡꯉꯤꯅꯤ ꯀꯩꯅꯣ ꯑꯗꯨꯒꯤ ꯆꯠꯂꯤꯅꯤ ꯍꯣꯏꯅꯦ ꯐꯔꯦ ꯑꯗꯣ ꯑꯩ ꯍꯧꯗꯣꯡꯕ ꯀꯩꯗꯧꯒꯦꯕ ꯆꯠꯂꯝꯗꯥꯏꯗꯨ ꯅꯪꯕꯣ ꯏꯆꯦ ꯑꯍꯤꯡ ꯇꯨꯝꯗꯕꯗꯨꯗ ꯋꯥꯔꯝꯃꯅꯤꯅ ꯍꯧꯗꯣꯛꯑꯝꯗ꯭ꯔꯕꯅꯤ ꯑꯩꯅ ꯑꯣ ꯅꯪ ꯑꯩ ꯋꯥꯔꯝꯂꯅꯤꯗꯤ ꯈꯪꯕꯣꯏꯔꯦ ꯑꯗꯨꯏ ꯋꯥꯗꯤ ꯌꯥꯝ ꯈꯪꯉꯤꯗꯤ ꯏꯆꯦꯅꯕꯨ ꯑꯩ ꯅꯨꯡꯁꯤꯕꯤꯗꯕꯩ ꯋꯥꯅꯤ ꯑꯩꯅꯗꯤ ꯏꯆꯦ ꯌꯥꯝ ꯅꯨꯡꯁꯤꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯗꯨꯗ ꯂꯥꯡꯂꯦꯟ ꯅꯣꯛꯁꯤꯒꯗꯥꯏ ꯏꯁꯧ ꯂꯥꯡꯁꯤꯒꯗꯥꯏ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯗꯦꯗꯤ ꯅꯪ ꯀꯃꯥꯏ ꯈꯪꯉꯤꯕ ꯑꯩꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯒ ꯉꯥꯏꯍꯥꯛ ꯄꯨꯜꯂꯒ ꯂꯩꯕꯗ ꯏꯆꯦꯅ ꯑꯩꯕꯨ ꯑꯗꯨꯝ ꯀꯧꯕ ꯂꯥꯛꯏ ꯏꯃꯥꯟꯅꯕꯤꯈꯩꯅꯁꯨ ꯏꯆꯦꯕꯨ ꯌꯥꯝ ꯁꯥꯎꯕꯅꯤ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯏꯅ ꯆꯦꯕꯨ ꯂꯥꯛꯑꯅꯤꯅ ꯑꯗꯨꯒ ꯍꯦꯛꯇ ꯂꯥꯛꯁꯨ ꯂꯥꯛꯏ ꯊꯥꯗꯣꯏ ꯅꯪ ꯌꯥꯝ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯑꯩꯅ ꯋꯥꯕꯁꯦ ꯅꯪ ꯈꯤꯇꯪꯗꯤ ꯈꯪꯕ ꯌꯥꯔꯕꯅꯤ ꯑꯁꯨꯝꯅ ꯃꯁꯤ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯗ ꯃꯤ ꯂꯥꯡꯕ ꯃꯈꯣꯜ ꯇꯥꯔꯛꯏ ꯊꯥꯗꯣꯏ ꯑꯁꯤꯗ ꯋꯥ ꯀꯟꯅ ꯉꯥꯡꯉꯤꯁꯤꯕꯨ ꯏꯅꯦ ꯕꯤꯅꯥ ꯅꯠꯇ꯭ꯔꯣ ꯑꯧ ꯃꯥꯅꯤ ꯏꯆꯦ ꯀꯅꯥꯗ ꯑꯣꯏꯖꯥꯠꯅꯣ ꯃꯥꯅ ꯉꯥꯡꯉꯤꯁꯤꯕꯣ ꯕꯤꯅꯥꯅ ꯍꯦ ꯉꯥꯎꯁꯤꯟꯅꯔꯒ ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩ ꯍꯨꯔꯥꯜꯂꯒ ꯆꯥꯅꯤꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯉꯛꯇꯕ ꯉꯝꯗꯦꯅꯦꯍꯦ ꯅꯊꯤꯕꯨꯡꯅ ꯆꯥꯅꯤꯡꯉꯗꯤꯅꯦ ꯁꯨꯔꯒ ꯆꯥꯕ ꯇꯝꯃꯨ ꯁꯨꯗꯤ ꯁꯨꯅꯤꯡꯗꯦ ꯑꯗꯨꯒ ꯍꯥꯎꯅ ꯆꯥꯅꯤꯡꯉꯤꯕ ꯀꯔꯤ ꯊꯣꯛꯏꯟꯗꯧꯁꯨ ꯁꯥꯏꯅꯣ ꯊꯥꯗꯣꯏꯅ ꯏꯆꯦ ꯑꯩꯈꯣꯏ ꯃꯥꯗꯅꯤ ꯏꯅꯦ ꯕꯤꯅꯥꯅ ꯉꯥꯡꯉꯤꯁꯦ ꯅꯪ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯥ ꯑꯁꯤ ꯉꯥꯡꯕꯁꯤ ꯇꯥꯕꯗ ꯑꯩꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯂꯨꯕꯗꯨꯗ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯕ ꯏꯆꯦ ꯅꯪꯒꯤꯗꯤ ꯈꯤꯇꯪ ꯇꯧꯕꯒ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯥꯏꯅꯔꯅꯤ ꯁꯤ ꯈꯟꯕꯗꯅꯤ ꯑꯩ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯍꯩꯗꯨꯗ ꯊꯥꯗꯣꯏ ꯏꯆꯦꯅ ꯐꯍꯟꯅꯤꯡꯗꯅ ꯉꯥꯡꯉꯤꯅꯤ ꯁꯤ ꯂꯩꯔꯝꯃꯣ ꯑꯩꯅꯦ ꯏꯅꯦ ꯕꯤꯅꯥꯗ ꯐꯖꯅ ꯍꯥꯏꯔꯒ ꯏꯃꯥꯕꯨ ꯄꯨꯔꯛꯀꯦ ꯑꯩꯁꯨ ꯂꯥꯛꯀꯦ ꯏꯆꯦ
Masin manaw na lakpo ubada binado asaw bu utuna. Nakoy sungay, namasya, mimana dre kangadi, imungda pajalay bayadro. Mi ibot pamsida sinsindana, singjulaga saramina. Tadoy na. Hera inibina, wagi wa chumna ngangbiyo. Inige wa ngangdudi, mimda ngangada wamda ngangdre. Tupa kaya no, ako'y singjagi. Langlin na. Tadoy, atamay hayo ni Mingonda. Imana soybagi, sawda na ngangin eh. Isya, imana singju kara saning na lawraga sabata, makoy na sukti na ngangbiba na dita. Mama huran bigi masani na, huran bigi wangang siya, adum ngangay ni siya. Mana saning labadi, siyal putok laga layraga sadaw na tro. Ado din dati, huran laga saning labadi, ngang bataba niya, ngang bataba. Mama huran bigi masana di, 𝗧𝗵𝗵 niya. Langlin na, ine, yaray to piro. Imana saning na singju do, kara saru bagi siyal do, ay na soy na pizagi. Aduga ako'y tadoy di, ang hangin na sumbang ang ngangzari ni, tadoy di sawa no. Wana ma siya, puro, amta puro. Siya ka na pidra suyari. Magi kayda siya, nung sida ba, adugi ni. Sudi suning da na, sadyam sa sining ba. Adu da na, ngangi ba ni inigisi. Binagi wangang do da, langlendo, sawa diyam sauning lami. Adubo, magi asawa pumba, patado na, manaw na piga maga na, mamado puraga, mayum dalag lami. Mapahik ubaga, mamado kapsin na duna. Muy papo, nasanap iyan ni sina, ay mo ko'y tiyan na tire. Ngakta ni Thokpa, ay chatpagamda pangdre ba siya, ay siya. Ngaktang na ba yung tuoy siya. Tadoy na, ima, nang ay sarok ka ni ko, nang na ko'y buo, at chokpalini, adum ikay ba nang haliba. Inibi na nangangin miyam do, tahabda ay di, sauningida. Langlen, manaw na pida mo na ying do na tumilayo haibagong 𝗦𝗵𝗶𝗶𝗿. Mapataraga nungayroy haibagong, tadoy su, ngang lamba da gitsap lepkri, asoba na. Ay, isa tombi, nanebi na namada, ngang libdi karigino. Langlen, as, baba, ako'y mana mangonda atong kat na bahawi, atugi, inibi na sauri ba. Ay, mama, nang buo, karamgang nani. Ay nang ngahaktan ni, labukta, lawyang makumluba, natuga karak pa dadi, nang hikta layramde. Nasanupi halsi, yang wari ni, pamanang kita di wakal tao kay daw bake. Langlena, baba, imasigihan ta na ba, wari kram da pasan na saw, ay salo lagi. Tadoy na, isya, ay tumbihoy ka, ngakta wari sana rugi ba. Manaw na pinangang libado tarabasu, tasinada na imong dapat jangkri. Asaw ba, tadoy da ying laga. Ay, isa tumbi. Tumbihoy ka kari wari sarugi habo na ni isa ba, namit tadaro kansida, ko na saluda na. Baba, kuiruyi, palalaki, kaktang chaluge ba? Masana sa ningda na giri-giri takpudo da asaw baso, chat ka no hay bangamtri. Hoy, soso, patlaw ko, namitado ba ni? Hoy, baba, asiyayram laga tadoy satkri, 𝗧𝗵𝗆 asaw ba da ying laga? Nasanupi sinasat ki hay ba da di, hekta satlan ba ni? Adugay po na imong sida pasit-punsin nyo tama na tro. Mama, nang mo yung sida halagta ngayon da, ha? Kaday dong sa ningi ba do nang bo? Kangde, sige yung sida niya, chuk ay layning di ay. Sida layning draba di, kaday na layning liba do nang bo, hayo. Nang na layning mo pamduda niya, ay na po daw riba ni. Ho sida di, ahaw sum ta saba pang di ye, migi da di, ahaw ba, nga mo yam lay ye. Hira, madugi bo, ay na su layra lure da na, nasano pinasalo liba ni, asita asi. Moy papo, nang siya, yamna di wari ko, nasani siga ay ko na bata. Amukta tada ba wahay, maginupi na nga singang toropudo tabada, asaw mabukning bunong sirabra karino. Mama, karino, nga sinang ni itatazada na, ngang torakliwa si ko. Ay wari hay basi, nang kang di kang boyre. Ay da na tiniwari basi, nasana piyahal si, masuyam na wara ba niya, nakoy nilak na bata. Langlen tuklak pada, manaw na pilay ram tabdo da, saung na mapati yung laga. Baba, ko'y tadoy do mo, sakra ba? Yadin hibim, sakra ne. Mama na bitumbi ga, wari masado wali na hay ne. Wani ma, wani ay sinay na. Si, sasita ga, imagalimin na ram. Baba, ay, amta karuki ba? Bima, kaururan o, laksara nida, isawa na ba ni? Kaudiya ponte baba, mana maningdaman bayaba na ti. Imaga pa sa laymin na ramo. Asihay doon lang lendo, hobi-hobi among sadkri.
ꯇꯣꯝꯕꯤꯅ ꯊꯥꯗꯣꯏ ꯑꯩꯈꯣꯏꯁꯤ ꯃꯣꯏꯅꯗꯤ ꯑꯉꯥꯡꯅꯦꯅ ꯈꯜꯂꯤꯕ ꯑꯗꯣ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯃꯕꯅꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯃꯌꯨꯝ ꯄꯥꯟꯕ ꯃꯤꯐꯥꯎ ꯌꯥꯎꯅꯈ꯭ꯔꯕꯅꯤ ꯀꯩꯅꯣ ꯅꯣꯏꯅ ꯆꯦꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯉꯣꯏꯗꯧꯅꯤ ꯃꯁꯤ ꯈꯪꯉꯔꯣꯏꯕꯁꯤ ꯃꯤꯅ ꯃꯆꯦꯗ ꯑꯗꯨꯝꯅ ꯉꯥꯡꯕꯗꯨ ꯇꯥꯔꯒ ꯊꯥꯗꯣꯏꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯅꯠꯇꯦ ꯑꯁ ꯇꯣꯝꯕꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯆꯦꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯁꯤꯗꯤ ꯃꯔꯝꯁꯨ ꯃꯌꯥꯝ ꯃꯣꯛꯏ ꯑꯩꯈꯣꯏꯒꯨꯝꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯦꯗꯤ ꯑꯗꯨꯒ ꯅꯪꯅ ꯑꯩꯈꯣꯏꯁꯦ ꯆꯍꯤ ꯌꯥꯝꯃꯦ ꯀꯥꯏꯅꯒ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯆꯦꯅ ꯇꯥꯔꯗꯤ ꯁꯥꯎꯕꯅ ꯉꯛꯀꯅꯤ ꯏꯕꯦꯝꯃ ꯃꯁꯛ ꯐꯖꯔꯁꯨ ꯃꯔꯝ ꯃꯣꯛꯑꯁꯨ ꯅꯣꯏꯅ ꯆꯦꯗꯤ ꯃꯌꯨꯝ ꯄꯥꯟꯕꯁꯨ ꯈꯪꯉꯔꯣꯏ ꯏꯕꯦꯝꯃ ꯅꯥꯀꯟꯗꯒꯤ ꯂꯥꯡꯂꯦꯟꯅ ꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯣꯝꯕꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯃ ꯅꯪꯅ ꯄꯤꯗꯕ ꯌꯥꯔꯣꯏꯗꯨꯗꯤ ꯇꯣꯝꯕꯤꯗ ꯂꯋꯥꯏ ꯂꯩꯇꯣꯟ ꯁꯥꯠꯈ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯇꯧꯔꯛꯂꯤꯕꯗꯨ ꯎꯕꯗ ꯐꯨ ꯍꯧꯒꯠꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ ꯂꯥꯡꯂꯦꯟꯅ ꯇꯣꯝꯕꯤꯒꯤ ꯃꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯔꯒ ꯇꯣꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯧꯗꯟ ꯆꯦꯟꯒꯦ ꯇꯧꯏꯗꯨꯕ ꯑꯩꯒꯤ ꯅꯪ ꯅꯨꯄꯤꯁꯤꯕꯨ ꯅꯨꯄꯥ ꯀꯣꯏꯍꯜꯂꯕ ꯅꯣꯏꯅ ꯊꯥꯗꯣꯏꯅ ꯏꯆꯦ ꯌꯨꯝꯗ ꯆꯠꯁꯤ ꯂꯥꯛꯑꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡ ꯂꯩꯔꯅꯨꯕ ꯊꯥꯗꯣꯏ ꯅꯪꯅ ꯇꯣꯝꯕꯤꯒ ꯋꯥꯔꯤ ꯁꯥꯗꯧ ꯂꯩꯌꯦꯅꯅꯦ ꯍꯦꯛ ꯆꯠꯂꯤꯗꯨꯗꯤ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯣꯏꯔꯦ ꯇꯣꯝꯕꯤ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯦ ꯃꯇꯨꯡꯗꯤ ꯁꯤꯒꯨꯝꯕꯒꯤ ꯋꯥꯔꯤꯁꯦ ꯁꯥꯒꯅꯨ ꯅꯈꯣꯏ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯣ ꯅꯈꯣꯏꯅꯗꯤ ꯂꯤꯖꯅꯤꯡꯉꯤꯕ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯈꯣꯏꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯨꯅ ꯂꯣꯏꯅ ꯎꯏꯀꯣ ꯊꯥꯗꯣꯏ ꯂꯥꯎ ꯆꯠꯂꯁꯤ ꯇꯣꯝꯕꯤꯗꯣ ꯂꯥꯡꯂꯦꯟꯒꯤ ꯃꯃꯥꯡꯗ ꯌꯥꯝ ꯏꯀꯥꯏꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯃꯃꯥꯏꯗꯣ ꯅꯣꯟꯊꯗꯨꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ ꯊꯥꯗꯣꯏꯅ ꯇꯣꯝꯕꯤ ꯑꯩ ꯆꯠꯂꯒꯦꯀꯣ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯆꯤꯟ ꯃꯅꯥꯎꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯔꯤ ꯂꯝꯕꯤꯗ ꯂꯥꯛꯅ ꯂꯥꯡꯂꯦꯟꯅ ꯃꯅꯥꯎꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ ꯊꯥꯗꯣꯏ ꯅꯪ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝ ꯇꯧꯗꯧꯔꯤ ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯇꯣꯝꯕꯤꯕ ꯑꯉꯥꯡꯗꯣ ꯑꯩꯅ ꯌꯥꯝ ꯐꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯉꯁꯤ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯇꯥꯕꯗ ꯑꯩ ꯇꯨ ꯆꯨꯡꯉꯤꯅꯦ ꯑꯁ ꯏꯆꯦ ꯇꯣꯝꯕꯤꯒꯤ ꯋꯥꯕꯨ ꯄꯉꯥꯡꯗ ꯉꯥꯡꯕꯅꯤ ꯇꯣꯝꯕꯤꯅ ꯅꯪꯒꯤ ꯅꯨꯄꯥ ꯁꯤꯜꯂꯤꯔꯣ ꯑꯁ ꯁꯤꯟꯗꯦꯗ ꯏꯆꯦ ꯅꯆꯤꯟ ꯊꯤꯒꯅꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯆꯦꯅꯤ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯩꯅ ꯀꯩꯒꯤ ꯈꯪꯉꯣꯏ ꯅꯪꯒꯤ ꯑꯍꯣꯡꯕ ꯑꯩꯅ ꯀꯩꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣꯕ ꯏꯆꯦ ꯑꯗꯨꯝꯕ ꯋꯥ ꯑꯩꯉꯣꯟꯗ ꯍꯥꯏꯅꯨꯕ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯁꯤꯗꯒꯤꯅꯦ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯏ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤ ꯆꯧꯕꯤ ꯃꯆꯥ ꯑꯇꯣꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕ ꯁꯥꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯑꯇꯣꯝꯕꯤ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯅꯪꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯂꯨꯔꯤꯕ ꯊꯥꯗꯣꯏ ꯃꯆꯦꯗ ꯈꯔꯒ ꯁꯥꯎꯅꯤꯡ ꯂꯩꯕꯅꯤ ꯃꯆꯦꯗ ꯇꯥꯏꯅꯕ ꯉꯝꯗꯕꯗꯨ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯉꯥꯡꯂꯛꯏ ꯍꯣ ꯅꯪꯅ ꯆꯠꯄꯗꯨꯃꯥꯏꯅꯅꯦ ꯑꯩꯁꯨ ꯆꯠꯂꯤꯕ ꯅꯊꯧꯔꯣ ꯂꯥꯡꯂꯦꯟ ꯃꯅꯥꯎꯅꯨꯄꯤꯗ ꯁꯥꯎꯟ ꯌꯦꯡꯂꯒ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯏꯃꯥꯗ ꯉꯥꯡꯉꯤꯗꯣ ꯍꯥ ꯏꯃꯥꯁꯦ ꯑꯩꯈꯣꯏꯅ ꯎꯁꯤꯠꯇꯅ ꯉꯥꯡꯉꯕꯗꯤ ꯀꯅꯥꯅ ꯏꯃꯥꯕꯨ ꯎꯁꯤꯠꯄꯤꯅꯤ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯀꯔꯤꯒꯤꯅꯣꯕ ꯊꯥꯗꯣꯏꯗꯨ ꯁꯥꯎꯔꯒ ꯏꯃꯨꯡꯗ ꯐꯠ ꯆꯪꯈ꯭ꯔꯦ ꯑꯆꯧꯕ ꯃꯆꯥ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯇꯞꯊꯧꯅꯤ ꯅꯪꯕꯣ ꯏꯆꯥꯗꯤ ꯋꯥꯈꯜ ꯂꯩꯕꯤꯅꯤ ꯍꯥꯏꯅ ꯏꯄꯥꯅ ꯈꯜꯂꯤꯕꯅꯤꯅꯦ ꯆꯧꯕꯤꯅ ꯃꯣꯏ ꯄꯥꯕꯨꯡ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜꯁꯦ ꯌꯥꯝ ꯐꯠꯇꯦꯗ ꯃꯅꯥꯎꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔ ꯈꯪꯗꯦ ꯋꯥꯅꯤ ꯈꯨꯄꯥꯛꯁꯤꯅ ꯍꯦꯛꯇ ꯊꯥꯏꯌꯦꯕ ꯑꯣ ꯏꯆꯥꯇꯣꯝꯕꯤꯁꯦ ꯁꯥꯎꯔꯝꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨ ꯃꯆꯥꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯂꯝꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯒꯤ ꯈꯟꯕꯗ ꯃꯥ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ ꯆꯧꯕꯤ ꯍꯥꯟꯅ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯃꯆꯦ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯣꯝꯊꯤꯟ ꯉꯥꯟꯖꯔꯝꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯑꯗꯨꯋꯥꯏꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯂꯩꯈꯤꯗꯕꯗꯒꯤ ꯃꯥꯒꯤ ꯐꯤꯕꯝꯗ ꯑꯣꯏꯈꯤꯕꯅꯤ ꯃꯥ ꯄꯨꯔꯥ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯑꯃꯗꯤ ꯅꯠꯇꯦ ꯑꯃꯨꯛ ꯋꯥꯈꯜ ꯃꯥꯡꯕ ꯑꯐ ꯐꯠꯇ ꯑꯃꯗ ꯈꯪꯊꯗꯕꯒꯤ ꯋꯥꯅꯤ ꯂꯥꯡꯂꯦꯟ ꯏꯃꯨꯡꯒꯤ ꯊꯕꯛꯇꯨ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗꯨꯅ ꯆꯥꯛ ꯊꯥꯒꯠꯄ ꯍꯧꯈ꯭ꯔꯦ ꯃꯅꯥꯎꯅꯨꯄꯤꯗꯨ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯃꯍꯨꯠ ꯁꯥꯎꯁꯤꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯂꯥꯡꯂꯦꯟ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯨꯅ ꯈꯨꯖꯥꯝ ꯍꯩꯗꯣꯛꯄ ꯊꯣꯛꯂꯛꯄꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝ ꯑꯣꯏꯅ ꯃꯁꯥꯗ ꯀꯟꯅ ꯐꯨꯖꯤꯜꯂꯛꯏ ꯉꯥꯛꯇꯪꯗꯨꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯣꯡꯈꯤ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯈꯨꯖꯥꯝꯗꯨ ꯐꯠ ꯍꯩꯗꯣꯛꯂꯝꯂꯕ ꯃꯇꯨꯡ ꯏꯃꯨꯡꯗ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯅꯤꯡꯊꯣꯡꯗꯨ ꯐꯠ ꯂꯣꯟꯁꯤꯜꯂꯤ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯕꯗꯨ ꯎꯕꯗ ꯏꯉꯛꯉꯛꯅ ꯕꯦꯝꯃ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦ ꯕꯥꯕꯥ ꯃꯅꯤꯡꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄ ꯑꯗꯨꯗ ꯏꯪꯗꯅ ꯇꯧꯕꯅꯤ ꯑꯣ ꯏꯄꯥꯗꯤ ꯄꯥꯈꯠꯂꯨꯔꯦꯗꯅ ꯆꯥꯛꯁꯤ ꯂꯣꯏꯁꯤꯜꯂꯨ ꯅꯃꯥꯒ ꯅꯅꯥꯎꯅꯨꯄꯤꯒꯁꯦ ꯄꯤꯖꯔꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯝꯍꯟꯈ꯭ꯔꯣ ꯃꯈꯣꯏꯁꯦ ꯀꯔꯝ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥꯁꯨ ꯌꯥꯝ ꯋꯥꯔꯦ ꯍꯥꯏꯕ ꯏꯄꯥ ꯈꯪꯉꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛꯇ ꯇꯝꯂꯛꯂꯕꯅꯤ ꯈꯜꯂꯁꯤ ꯍꯣꯏ ꯄꯥꯄꯥ
ꯂꯥꯡꯂꯦꯟ ꯃꯁꯥꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯀꯤꯕ ꯈꯔꯗꯤ ꯄꯣꯛꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯃꯥ ꯃꯆꯥꯕꯨ ꯄꯤꯖꯔꯝꯃꯤ ꯆꯥꯛꯇꯣ ꯍꯦꯛꯇꯣꯛꯄꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯃꯈꯨꯠ ꯍꯥꯝꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯆꯥꯛꯐꯥꯎ ꯆꯥꯗ꯭ꯔꯤ ꯃꯈꯣꯏꯅ ꯆꯥꯔꯝꯕꯒꯤꯗꯨ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂ ꯃꯇꯨꯡ ꯃꯥ ꯆꯥꯛ ꯆꯥꯗꯕꯤꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯤꯞꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯏꯃꯥꯒ ꯑꯩꯈꯣꯏ ꯊꯥꯗꯣꯏꯒꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯗ꯭ꯔꯤꯁꯤꯕꯣ ꯑꯩꯅꯗꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯂꯥꯡꯂꯦꯟꯅ ꯇꯨꯝꯕ ꯌꯥꯗ ꯂꯩꯔꯤꯉꯩ ꯃꯄꯥ ꯆꯪꯂꯛꯇꯨꯅ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯆꯥꯛꯁꯦ ꯈꯔ ꯆꯥꯊꯣꯛꯂꯔꯣ ꯂꯥꯎꯗꯅ ꯕꯥꯕꯥ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯌꯦꯡ ꯆꯥꯔꯒꯦ ꯕꯥꯕꯥ ꯄꯣꯊꯥꯔꯣ ꯃꯇꯝꯁꯦ ꯌꯥꯝ ꯊꯦꯡꯉꯤ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯔꯣꯀꯣ ꯍꯣꯏ ꯕꯥꯕꯥ ꯂꯥꯡꯂꯦꯟ ꯊꯦꯡꯂꯐꯥꯎ ꯇꯨꯝꯊꯕ ꯌꯥꯗꯦ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯃꯌꯥꯝꯁꯤ ꯈꯜꯂꯨꯕꯗ ꯃꯥ ꯌꯥꯝ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯤꯅ ꯃꯃꯥꯗ ꯊꯤꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯃꯥꯅ ꯃꯅꯥꯎꯅꯨꯄꯤꯗ ꯉꯥꯡꯂꯨꯅꯤ ꯑꯗꯨꯒ ꯃꯃꯥ ꯃꯆꯥ ꯍꯦꯛꯇ ꯃꯤꯆꯪ ꯑꯣꯏꯗꯨꯅ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯥꯒꯦ ꯑꯗꯨꯝ ꯇꯧꯕꯁꯤꯗ ꯃꯥ ꯌꯥꯝ ꯄꯦꯟꯖꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯊꯥꯗꯣꯏꯅ ꯑꯁꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯦ ꯃꯆꯦꯕꯨ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯅꯗꯤ ꯃꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯩꯅ ꯈꯟꯕꯒ ꯃꯥꯅ ꯈꯟꯕꯒ ꯑꯗꯨꯝ ꯈꯦꯠꯅꯩ ꯁꯣꯝꯗꯁꯨ ꯑꯆꯧꯕꯗꯨ ꯇꯨꯝꯕ ꯌꯥꯔꯝꯗꯦ ꯃꯆꯥꯅꯨꯄꯤ ꯑꯍꯜꯒꯤ ꯈꯟꯕꯗ ꯑꯆꯧꯕꯅ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯏꯆꯥꯒꯤ ꯈꯟꯕꯗ ꯏꯄꯥꯁꯦ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯔꯤꯅꯤ ꯏꯆꯥꯅ ꯋꯥꯖꯕ ꯏꯄꯥ ꯄꯨꯝꯅꯃꯛ ꯈꯪꯉꯤꯅꯤ ꯅꯪꯅ ꯃꯐꯝ ꯆꯥꯅ ꯂꯩꯈ꯭ꯔꯕꯗꯤ ꯏꯄꯥ ꯁꯤꯈ꯭ꯔꯕꯁꯨ ꯌꯥꯔꯅꯤ ꯊꯥꯗꯣꯏꯒ ꯆꯥꯎꯕꯤꯒꯗꯤ ꯏꯆꯦꯁꯤꯅ ꯇꯨꯝꯂꯝꯃꯤ ꯑꯆꯧꯕꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯤ ꯃꯥꯅ ꯇꯦꯛ ꯇꯦꯛ ꯎꯖꯕ ꯂꯧꯗꯨ ꯀꯌꯥ ꯐꯕ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯇꯤꯟ ꯀꯥꯡ ꯃꯌꯥꯝꯅ ꯑꯁꯥꯠꯄ ꯐꯧꯗꯨ ꯆꯤꯈꯥꯏ ꯆꯤꯈꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯤ ꯃꯗꯨ ꯎꯕꯗ ꯂꯧ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯑꯆꯧꯕꯗꯨ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯂꯧꯔꯤꯗ ꯐꯝꯊꯈ꯭ꯔꯦ ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯑꯩꯅ ꯏꯄꯥꯡꯒꯜ ꯌꯥꯝ ꯀꯟꯗꯨꯅ ꯁꯨꯔꯒ ꯆꯥꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜꯗ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯞꯄꯔꯅꯤꯗꯣ ꯑꯗꯨꯗ ꯈꯟꯕꯗ ꯑꯆꯧꯕ ꯍꯧꯒꯠꯄ ꯐꯥꯎꯉꯝꯗ ꯂꯧꯔꯤꯗꯨꯗ ꯐꯝꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯊꯥꯗꯣꯏꯗꯨ ꯃꯆꯦꯅ ꯀꯧꯕ ꯐꯥꯎ ꯁꯨꯈꯨꯝ ꯈꯨꯝꯈꯤꯗ꯭ꯔꯦ ꯃꯃꯥ ꯃꯆꯥ ꯆꯪꯗꯨꯅ ꯂꯥꯡꯂꯦꯟꯗ ꯑꯁꯥꯎꯕ ꯃꯇꯧ ꯑꯗꯨꯃꯛ ꯎꯠꯂꯤ ꯊꯥꯗꯣꯏ ꯋꯥ ꯑꯃ ꯐꯥꯎ ꯍꯥꯏꯔꯝꯗ ꯐꯠ ꯊꯣꯛꯈꯤ ꯂꯥꯡꯂꯦꯟꯁꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯍꯥꯏꯅ ꯐꯥꯎ ꯍꯪꯗ꯭ꯔꯦ ꯃꯈꯣꯏꯅ ꯃꯉꯣꯟꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯇꯜꯂꯤ ꯊꯥꯗꯣꯏ ꯂꯥꯛꯄ ꯎꯕꯗ ꯇꯣꯝꯕꯤ ꯁꯥꯎꯅ ꯊꯥꯗꯣꯏ ꯅꯪ ꯂꯥꯛꯑꯅꯨ ꯑꯩ ꯅꯣꯏ ꯅꯆꯦꯗꯣ ꯌꯥꯝ ꯍꯩꯅꯗꯦ ꯃꯌꯨꯝ ꯄꯥꯟꯒꯤꯗꯤ ꯈꯪꯗꯦ ꯃꯤ ꯄꯥꯟꯅ ꯂꯩ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯅꯕꯨꯗꯤ ꯀꯌꯥꯝ ꯐꯕ ꯇꯧꯔꯨꯅꯤꯒꯦ ꯅꯪꯁꯨ ꯆꯠꯂꯣ ꯅꯌꯨꯝꯗ ꯀꯣꯏꯔꯦꯡꯗꯣ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯀꯨꯏꯅ ꯉꯥꯏꯔꯝꯕꯅꯤ ꯅꯪ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯗꯨꯗ ꯁꯥꯎꯔꯒ ꯃꯌꯨꯝ ꯊꯥꯟꯈ꯭ꯔꯕꯅꯤ ꯅꯪꯁꯨ ꯅꯆꯦꯗꯧꯅꯅꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ ꯍꯦꯛ ꯂꯩꯌꯨ ꯑꯁ ꯇꯣꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯑꯩꯈꯣꯏ ꯆꯦꯒ ꯀꯧꯅꯗ꯭ꯔꯦ ꯃꯥ ꯑꯩ ꯊꯤꯕ ꯂꯥꯛꯑꯔꯣꯏ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯣꯏꯔꯦꯡꯗꯣ ꯄ꯭ꯔꯞ ꯊꯥꯗꯣꯛꯈ꯭ꯔꯤꯗꯤ ꯉꯥꯏꯍꯥꯛꯇ ꯉꯥꯏꯍꯜꯂꯝꯕ ꯌꯥꯗ꯭ꯔ ꯋꯥꯅꯤ ꯅꯪꯕꯣ ꯑꯩꯗꯤ ꯅꯪ ꯂꯥꯛꯑꯔꯣꯏꯗꯧ ꯃꯥꯟꯕ ꯑꯗꯨꯒꯤꯅꯤ ꯐꯔꯦꯁꯦ ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯧꯒꯦ ꯑꯗꯣ ꯅꯣꯏ ꯅꯆꯦ ꯑꯔꯤꯕꯤꯗꯣ ꯃꯥ ꯂꯥꯛꯑꯒ ꯑꯩꯕꯨ ꯉꯥꯡꯍꯜꯂꯗꯤ ꯅꯪ ꯐꯔꯣꯏꯍꯦ ꯀꯥꯡꯍꯜꯂꯣꯏꯃꯤ ꯅꯪꯕꯣ ꯉꯁꯤ ꯅꯨꯃꯤꯠꯇꯅꯦ ꯑꯩ ꯃꯉꯣꯟꯗ ꯆꯦꯟꯈꯤꯕꯁꯨ ꯌꯥꯏ ꯑꯩꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯁꯨꯛꯂꯩ ꯂꯩꯅꯤꯡꯗꯦꯕ ꯊꯥꯗꯣꯏꯅ ꯃꯆꯦꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯅꯨꯡꯁꯤꯗꯕꯒꯤ ꯃꯑꯣꯡꯗ ꯇꯣꯝꯕꯤꯗ ꯍꯥꯏꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯥꯡꯂꯦꯟꯗꯨ ꯂꯩꯕ ꯌꯥꯔꯝꯗꯦ ꯃꯅꯥꯎꯅꯨꯄꯤ ꯍꯜꯂꯛꯇꯕꯗꯨꯗ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯑꯗꯨ ꯃꯥ ꯆꯠꯄ ꯇꯜꯂꯤ ꯆꯥꯎꯕꯤ ꯂꯥꯡꯂꯦꯟꯗ ꯌꯦꯡꯂꯒ ꯍꯩ ꯅꯅꯥꯎꯅꯨꯄꯤꯗꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯅꯪꯅ ꯑꯃꯨꯛ ꯐꯨꯕꯤꯈ꯭ꯔꯕ꯭ꯔꯣ ꯅꯅꯥꯎꯅꯨꯄꯤꯗꯣ ꯂꯥꯡꯂꯦꯟ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯈꯨꯝꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯃꯍꯥꯛ ꯂꯩ ꯆꯥꯎꯕꯤ ꯂꯥꯡꯂꯦꯟꯗ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯃꯆꯥ ꯇꯣꯝꯕꯤ ꯊꯤꯕ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ ꯇꯣꯝꯕꯤ ꯍꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯊꯥꯗꯣꯏꯗꯨ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯕꯗꯨ ꯎꯔꯦ ꯃꯥ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯉꯥꯡꯏ ꯍꯩ ꯅꯪꯗꯤ ꯅꯨꯄꯥꯁꯤꯒ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯀꯩꯗꯧꯔꯤꯅꯣꯕ ꯆꯠꯂꯣ ꯌꯥꯝ ꯊꯨꯅꯅꯦ ꯌꯨꯝꯗ ꯆꯠꯂꯣ ꯍꯦ ꯅꯨꯄꯥ ꯅꯪ ꯀꯅꯥꯅꯣ ꯅꯪ ꯀꯅꯥꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯐꯥꯒꯦ ꯇꯧꯔꯤꯗꯨ ꯀꯩꯒꯤꯅꯣ ꯅꯪ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯏꯔꯦꯡꯗꯨ ꯏꯁꯤꯡꯗ ꯂꯥꯛꯇꯨꯅ ꯏꯟꯊꯈ꯭ꯔꯦ ꯀꯣꯏꯔꯦꯡ ꯆꯥꯎꯅ ꯊꯥꯗꯣꯏꯗ ꯌꯦꯡꯂꯒ ꯊꯥꯗꯣꯏ ꯅꯪ ꯇꯧꯁꯤ ꯀꯩꯅꯣ ꯀꯩꯅꯣꯕ ꯅꯃꯥ ꯉꯥꯎꯕꯤꯁꯤꯅ ꯑꯩꯕꯨ ꯏꯁꯤꯡ ꯅꯤꯡꯊꯨꯔꯒ ꯅꯪ ꯌꯦꯡ ꯂꯩꯁꯤ ꯀꯩꯒꯤꯅꯣ ꯀꯣꯏꯔꯦꯡꯒ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯅꯤꯗꯨꯗꯤ ꯀꯣꯏꯔꯦꯡꯅ ꯏꯁꯤꯡꯗ ꯇꯥꯕꯗꯨ ꯎꯔꯒ ꯁꯤꯗ ꯅꯣꯛꯂꯤ ꯊꯥꯗꯣꯏ ꯃꯃꯥꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯏꯃꯥ ꯀꯩꯅꯣ ꯅꯪꯅ ꯇꯩꯁꯤꯕꯣ ꯑꯩꯁꯦ ꯆꯠꯈꯤꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯅꯣ ꯏꯆꯦꯅ ꯍꯥꯏꯔꯥ ꯅꯆꯦꯅ ꯍꯥꯏꯔꯤꯅꯤ
Nang si ꯂꯩꯔꯝꯒꯅꯤꯅ ꯀꯧꯔꯨꯁꯣꯅ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ ꯍꯥ ꯀꯅꯥꯅꯣꯕ ꯀꯣꯏꯔꯦꯡꯅ ꯊꯥꯗꯣꯏ ꯑꯩꯈꯣꯏꯅꯤ ꯀꯥꯏꯅꯔꯁꯦ ꯑꯩ ꯅꯪꯒ ꯅꯨꯡꯁꯤꯅꯕ ꯄꯥꯝꯗ꯭ꯔꯦ ꯑꯩꯗꯤ ꯑꯉꯥꯎꯕꯤꯒꯤ ꯃꯆꯥ ꯂꯧꯕ ꯉꯝꯃꯣꯏ ꯅꯃꯥ ꯑꯉꯥꯎꯕꯤꯁꯤꯅ ꯑꯩꯁꯦ ꯁꯣꯏꯗꯅ ꯍꯥꯠꯈꯤꯕ ꯇꯥꯔꯦ ꯈꯣꯏꯔꯦꯡ ꯅꯪꯅ ꯉꯥꯡꯉꯤꯗꯨ ꯀꯔꯤꯅꯣ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯅꯪ ꯈꯪꯗ꯭ꯔꯕꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯑꯩꯒ ꯎꯅꯅꯕ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯁꯤꯜꯂꯛꯄ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯣꯏꯔꯦꯡ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯃꯁꯤꯕꯨ ꯍꯥꯠꯂꯨꯔꯒꯤ ꯃꯇꯥꯒꯨꯝ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯊꯥꯗꯣꯏꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯃꯃꯥ ꯆꯥꯎꯕꯤꯁꯨ ꯂꯥꯛꯏ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏ ꯏꯆꯦ ꯏꯆꯦ ꯂꯥꯡꯂꯦꯟ ꯏꯄꯥ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯊꯥꯗꯣꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯀꯥꯏꯅꯒ ꯑꯃꯨꯛ ꯇꯞꯊꯕꯤꯔꯅꯨ ꯏꯕꯦꯝꯃ 이마 ngau비세 ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯊꯥꯔꯛꯏꯁꯤ ꯀꯩꯒꯤꯅꯣꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯁꯤꯕ꯭ꯔꯥ ꯅꯪ ꯁꯤꯕ꯭ꯔꯥꯝꯗꯤ ꯇꯧꯔꯗꯧꯅꯤ ꯉꯁꯤꯁꯦ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯊꯥꯗꯣꯏ ꯑꯝꯇ ꯇꯞꯊꯈꯣꯕ ꯇꯞꯅ ꯉꯥꯡꯅꯁꯤ ꯇꯞꯅ ꯉꯥꯡꯅꯔꯨꯏ ꯃꯤꯒꯤ ꯃꯆꯥꯗꯣ ꯏꯃꯥꯅ ꯄꯨꯈ꯭ꯔꯤꯗ ꯏꯟꯊꯔꯤꯅꯤ ꯑꯩ ꯀꯌꯥꯝ ꯏꯀꯥꯏꯔꯝꯅꯤ ꯃꯤꯒꯤ ꯃꯆꯥꯗꯤ ꯀꯅꯥꯅꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯅꯪꯅꯗꯤ ꯀꯥꯏꯗ ꯈꯪꯒꯅꯤꯒꯦ ꯑꯩꯁꯦ ꯁꯤꯕꯅ ꯐꯔꯕꯅꯤ ꯊꯥꯗꯣꯏ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣꯗꯣ ꯑꯩꯁꯦ ꯅꯆꯦꯅꯤ ꯈꯔ ꯌꯦꯡꯉ ꯉꯥꯡꯕ ꯇꯝꯃꯣ ꯊꯥꯗꯣꯏ ꯃꯈꯥ ꯇꯥꯅ ꯋꯥ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯉꯥꯡꯂꯝꯗ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯆꯥꯎꯕꯤꯁꯨ ꯇꯨꯃꯤꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯪꯈ꯭ꯔꯦ ꯃꯃꯥꯅ ꯃꯅꯥꯎꯅꯨꯄꯤ ꯅꯨꯡꯁꯤꯕꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟꯗꯨ ꯃꯇꯣꯝꯇ ꯀꯂꯛꯄ ꯌꯥꯝꯅ ꯄꯣꯛꯆꯔꯝꯃꯤ ꯃꯉꯣꯟꯗꯗꯤ ꯅꯣꯡꯃꯇ ꯅꯨꯡꯁꯤꯕꯒꯤ ꯃꯇꯧ ꯎꯠꯄꯤꯗ꯭ꯔꯕꯅꯤꯅ ꯌꯥꯆꯪꯉꯛꯄꯗꯨꯗ ꯍꯣꯕꯦ ꯅꯨꯄꯥ ꯑꯃ ꯆꯦꯜꯂꯛꯇꯨꯅ ꯂꯥꯡꯂꯦꯟꯅ ꯇꯝꯂꯔꯦ ꯑꯆꯧꯕꯗꯨ ꯂꯧꯔꯤꯗ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯥꯡꯂꯦꯟ ꯇꯧꯐꯝ ꯈꯪꯗ ꯂꯧꯕꯨꯛꯇ ꯀꯟꯅ ꯆꯦꯟꯊꯔꯛꯏ ꯃꯄꯥꯗꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯂꯧꯔꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯡꯂꯦꯟ ꯂꯥꯎꯈꯣꯡꯅ ꯀꯞꯂꯝꯃꯤ ꯄꯥꯕ ꯅꯪꯅ ꯇꯧꯁꯤꯕꯨ ꯀꯩꯅꯣ ꯅꯪꯅ ꯇꯧꯁꯤ ꯀꯩꯅꯣ ꯍꯥꯏꯌꯨ ꯄꯥꯕ ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯤꯡꯉꯧ ꯍꯥꯏꯕꯅꯣ ꯄꯥꯕ ꯑꯩꯕꯨ ꯀꯃꯥꯏꯅ ꯍꯤꯡꯉꯧ ꯍꯥꯏꯕꯅꯣ ꯄꯥꯕ ꯃꯥꯅ ꯐꯅ ꯀꯞ ꯂꯥꯎꯗꯨꯅꯁꯨ ꯃꯄꯥꯗꯤ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯂꯔꯣꯏ ꯀꯞꯄꯗꯤ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯀꯞꯄꯗꯤ ꯀꯞꯄꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕꯗꯤ ꯁꯨꯡꯄꯣꯛ ꯄꯣꯛꯂꯝꯗꯦ ꯃꯁꯦꯅ ꯑꯍꯤꯡ ꯇꯨꯝꯗꯨꯅ ꯐꯤ ꯁꯥꯔꯒ ꯆꯦꯡꯆꯥꯛ ꯄꯨꯔꯤꯕꯗꯨ ꯋꯥꯔꯝꯒꯅꯤ ꯍꯥꯏꯅ ꯅꯣꯡꯃꯇ ꯃꯊꯃꯣꯏꯗꯨꯅ ꯈꯟꯖꯤꯜꯂꯨꯕ ꯂꯩꯇꯦ ꯅꯨꯃꯤꯗꯥꯡ ꯄꯨꯔꯥ ꯑꯣꯏꯔꯦ ꯃꯄꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯕ ꯃꯇꯝꯗꯣ ꯄꯣꯂꯣꯏꯕꯗ ꯌꯥꯎ ꯃꯤꯁꯤꯡꯗꯨ ꯇꯨꯔꯦꯜꯗ ꯂꯣꯏꯅ ꯏꯔꯨꯖꯔꯝꯃꯤ ꯂꯥꯡꯂꯦꯟ ꯀꯞꯄꯗ ꯃꯃꯩ ꯃꯃꯤꯠꯁꯨ ꯂꯣꯏꯅ ꯄꯣꯝꯃꯤ ꯊꯥꯗꯣꯏꯁꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯃꯄꯥꯗꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯈꯟꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯃꯊꯛꯇ ꯀꯥꯔꯛꯄꯗ ꯂꯥꯡꯂꯦꯟꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ ꯊꯥꯗꯣꯏ ꯉꯛꯅ ꯃꯁꯤ ꯀꯗꯥꯏ ꯂꯩ ꯍꯥꯏꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯃꯁꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯏꯅꯦ ꯊꯣꯏꯕꯤ ꯑꯩꯈꯣꯏ ꯆꯦꯗꯤ ꯍꯩꯃꯥ ꯍꯣꯏꯅꯦꯍꯦ ꯅꯆꯦꯗꯨ ꯎꯗꯦꯅꯦ ꯃꯈꯣꯏ ꯃꯁꯦꯜ ꯃꯍꯩ ꯂꯥꯡꯂꯦꯟꯗꯨ ꯇꯨꯔꯦꯜꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯅꯔꯛꯏ ꯀꯧꯁꯨ ꯌꯥꯝꯅ ꯀꯧꯔꯝꯃꯤ ꯂꯥꯡꯂꯦꯟꯗꯤ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯦ ꯊꯃꯝꯕ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯊꯥꯎꯃꯩ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯇꯨꯔꯦꯜꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯂꯦꯞꯂꯒ ꯂꯥꯡꯂꯦꯟꯕꯨ ꯀꯣꯏꯀꯧ ꯀꯧꯔꯝꯃꯤ ꯊꯥꯗꯣꯏꯗꯨ ꯃꯁꯤꯕꯨ ꯀꯧꯗꯨꯅ ꯌꯥꯝ ꯀꯞꯂꯝꯃꯤ ꯉꯁꯤꯗꯤ ꯃꯁꯤꯕꯨ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯄꯣꯛꯂꯦ ꯃꯁꯦꯅ ꯋꯥꯖꯕ ꯄꯨꯝꯕꯗꯨ ꯅꯤꯡꯁꯤꯡ ꯃꯊꯃꯣꯏ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯆꯥꯎꯕꯤꯗꯨ ꯃꯆꯥ ꯂꯥꯡꯂꯦꯟꯕꯨ ꯀꯧꯗꯨꯅ ꯇꯨꯔꯦꯜꯗ ꯑꯃꯨꯛ ꯆꯣꯡꯊꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯥꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ ꯆꯥꯎꯕꯤꯅ ꯏꯃꯥꯒꯤ ꯂꯥꯡꯂꯦꯟ 이마는 이자도 얌란그래 이사 ꯆꯠꯈꯤꯕ ꯌꯥꯔꯣꯏ 이마ꯒꯤ ꯂꯥꯡꯂꯦꯟ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯁꯨ ꯀꯞꯇꯨꯅ 이제 ꯅꯪ ꯀꯥꯏꯗ ꯆꯠꯂꯤꯅꯣ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ 이제 ꯑꯩ ꯌꯥꯝ ꯂꯥꯜꯂꯦ 이제 ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯊꯥꯎꯃꯩ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯏꯁꯤꯡꯗ ꯂꯥꯡꯂꯦꯟꯕꯨ ꯎꯕ ꯐꯪꯕ꯭ꯔꯥ ꯍꯥꯏꯅ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯡꯂꯦꯟꯗꯨ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯛꯏ ꯂꯥꯏꯐꯥꯎ ꯑꯣꯏꯅ ꯐꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯄꯥꯈꯪꯕꯅ ꯄꯨꯔꯦ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯑꯃꯨꯛ ꯍꯜꯂꯛꯂꯔꯣꯏ ꯆꯍꯤ ꯈꯨꯗꯤꯡ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅ ꯂꯥꯛꯄꯗ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯅꯕ ꯂꯥꯏꯁꯪ ꯁꯥꯗꯨꯅ ꯂꯥꯏ ꯂꯥꯠꯂꯒ ꯏꯔꯥꯠ ꯊꯧꯅꯤꯖꯧ ꯍꯥꯏꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯂꯥꯏꯐꯥꯎ ꯑꯣꯏꯅ ꯐꯥꯎꯔꯛꯏ ꯂꯥꯡꯂꯦꯟꯒꯤ ꯃꯁꯛꯇꯤ ꯎꯕ ꯐꯪꯗꯦ ꯃꯈꯨꯠ ꯑꯅꯤꯗꯨ ꯏꯁꯤꯡꯗꯒꯤ ꯊꯤꯡꯒꯠꯇꯨꯅ ꯖꯒꯣꯏ ꯈꯨꯇꯦꯛ ꯇꯝꯕꯗꯨꯗꯤ ꯅꯨꯃꯤꯗꯥꯡ ꯑꯣꯏꯔꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ ꯃꯍꯥꯛ ꯏꯁꯣꯔꯅ ꯄꯨꯕꯅꯤ ꯍꯥꯏꯕꯁꯨ ꯃꯈꯣꯏ ꯄꯨꯝꯕꯅ ꯈꯪꯕ ꯉꯝꯂꯦ ꯃꯅꯥꯎꯅꯨꯄꯤ ꯊꯥꯗꯣꯏꯗꯨ ꯐꯅ ꯄꯨꯅꯕ ꯉꯝꯗ꯭ꯔꯦ ꯏꯁꯤꯡꯗ ꯆꯣꯡꯊꯔꯒ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯅ ꯐ꯭ꯔꯤꯡ ꯆꯣꯡꯂꯦ ꯏꯆꯦ ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯅꯪꯅ ꯆꯠꯈ꯭ꯔꯗꯤ
ꯑꯩꯕꯨ ꯀꯅꯥꯅ ꯉꯥꯛꯄꯤꯗꯣꯏꯅꯣ? ꯀꯩꯒꯤꯅꯣ ꯄꯥꯕꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯉꯥꯎꯕꯤ ꯏꯃꯥꯏꯆꯥ ꯍꯨꯟꯗꯣꯛꯑꯃꯒ ꯆꯠꯈ꯭ꯔꯤꯁꯤꯕꯣ? ꯏꯆꯦ, ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯔꯣ? ꯑꯄꯪꯕꯤ ꯅꯅꯥꯎꯅꯤ ꯈꯜꯂꯒ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯆꯦ. ꯑꯩ ꯂꯥꯜꯂꯦ. ꯑꯩ ꯏꯆꯦꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯆꯦ. ꯆꯥꯎꯕꯤꯅ, ꯏꯃꯥꯒꯤ ꯂꯥꯡꯂꯦ, ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ. ꯏꯆꯥꯗꯤ ꯃꯥꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅ ꯇꯥꯡꯉꯦ. ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯔꯁꯤꯒꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ? ꯂꯥꯡꯂꯦꯅ ꯖꯒꯣꯏ ꯈꯨꯊꯦꯛ ꯇꯝꯕꯗꯨ ꯎꯕꯗ ꯈꯨꯟꯗꯨꯒꯤ ꯈꯨꯟꯖꯥ ꯄꯨꯝꯕ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯕ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯥꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ, ꯃꯉꯣꯟꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯐꯝꯗ ꯊꯣꯛꯇꯅꯕ ꯃꯥꯅ ꯃꯍꯨꯠ ꯃꯔꯦꯡ ꯁꯤꯟꯗꯨꯅ ꯆꯠꯂꯕꯅꯤ ꯍꯥꯏꯅ. ꯏꯁꯣꯔꯁꯤꯅ ꯃꯍꯥꯛꯄꯨ ꯄꯨꯗꯧꯒꯤ ꯉꯥꯏꯔꯛꯂꯤ ꯃꯇꯝꯁꯤ ꯌꯥꯝꯅ ꯁꯥꯡꯂꯛꯏ ꯍꯥꯏꯕꯗꯨꯃꯁꯨ ꯈꯪꯍꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯒꯤ ꯃꯈꯨꯠꯇꯨꯁꯨ ꯇꯞꯅ ꯇꯞꯅ ꯏꯁꯤꯡꯗ ꯂꯨꯞꯊꯈ꯭ꯔꯦ. ꯊꯥꯗꯣꯏꯒ ꯆꯥꯎꯕꯤꯒꯗꯨ ꯇꯨꯔꯦꯟ ꯃꯄꯥꯟꯗꯨꯗ ꯐꯝꯂꯒ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯕ ꯃꯇꯨꯡ ꯎꯄꯥꯏ ꯂꯩꯇ ꯃꯄꯥꯒ ꯃꯆꯦꯒ ꯌꯥꯎꯗꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒꯁꯨ ꯃꯆꯦꯒꯤ ꯃꯄꯥꯒ ꯅꯤꯡꯁꯤꯡ ꯑꯗꯨꯝ ꯀꯞꯂꯝꯃꯤ. ꯆꯥꯎꯕꯤꯁꯨ ꯑꯗꯨꯃꯉꯥꯏ. ꯃꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕꯒ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯀꯞꯇꯨꯅꯇ ꯂꯩꯔꯝꯃꯤ. ꯈꯨꯟꯖꯥꯁꯤꯡꯗꯨ ꯂꯥꯡꯂꯦꯟꯅ ꯍꯥꯏꯔꯝꯕ ꯃꯇꯝꯗꯒꯤ ꯅꯣꯡꯃ ꯐꯥꯎꯕ ꯆꯣꯟꯊꯗꯅ ꯏꯁꯣꯔꯗ ꯏꯔꯥꯠ ꯊꯧꯅꯤꯖꯕꯒꯤ ꯊꯧꯔꯝ ꯑꯃ ꯌꯥꯝ ꯆꯥꯎꯅ ꯄꯥꯡꯊꯣꯛꯂꯝꯃꯤ. ꯅꯨꯃꯤꯠꯇꯨꯗꯤ ꯂꯥꯡꯂꯦꯟꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯝ ꯀꯞꯅꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯥꯡꯂꯦꯟꯗꯤ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯗ꯭ꯔꯦ. ꯊꯥꯗꯣꯏꯒꯤ ꯃꯃꯥꯒꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯊꯃꯣꯏꯗ ꯃꯄꯥꯒ ꯃꯆꯦꯒꯗꯤ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯗꯨꯅꯇ ꯂꯩꯔꯝꯃꯤ. ꯃꯥꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯃꯆꯦꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕꯤꯗꯨꯅ ꯉꯥꯡꯈꯤꯕ ꯄꯨꯝꯕ ꯃꯥꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯀꯔꯝꯅꯗꯤ ꯀꯥꯎꯒꯅꯤ? ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯁꯤꯡꯂꯒ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏꯗꯤ ꯂꯩꯔꯝꯗꯦ. ꯆꯥꯎꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯕꯨ ꯅꯤꯡꯁꯤꯡ ꯌꯥꯝ ꯀꯞꯂꯝꯃꯤ. ꯃꯄꯨꯔꯣꯏꯕꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯅꯥꯀꯣꯡꯗ ꯑꯗꯨꯃꯛ ꯇꯥꯗꯨꯅꯇ ꯂꯩꯔꯤ ꯉꯁꯤꯁꯨ. ꯑꯁꯨꯝꯅ ꯆꯥꯎꯕꯤꯒ ꯊꯥꯗꯣꯏꯒꯗꯨ ꯅꯤꯡꯉꯝꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯄꯨꯟꯁꯤꯗꯨ ꯂꯦꯟꯈ꯭ꯔꯦ. ꯃꯌꯥꯏ ꯑꯣꯏꯔꯞꯅ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ. ꯄꯤꯛꯂꯕ ꯈꯨꯜ ꯑꯗꯨꯒꯤ ꯁꯤꯗꯥꯏꯗ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯈꯛ ꯂꯩꯔꯝꯃꯤ. ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯀꯕꯣꯛꯂꯩ ꯅꯧꯅ ꯃꯄꯨꯔꯣꯏꯕ ꯀꯥꯏꯅꯈ꯭ꯔꯕꯤ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅꯤ. ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯂꯧꯗꯅ ꯑꯈꯥꯡ ꯀꯟꯕꯤ ꯀꯕꯣꯛꯂꯩꯅ ꯑꯄꯤꯛꯄꯤ ꯃꯆꯥ ꯌꯥꯏꯅꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯥꯎꯀꯣꯟꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡꯅꯤ ꯍꯥꯏꯗꯅ ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕꯁꯤꯡꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯌꯦꯡꯁꯤꯜꯂꯤ. ꯃꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯋꯥꯈꯜ ꯍꯦꯟꯅ ꯄꯤꯛꯁꯤꯟꯕꯒꯨꯝꯁꯨ ꯇꯧꯏ. ꯑꯗꯨꯕꯨ ꯍꯤꯡꯗꯕꯗꯤ ꯌꯥꯗꯦ. ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯄꯨꯛꯆꯥꯛ ꯊꯥꯛꯄꯤꯕ ꯅꯠꯇꯦ. ꯑꯋꯥ ꯑꯅꯥ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯏꯀꯥꯏꯒꯤ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯑꯉꯝꯕ ꯊꯕꯛ ꯁꯨꯗꯨꯅ ꯀꯕꯣꯛꯂꯩꯅ ꯃꯆꯥꯕꯨ ꯌꯣꯛꯂꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯁꯥꯟꯅꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯌꯥꯏꯅꯨ ꯃꯥꯁꯨ ꯌꯥꯎꯔꯤ. ꯁꯥꯟꯅꯔꯤꯕ ꯃꯁꯥꯟꯅ ꯑꯗꯨ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯒꯤ ꯃꯔꯩꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯔꯩ ꯇꯧꯅꯕ ꯍꯧꯔꯛꯂꯤ. ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯔꯩ ꯇꯧꯅꯔꯤꯕꯗꯨꯒꯤ ꯃꯔꯛꯇ ꯌꯥꯏꯅꯨ ꯃꯥꯅꯁꯨ ꯌꯥꯎꯁꯤꯜꯂꯨꯕꯅꯤ. ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗꯗꯤ ꯑꯁꯣꯟꯕ ꯃꯤ ꯊꯤꯗꯨꯅ ꯑꯣꯟꯁꯤꯜꯂꯦ ꯍꯥꯏꯕꯗꯨꯅꯤ. ꯈꯔ ꯆꯥꯎꯔꯕ ꯑꯉꯥꯡ ꯑꯃꯅ ꯌꯥꯏꯅꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯌꯥꯏꯅꯨ, ꯅꯪꯅ ꯀꯩ ꯈꯪꯗꯅ ꯅꯪ ꯀꯩꯒꯤ ꯃꯔꯩ ꯌꯦꯠꯂꯤꯅꯣ? ꯅꯪ ꯀꯌꯥꯝ ꯍꯩꯖꯔꯒꯦ? ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯖꯅ ꯌꯥꯏꯅꯨꯁꯨ ꯇꯞꯅ ꯈꯨꯝꯖꯔꯛꯏ. ꯑꯩꯗꯤ ꯃꯔꯩ ꯇꯧꯕ ꯅꯠꯇꯤꯌꯦ. ꯃꯁꯤ ꯆꯨꯝꯃꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦ. ꯑꯉꯥꯡ ꯅꯪꯅ ꯀꯩ ꯈꯪꯗꯅ ꯆꯨꯝꯃꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯍꯥ? ꯆꯠꯂꯣ. ꯅꯪꯗꯤꯅꯦ ꯅꯇꯣꯝꯇ ꯁꯥꯟꯅꯧꯆꯣ. ꯑꯩꯈꯣꯏ ꯃꯔꯛꯇ ꯌꯥꯎꯕꯤꯅꯨ. ꯆꯠꯂꯣ. ꯌꯥꯏꯅꯨꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯑꯉꯥꯡ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯆꯠꯂꯣ ꯌꯥꯏꯅꯨ. ꯅꯪ ꯍꯦꯛ ꯌꯥꯎꯔꯕ ꯃꯔꯩ ꯑꯗꯨꯝ ꯇꯧꯅꯩ. ꯅꯪ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯑꯩꯈꯣꯏ ꯃꯥꯍꯣꯏꯅꯁꯨ ꯅꯪꯒ ꯄꯨꯟꯒꯅꯨ ꯍꯥꯏ. ꯅꯌꯨꯝꯗ ꯍꯜꯂꯣ ꯆꯠꯂꯣ. ꯊꯣꯡꯒꯥꯟꯗ ꯂꯦꯞꯄꯒꯅꯦ ꯅꯃꯥꯗꯣ ꯍꯜꯂꯛꯄ ꯉꯥꯏꯔꯨꯔꯣ. ꯆꯠꯂꯣ. ꯑꯉꯥꯡ ꯍꯥꯏꯁꯤꯗꯤ ꯑꯉꯥꯡꯅꯤ. ꯑꯃꯅ ꯍꯥꯏꯕ ꯍꯧꯈ꯭ꯔꯕꯅꯤꯅ ꯑꯃꯅ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯂꯤ. ꯊꯣꯡꯒꯥꯟꯗ ꯅꯨꯡꯇꯤꯒꯤꯗꯤ ꯑꯗꯨꯝ ꯂꯦꯞꯄꯤ. ꯅꯣꯏ ꯅꯃꯥ ꯂꯥꯏꯔꯕꯤꯅ ꯉꯃꯣꯛꯇꯤ ꯅꯣꯡꯇ ꯄꯨꯕꯤꯔꯛꯇꯦꯅꯦ. ꯌꯥꯏꯅꯨ ꯃꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯋꯥ ꯅꯣꯛꯏ. ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯂꯕ ꯃꯇꯥꯡꯅꯤ. ꯌꯥꯏꯅꯨꯗꯨ ꯆꯍꯤ 10 ꯁꯨꯖꯤꯜꯂꯛꯂꯕꯅꯤ. ꯃꯌꯥꯝꯅ ꯅꯣꯛꯁꯤꯟꯕꯤꯕꯁꯤ ꯎꯕꯗ ꯌꯥꯏꯅꯨꯗꯨ ꯌꯥꯝ ꯏꯀꯥꯏꯈ꯭ꯔꯦ. ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅ ꯃꯥ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯛꯂꯤ. ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯃꯗꯨ ꯇꯝꯅ ꯆꯦꯜꯂꯛꯏ ꯌꯥꯏꯅꯨ. ꯉꯥꯏꯍꯥꯛꯇꯪ ꯀꯞꯀꯦ ꯈꯟꯖꯕꯅꯤ. ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯀꯞꯄ ꯐꯪꯖꯕ ꯅꯠꯇꯦ.
ꯃꯌꯨꯝꯗ ꯍꯦꯛ ꯌꯧꯕꯒ ꯌꯨꯝꯊꯪꯅ ꯂꯩꯔꯤꯕ ꯃꯗꯣꯝꯆꯥꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯂꯦ꯫ ꯌꯥꯏꯅꯨ ꯌꯥꯏꯅꯨ ꯍꯣꯏ ꯌꯥꯏꯅꯨ꯫ ꯌꯥꯏꯅꯨꯗꯨ ꯌꯥꯝ ꯊꯨꯅ ꯃꯄꯤ ꯇꯩꯊꯣꯛꯏ, ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯇꯥꯏ ꯏꯟꯗꯣꯝꯆꯥ꯫ ꯁꯧ ꯁꯧ ꯂꯥꯎꯕ ꯃꯇꯧꯗ ꯃꯗꯣꯝꯆꯥꯗꯨꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯇꯧꯗ ꯂꯩꯔꯤꯒꯦ? ꯊꯨꯅ ꯑꯝꯇ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ꯫ ꯌꯥꯏꯅꯨꯗꯨ ꯌꯥꯝ ꯊꯨꯅ ꯃꯗꯣꯝꯆꯥꯗꯨꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯤ꯫ ꯃꯗꯣꯝꯆꯥ ꯑꯣꯏꯔꯤꯕꯤ ꯃꯦꯂꯩ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯌꯥꯏꯅꯨꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯣꯝꯆꯥꯗꯨ ꯌꯦꯡꯂꯒ ꯀꯩ ꯍꯥꯏꯒꯦ ꯏꯟꯗꯣꯝꯆꯥ? ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ? ꯆꯥꯛ ꯄꯜꯂꯛꯄꯗꯨꯗ ꯌꯥꯏꯅꯨꯗꯨ ꯃꯕꯨꯛ ꯄꯥꯏꯗꯨꯅ ꯆꯥꯗ꯭ꯔꯤꯌꯦ ꯏꯟꯗꯣꯝꯆꯥ꯫ ꯅꯪ ꯆꯥꯛ ꯆꯥꯅꯤꯡꯕ ꯅꯠꯇ꯭ꯔꯣ? ꯑꯩꯈꯣꯏꯒꯤꯅꯦ ꯆꯥꯖꯤꯛ ꯌꯥꯝ ꯂꯩꯕꯅꯦ, ꯃꯗꯨ ꯄꯤꯖꯕꯤꯒꯦ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯩ ꯆꯥꯅꯤꯡꯉꯦ꯫ ꯆꯥꯛ ꯀꯥꯏꯗ ꯂꯩꯍꯧꯒꯦ ꯏꯟꯗꯣꯝꯆꯥ? ꯍꯦ, ꯅꯊꯤꯕꯣꯡ ꯑꯗꯨꯕꯨ ꯂꯦꯝꯅ ꯆꯥꯕ ꯌꯥꯕ꯭ꯔꯣ? ꯆꯥꯛꯇꯨ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯊꯕꯛ ꯈꯔ ꯍꯥꯟꯅ ꯇꯧꯕ ꯇꯥꯕꯅꯤ꯫ ꯏꯟꯗꯣꯝꯆꯥ ꯌꯥꯔꯅꯤ, ꯑꯩ ꯆꯥꯛ ꯆꯥꯔꯣꯏꯒꯦ꯫ ꯀꯩꯒꯤ ꯆꯥꯗꯕ? ꯆꯥꯗꯕ ꯌꯥꯔꯣꯏ꯫ ꯅꯪ ꯁꯤꯗꯅꯦ ꯃꯁꯤ ꯂꯦꯡꯗꯕꯤ ꯂꯩꯔꯝꯃꯣ, ꯑꯩꯅ ꯊꯕꯛ ꯄꯤꯗꯧꯔꯤꯕꯅꯤ꯫ ꯅꯪ ꯍꯦꯛ ꯆꯦꯜꯂꯝꯃꯕ ꯌꯦꯡꯉꯨ, ꯍꯦꯛ ꯆꯦꯜꯂꯝꯕꯗ ꯌꯦꯡꯉꯣꯕ ꯅꯪ꯫ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯃꯦꯂꯩꯗꯨ ꯌꯥꯝ ꯐꯤꯡꯅ ꯏꯃꯨꯡ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯥꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯅ ꯆꯠꯄꯁꯨ ꯉꯝꯗ ꯍꯜꯂꯨꯕꯁꯨ ꯉꯝꯗ ꯌꯥꯏꯅꯨꯁꯨ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯏꯁꯤꯡ ꯄꯨꯟꯅ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯦꯂꯩꯗꯨ ꯌꯥꯝ ꯊꯨꯅ ꯃꯨꯠꯊꯣꯔꯛꯂꯦ꯫ ꯁꯦ, ꯏꯁꯤꯡ ꯈꯔ ꯍꯣꯜꯂꯨꯆꯣ꯫ ꯏꯁꯤꯡꯁꯤ ꯍꯣꯜꯂ ꯃꯇꯨꯡ ꯁꯨꯃꯥꯡꯗ ꯂꯩꯔꯤ ꯐꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯑꯃꯨꯛ ꯃꯆꯨ ꯇꯥꯅ ꯁꯨꯒꯗꯕꯅꯤ꯫ ꯋꯥꯈꯜ ꯇꯥꯔꯦꯗꯅ? ꯊꯕꯛ ꯃꯌꯥꯝꯁꯤ ꯂꯣꯏꯔ ꯃꯇꯨꯡ ꯑꯩꯅꯅꯦ ꯅꯪꯒꯤ ꯆꯥꯛ ꯄꯤꯒꯅꯤ, ꯃꯗꯨꯁꯨ ꯆꯖꯤꯛ꯫ ꯃꯗꯣꯝꯆꯥ ꯃꯦꯂꯩꯕꯨ ꯀꯤꯖꯕ ꯃꯔꯝꯅ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯥꯏꯅꯨꯗꯨ ꯏꯁꯤꯡ ꯍꯣꯟꯕ ꯆꯠꯈ꯭ꯔꯦ꯫ ꯏꯁꯤꯡ ꯈꯔ ꯍꯣꯜꯂꯕ ꯃꯇꯨꯡ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯁꯤꯗ ꯐꯝꯗꯨꯅ ꯌꯥꯏꯅꯨꯗꯨ ꯐꯤ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯃꯪꯒꯣꯜ ꯃꯆꯤꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯦꯂꯩꯗꯤ ꯃꯒꯦ ꯁꯦꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡꯗꯨ ꯌꯥꯝ ꯆꯥꯅ ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯉꯥꯡꯕꯤ ꯊꯔꯣꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯏ꯫ ꯊꯔꯣꯕꯨ ꯂꯥꯛꯄ ꯎꯔꯒ ꯃꯦꯂꯩꯗꯨ ꯍꯔꯥꯎꯖꯅ ꯍꯩꯃꯥ ꯊꯔꯣ, ꯅꯪ ꯂꯥꯛꯏꯗꯅ? ꯍꯣꯏ ꯏꯆꯦ, ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯆꯤꯜ ꯏꯅꯥꯎꯁꯨꯅꯦ ꯋꯥꯔꯤ ꯁꯥꯈꯤꯗꯕ ꯀꯨꯏꯔꯕꯅꯤ, ꯁꯤꯗ ꯐꯝꯃꯨꯁꯤ꯫ ꯃꯦꯂꯩꯒꯤ ꯃꯅꯥꯛ ꯅꯪꯅ ꯊꯔꯣꯗꯨ ꯇꯞꯅ ꯐꯝꯊꯩ, ꯃꯃꯤꯠꯇꯨ ꯆꯨꯝꯅ ꯂꯩꯕ ꯅꯠꯇꯦ, ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯒ ꯏꯆꯦ, ꯑꯁꯤꯕꯨ ꯏꯆꯦ ꯀꯕꯣꯛꯂꯩꯒꯤ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯥꯅꯤ꯫ ꯍꯩꯃꯥ, ꯌꯥꯝꯅ ꯆꯥꯎꯔꯝꯂꯦꯗꯅ ꯁꯤꯗꯤ, ꯊꯕꯛꯀꯁꯦ ꯑꯣꯟꯊꯣꯛꯅ ꯐꯔꯦꯗꯀꯣ꯫ ꯀꯗꯥꯏꯗꯒꯤ ꯐꯕꯅꯣ? ꯂꯦꯝꯅ ꯇꯧꯕ ꯊꯕꯛ ꯅꯠꯇꯤꯌꯦ꯫ ꯀꯩꯅꯣ ꯏꯆꯦ, ꯂꯦꯝꯅ ꯇꯧꯕ ꯊꯕꯛ ꯅꯠꯇꯦꯕꯣ? ꯃꯊꯤꯕꯣꯡ ꯆꯔꯥ ꯍꯦꯜꯂꯦ ꯍꯥꯏꯗꯅꯅꯦ ꯃꯕꯨꯛ ꯊꯟꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯏꯁ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯆꯦ ꯀꯕꯣꯛꯂꯩꯗꯨꯕꯨ ꯊꯕꯛ ꯑꯝꯇ ꯆꯠꯇ꯭ꯔꯕꯣ? ꯈꯪꯗꯦ ꯈꯪꯗꯦ, ꯀꯔꯤ ꯑꯔꯣꯏꯕ ꯊꯕꯛꯄꯨ ꯆꯠꯂꯤꯕꯅꯣ? ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯕꯤꯕꯒ ꯅꯠꯇꯦ꯫ ꯑꯗꯨꯕꯨꯗꯤꯅꯦ ꯏꯆꯦ, ꯃꯥꯅ ꯆꯠꯂꯤꯕ ꯊꯕꯛꯇꯣ ꯊꯪꯅꯕ ꯈꯨꯟꯗꯅꯤ ꯍꯥꯏꯅ ꯇꯥꯏ꯫ ꯃꯗꯨꯗꯤ ꯁꯦꯜꯁꯨ ꯌꯥꯝꯅ ꯐꯪꯕ ꯃꯥꯜꯂꯤ, ꯃꯔꯛ ꯃꯔꯛꯇ ꯁꯅꯥꯒꯁꯨ ꯄꯤ ꯍꯥꯏꯔꯤ꯫ ꯑꯣ, ꯍꯨꯔꯥꯜꯂꯤ ꯆꯠꯂꯕꯗꯤ ꯁꯅꯥꯈꯛ ꯅꯠꯇꯦ, ꯌꯨꯝ ꯐꯥꯎ ꯄꯤꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯃꯇꯧ ꯃꯥꯟꯗꯅ ꯌꯥꯝ ꯉꯝꯕꯅꯤ, ꯑꯣꯟꯁꯤꯟꯅꯔꯨꯅꯨꯀꯣ꯫ ꯍꯣꯏꯗ ꯏꯆꯦ, ꯑꯣꯟꯁꯤꯟꯅꯕꯒꯤ ꯃꯇꯝꯒ ꯐꯪꯕ ꯅꯠꯇꯦꯗ꯫ ꯑꯩꯁꯨꯅꯦ ꯌꯦꯡꯒꯦ ꯌꯥꯎꯅ ꯌꯦꯡꯕꯅꯤ꯫ ꯌꯨꯝꯊꯪꯅ ꯂꯩꯔꯨꯕ ꯑꯩꯈꯣꯏꯗꯤ ꯃꯤꯠꯁꯦ ꯑꯣꯟꯊꯣꯛꯅ ꯅꯥꯔꯕ ꯖꯥꯠꯅꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯆꯦ? ꯏꯆꯦꯒꯤ ꯋꯥꯍꯩꯁꯦ ꯑꯥꯔꯊꯕ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯌꯦꯡꯉꯨ ꯊꯔꯣ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯊꯣꯛꯈ꯭ꯔꯅꯤ꯫ ꯑꯄꯤꯛꯄ ꯃꯆꯥꯁꯤꯅꯅꯦ ꯌꯨꯝ ꯑꯁꯤ ꯅꯥꯏꯇꯣꯝ ꯑꯣꯏꯅ ꯂꯩꯍꯧꯔꯅꯤ꯫ ꯃꯆꯥꯁꯤꯒꯤ ꯆꯥꯛ ꯊꯣꯡꯂꯝꯕꯁꯨ ꯅꯠꯇꯦ, ꯆꯥꯅ ꯊꯛꯅꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯝꯇ ꯁꯤꯟꯅꯔꯝꯕ ꯅꯠꯇꯦꯀꯣ꯫ ꯃꯥꯕꯨ ꯀꯔꯝꯕ ꯃꯃꯥꯅꯣ ꯍꯥꯏꯕꯅꯤꯗ, ꯆꯨꯝꯂꯤꯕ꯭ꯔꯥ ꯃꯥꯒꯤꯗꯣ? ꯏꯁ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯉꯥꯡ ꯑꯁꯦ ꯁꯤꯕ ꯇꯥꯔꯦꯗꯅ꯫ ꯁꯤꯕ ꯍꯥꯏꯕꯕꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯅꯦ ꯆꯔꯥꯝ ꯆꯗꯠꯅꯔꯒ ꯁꯤꯗꯧꯔ ꯄꯣꯠꯅꯤ꯫ ꯏꯆꯦ, ꯌꯨꯝꯊꯪꯅꯕ ꯅꯥꯇꯩ ꯆꯥꯗ꯭ꯔꯕꯗꯤ ꯍꯤꯡꯕꯗꯅꯦ ꯋꯥꯏ ꯍꯥꯏꯗꯨꯅꯤ꯫ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩꯔꯦ, ꯈꯔꯁꯨ ꯈꯪꯕ ꯇꯥꯔꯦꯗꯅ꯫ ꯊꯔꯣ ꯏꯕꯦꯝꯃ, ꯑꯋꯥꯕ ꯍꯥꯏꯗꯨꯗꯤ ꯈꯥꯡꯖꯒꯦ, ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯗꯨꯅꯅꯦ ꯑꯗꯨꯝ ꯂꯥꯛꯂꯕꯅꯤ꯫ ꯑꯋꯥꯕ ꯈꯥꯡꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯀꯔꯤꯝꯇ ꯍꯦꯛ ꯅꯥꯆꯨꯡꯕꯤꯗꯦꯁꯦ꯫ ꯑꯩꯅ ꯄꯥꯈꯠꯂꯤꯕ ꯍꯥꯏꯕꯕꯨꯅꯦ, ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯃꯥꯡꯈꯤꯒꯗ꯭ꯔꯥ, ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ꯫ ꯅꯠꯇꯦ ꯏꯆꯦ, ꯏꯆꯦ ꯀꯕꯣꯛꯂꯩꯁꯤꯕꯨ ꯅꯠꯇ ꯅꯠꯇꯕ ꯊꯕꯛꯀ ꯇꯧꯔꯕ꯭ꯔꯥ ꯏꯃꯦ? ꯇꯧꯔꯕ꯭ꯔꯣ ꯅꯠꯇꯤꯌꯦ, ꯑꯣꯏꯔꯕꯅꯤ ꯏꯕꯦꯝꯃ, ꯑꯣꯏꯔꯕ꯫ ꯏꯃꯤꯟꯅꯩ ꯅꯥꯅꯅꯦ ꯇꯥꯗꯦ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯕꯒꯤ ꯋꯥꯅꯤ꯫ ꯑꯁ, ꯑꯣꯏꯔꯦ ꯍꯥꯏꯕꯁꯤꯕꯨꯗꯤꯅꯦ ꯈꯪꯂꯕꯅꯤ ꯏꯕꯦꯝꯃ꯫ ꯏꯁ, ꯏꯆꯦ, ꯃꯗꯨꯗꯤ ꯌꯥꯝ ꯂꯨꯔꯦꯗ, ꯀꯤꯕꯨ ꯀꯤꯖꯔꯦꯗ ꯇꯧꯔꯤꯁꯦ꯫
ꯊꯔꯣꯏꯕꯦꯝꯃ ꯄꯨꯛꯅꯕꯨ ꯍꯥꯡꯂꯕꯗꯤ ꯄꯨꯟꯁꯤꯒꯤ ꯃꯍꯥꯎ ꯈꯪꯉꯤ ꯍꯥꯏꯗꯨꯅꯤ ꯀꯔꯤꯕꯨ ꯍꯥꯏꯔꯨꯅꯤ ꯃꯥꯅ ꯉꯝꯅꯕ ꯍꯣꯠꯅꯖꯕ ꯍꯥꯏꯗꯨꯅꯤ ꯏꯆꯦ ꯃꯁꯤ ꯑꯐꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯂꯩꯀꯥꯏ ꯃꯌꯥꯝꯗ ꯍꯥꯏꯔꯒ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕꯅ ꯃꯐꯔꯕꯅꯤ ꯉꯥꯏꯈꯣ ꯃꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ ꯏꯪꯅ ꯇꯞꯅꯅꯦ ꯑꯗꯨꯝ ꯇꯧꯔꯒ ꯂꯣꯏꯔꯦꯗꯅ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯏꯆꯦ ꯅꯈꯣꯏ ꯏꯃꯨꯡꯒꯤ ꯏꯖꯠ ꯁꯣꯛꯇ꯭ꯔꯤꯉꯩ ꯃꯌꯥꯝꯗ ꯈꯪꯍꯜꯍꯧꯕꯅ ꯐꯩ ꯈꯜꯂꯤꯀꯣ ꯃꯃꯥꯗꯨ ꯈꯛ ꯅꯠꯇꯅ ꯑꯄꯤꯛꯄ ꯃꯆꯥꯁꯤꯐꯥꯎ ꯑꯩꯗꯤ ꯆꯤꯡꯅꯔꯕꯅꯤꯃꯤ ꯑꯗꯨꯕꯨꯗꯤ ꯃꯃꯥꯒꯤ ꯃꯆꯥꯅꯤꯗꯅ ꯍꯌꯦꯡꯗ ꯉꯥꯏꯔꯕꯅꯤ ꯑꯉꯥꯡ ꯑꯁꯤꯁꯨ ꯃꯄꯨꯡ ꯐꯥꯒꯗꯧꯕ ꯈꯪꯗꯦ ꯏꯕꯦꯝꯃ ꯑꯁꯨꯛ ꯇꯣꯟꯅ ꯍꯤꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯄꯨꯟꯅ ꯍꯦꯛ ꯁꯤꯃꯤꯟꯅꯈꯤꯒꯦ ꯍꯥꯏꯗꯦ ꯑꯁ ꯏꯆꯦꯁꯨꯕ ꯑꯣꯟꯊꯣꯛ ꯋꯥ ꯉꯥꯛꯇ ꯊꯥꯔꯣ ꯑꯩꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯦ ꯅꯪ ꯀꯅꯥꯝꯇꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯍꯣꯏꯗ ꯏꯆꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ ꯑꯩꯁꯨ ꯑꯉꯥꯎꯕꯤ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯅꯤ ꯊꯥꯔꯣ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯇꯕ ꯋꯥꯐꯝꯁꯦ ꯀꯅꯥ ꯅꯠꯇꯦ ꯈꯜꯂꯒꯅꯦ ꯑꯩ ꯅꯉꯣꯟꯗ ꯍꯥꯏꯔꯕꯒꯤ ꯋꯥꯅꯤꯀꯣ ꯐꯔꯦ ꯏꯆꯦ ꯑꯩ ꯑꯃꯨꯛ ꯌꯧꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯄ ꯍꯥꯏꯗꯨꯅꯤ ꯌꯧꯔꯣ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯒꯅꯦ ꯌꯥꯝ ꯂꯩꯔꯤꯕꯅꯤ ꯅꯪ ꯑꯃꯨꯛ ꯂꯥꯛꯈꯣꯀꯣ ꯊꯥꯔꯣ ꯍꯣꯏ ꯏꯆꯦ ꯍꯌꯦꯡ ꯑꯃꯨꯛ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯊꯥꯔꯣ ꯑꯩ ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯊꯥꯔꯣꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯌꯥꯏꯅꯨꯁꯨ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯨꯅ ꯃꯦꯂꯩꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯂꯛꯏ ꯏꯗꯣꯝꯆꯥ ꯐꯤ ꯁꯨꯕ ꯂꯣꯏꯔꯦ ꯐꯤ ꯁꯨꯕ ꯂꯣꯏꯔꯗꯤ ꯅꯌꯨꯝꯗ ꯍꯜꯂꯣꯗꯅ 이놈자 ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ ꯆꯥꯛ ꯈꯔ ꯄꯤꯕꯤꯌꯨꯕ ꯅꯪꯒꯤ ꯆꯥꯛꯇꯣ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯆꯥꯛꯇꯣ ꯂꯩꯔꯝꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯆꯥꯔꯣꯀꯣ 이놈자 ꯑꯩꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯄꯨꯛꯁꯤꯁꯨ ꯌꯥꯝ ꯈꯣꯡꯉꯦ ꯍꯩ ꯆꯥꯛ ꯂꯩꯇ꯭ꯔꯦ ꯍꯥꯏꯁꯤ ꯀꯅꯥꯗꯅꯣ ꯅꯪꯕꯨ ꯅꯅꯥꯗꯨ ꯇꯥꯗ꯭ꯔꯣ 이놈자 ꯑꯩ ꯍꯌꯦꯡ ꯀꯩ ꯍꯥꯏꯖꯔꯣꯏ ꯉꯁꯤꯗꯪꯗꯤ ꯄꯤꯕꯤꯌꯨꯕ 이해 ꯅꯪ ꯃꯈꯥ ꯁꯝꯊꯩꯗ ꯍꯩ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯊꯨꯅ ꯆꯠꯂꯣ 이놈자 ꯑꯩ ꯌꯥꯝ ꯋꯥꯔꯦ 이놈자 ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅ ꯌꯦꯡꯉꯨꯅꯤ ꯆꯠꯂꯣꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯂꯩꯗꯨ ꯌꯥꯏꯅꯨꯒꯤ ꯃꯁꯥ ꯄꯥꯏꯗꯨꯅ ꯏꯜꯂꯤ ꯃꯁꯥ ꯁꯣꯜꯂꯕꯤ ꯌꯥꯏꯅꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯇꯨꯁꯤꯜꯂꯤ ꯍꯟꯅ ꯌꯦꯡꯂꯝꯕ ꯅꯠꯇꯦ ꯃꯦꯂꯩꯗꯨ ꯌꯥꯝ ꯐꯤꯡꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯗꯨꯁꯨ ꯊꯨꯅ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯎꯄꯥꯏ ꯂꯩꯖꯗ꯭ꯔꯕꯤ ꯌꯥꯏꯅꯨ ꯆꯩꯅꯥꯈꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯦꯛ ꯐꯝꯊꯖ ꯌꯥꯏꯅꯨꯗꯨ ꯀꯞꯂꯤ ꯇꯧꯗꯨꯅ ꯂꯩꯔꯤ ꯄꯤꯔꯥꯡꯇꯅ ꯆꯣꯠꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅꯁꯨ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇꯁꯨ ꯌꯦꯡꯂꯤ ꯃꯅꯤꯡꯇꯝꯅ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥ ꯁꯪꯒꯨꯁꯤꯡ ꯑꯗꯨꯗ ꯌꯦꯡꯖꯔꯒ ꯌꯥꯏꯅꯨꯗꯨ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯅꯤꯡꯇꯝꯅ ꯄꯥꯏꯔꯤꯕ ꯆꯦꯛꯂꯥ ꯅꯈꯣꯏꯁꯨ ꯃꯄꯨꯡ ꯐꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦꯀꯣ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯅ ꯅꯈꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯗꯤ ꯅꯈꯣꯏꯒꯤ ꯅꯅꯤꯡꯇꯝꯕꯗꯨꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯡꯈꯤꯒꯅꯤꯀꯣ ꯅꯈꯣꯏꯁꯨ ꯑꯩꯒꯨꯝꯅ ꯂꯥꯏꯕꯛ ꯊꯤꯔꯕꯤꯅꯤ ꯍꯌꯦꯡ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯪꯕ ꯉꯝꯕ ꯅꯠꯇꯦ ꯄꯨꯟꯁꯤ ꯃꯤꯀꯨꯞ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩ ꯑꯩꯁꯨ ꯃꯃꯣꯟ ꯑꯃꯨꯛꯇ ꯅꯣꯛꯆꯒꯦ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯇꯤꯟꯖꯒꯦꯕ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯅꯤꯅ ꯃꯥꯒꯤ ꯍꯥꯏꯅꯤꯡꯕ ꯈꯔꯗꯨ ꯌꯥꯏꯅꯨ ꯃꯊꯟꯇ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯅꯗꯤ ꯌꯥꯏꯅꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇꯁꯨ ꯄꯤꯔꯛꯇꯦ ꯄꯣꯝꯕꯤ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇꯁꯨ ꯄꯤꯕꯤꯔꯝꯗ꯭ꯔꯕꯗ ꯌꯥꯏꯅꯨꯗꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯅ ꯑꯥꯗ ꯆꯦꯛꯂꯥ ꯅꯨꯡꯁꯤꯕꯤ ꯑꯩꯁꯨ ꯅꯈꯣꯏꯒꯨꯝꯕꯅꯦ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯤꯔꯤꯕ ꯀꯩꯒꯤꯅꯣ ꯑꯩꯁꯨ ꯅꯇꯨꯡ ꯏꯜꯂꯛꯀꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯥꯏꯕ ꯇꯝꯕꯤꯌꯨꯕ ꯅꯈꯣꯏꯅ ꯇꯥꯕꯤꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ ꯇꯥꯕꯤꯗꯦ ꯍꯟꯖꯤꯟ ꯍꯥꯏꯔꯕꯁꯨ ꯌꯥꯏꯅꯨ ꯃꯥꯒꯤ ꯃꯄꯥꯎꯗꯤ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯅ ꯇꯥꯕꯤꯈꯤꯕ ꯂꯩꯇꯦ ꯅꯤꯡꯉꯝꯗ ꯃꯇꯧ ꯎꯠꯇꯨꯅ ꯌꯥꯏꯅꯨ ꯃꯥꯅꯁꯨ ꯌꯦꯡꯖꯍꯧꯏ ꯃꯅꯤꯡꯇꯝꯅ ꯄꯥꯏꯈ꯭ꯔꯤꯕ ꯆꯦꯛꯂꯥꯁꯤꯡ ꯑꯗꯨꯒꯤ ꯃꯇꯧꯕꯨ ꯉꯥꯏꯔꯕꯁꯨ ꯂꯥꯛꯇꯕ ꯉꯥꯏꯗ꯭ꯔꯒꯅ ꯊꯨꯅ ꯌꯧꯔꯛꯄ ꯃꯇꯝ ꯃꯥꯒꯤ ꯇꯦꯜꯂꯕ ꯈꯣꯡꯆꯠꯅꯤ ꯀꯔꯝꯅ ꯍꯧꯈꯤꯕꯅꯣ ꯈꯪꯍꯧꯗꯦ ꯃꯤꯠ ꯍꯦꯛ ꯀꯨꯞꯄꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯂꯩꯔꯝꯂꯦ ꯃꯥꯡꯒꯣꯜ ꯎꯈꯣꯡꯇꯦꯟ ꯑꯗꯨꯗ ꯉꯥꯗꯨꯅ ꯌꯥꯏꯅꯨꯗꯨ ꯃꯃꯥꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯅꯥꯀꯟꯗ ꯊꯧꯃꯩ ꯑꯃꯁꯨ ꯊꯥꯜꯂꯤ ꯑꯄꯤꯛꯄ ꯑꯉꯥꯡꯅꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯅꯠꯇ꯭ꯔꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯑꯣꯏꯔꯨꯕꯅ ꯌꯥꯏꯅꯨꯗꯨ ꯑꯀꯤꯕ ꯐꯥꯎꯏ ꯏꯃꯨꯡꯗ ꯆꯪꯕ꯭ꯔꯥ ꯍꯥꯏꯁꯨ ꯆꯪꯗ ꯃꯁꯥꯗꯨ ꯅꯤꯛꯇꯨꯅ ꯂꯩꯔꯤ ꯐꯅ ꯀꯨꯏꯅꯗꯤ ꯉꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯀꯕꯣꯛꯂꯩ ꯄꯥꯛꯅ ꯍꯦꯛꯇ ꯍꯜꯂꯛꯇꯦ ꯉꯥꯏꯕꯒꯤ ꯑꯋꯥꯕꯁꯤꯗꯤ ꯉꯥꯏꯔꯤꯕ ꯃꯤ ꯑꯗꯨꯅꯇ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ ꯌꯥꯏꯅꯨꯗꯨ ꯌꯥꯝꯅ ꯋꯥꯅ ꯃꯃꯥꯕꯨ ꯑꯁꯨꯝ ꯉꯥꯏꯗꯨꯅ ꯃꯍꯥꯛ ꯂꯩꯔꯤ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯕ ꯃꯇꯨꯡ ꯃꯃꯥ ꯀꯕꯣꯛꯂꯩ ꯑꯗꯨꯁꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗꯒꯤ ꯆꯪꯂꯛꯏ ꯌꯥꯏꯅꯨꯗꯨ ꯃꯩꯔꯥꯗꯨ ꯄꯥꯏꯈꯠꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨ ꯆꯦꯟꯁꯤꯜꯂꯤ
Ima, asidi yamna thengina. Lamsang lakpagi waraba mali Kaboklei yam tapna. Thengle. Ima di ngasisya yam thengle. Ima, nang yang warabro. Masagi wahang dubu taraga Kaboklei 𝗪𝗏𝗏 wade. Isagi damu khotnababu ima na karigi wadoribano ima wadeda. Ima, matam siyamna thengli imungda changasi. Mama masani imung aduda punna sanglakle. Mamagi makut samduna yainuna mama Kaboklei chakhum aduda pusili. Ising pun leiriba domda sangsinduna yainudu ising haidoknabu hotnai. Ima, ising siya khar ingaga leirame amuk sahansira. Yarnida, madu dum taurage. Ado ima, hayo isabu kaidorage. Ching pura. Isam-samna hanglakpa masagi wahang asibu taraga Kaboklei magi mamit anido lepa leitana pirang sintharakle. Yainudu ingangakna mamada amuk yamuna yinglai. Ima, kaidorage, samhangbanida, isa ka 𝗧𝗵𝗵𝗆 ima. Imagi bema, yari makatarado. Isagi ima leiridana. Ima, si, mayrenam yarakpani. Ngasidine, masi oina zarasi. Hayengdi imana su oidana. Isabu sak thonglaga pizadabrini. Yainudu wangangdi. Mamana pirakli mayren adubu lauduna mayren adubu 𝗧𝗵𝗆𝗆. Ngasigi numitsi Kaboklei magi oinadi khwaidagi hena pukning nungsiba haibadu oirabani. Masagi mataubu yengduna Kaboklei lona kapasu lepte. Chak lamana ngawbi yainudu mayren dubu yam thuna phutpa hokre. Ising yauriba patra duda makhong adubu thangatuna Kaboklei makhongdu chamba hoi. Ngak tumin leiraba matung yainudu amuk tapna hairei. Ima, aisu imagi tung induna laage. Matudi karigino. Ima, yumsida ay thana lehaubase ayam kiyema. Hayeng makhaidine ima sungana laklanida karimta kiruno. Ima, ayga laiminanaba misu amta leite. Ay imagi nakta laage. Nangi natari mayamganya puna sanadun leiramudana. Ima, aydi makoy mayamgi marakta yauba yade haye. Kanana hairiba karigidamakta. Ima, aydi makoyga khenaba yam lay hay. Ngasay ainanya lesna hoida chalubasu makoygi mamana ngangai. Isada makoyna kari hayna ngangaiba. Aydi 𝗪𝗵𝗆 masani lesnaga tinhaba yare hayiba. Oh, adumni hek hairaba. Adu ima, aydi kashu khandeda. Aydi moida sauningbusu leiti. Adu oiragananya 𝗪𝗏𝗆 hoida leiramudana. Ima, ay 𝗬𝗏𝗆ꯒꯤ manakta amuk hana changoi. Karigi, kashu taude. Yengoi ima waige. Imana chatli 𝗵𝗵sidine yamna lapna leiba ꯃꯐꯝꯅꯤ. Nangbu imagi tungin ngamgadro. Ngamgani ima. Imagi tungnya ay inba ngamni. Imagi bema. Imabu kari hayo haibano. Ima, aysu imagi mateng pangjarage. Ay imagi tungin do laklage. Ko ima. Pare. Isana dumna khalabadinya. Imaga loina satpa taridana. Asumna masayainugi marayna kanmankibana Kaboklei pakum leiramkhide. Wakhalda yaningdaba leirabasu masagi ningaisi Kaboklei mana mayoknaba ngamkhidre. Hayeng yenda anganbadadi mamagi matung ilani khalubada yainudu haraubana loikre. Sare sapham khangde tumle tumpham khangde. Angang oiribi yainugi wakhaldu 𝗧𝗵𝗆𝗆 laikre. Ahingdu masu hokre mathangi numit asidadi mamagi matung induna yainusu chatnaba sem sakre. Karidi upai lei masagi akanba ningaini masabu puduna chatpa tabani. Lakli, makoye khuladu lanthoraktuna ama masani du lakli. Khara khajik labna uriba umang aduda kuttinduna mama Kaboklei na hairaklammi. Tu, aada umangam leiribase urabra. Hoi, uyima. ꯃꯐꯝꯁꯤꯗ ꯁꯥ ꯀꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯅꯤ. ꯎꯃꯪ ꯑꯁꯤ ꯆꯪꯂꯕꯗꯤꯅꯦ ꯅꯪ ꯋꯥ ꯉꯥꯡꯕ ꯌꯥꯗꯦꯀꯣ. ꯁꯦ, ꯑꯗꯨꯒꯅꯦ ꯂꯩꯈꯣꯝ ꯑꯁꯤꯅ ꯅꯁꯥꯗ ꯇꯩꯁꯤꯟꯒꯗꯕꯅꯤ. ꯏꯃꯥ, ꯂꯩꯈꯣꯝꯁꯤꯗꯤ ꯀꯔꯤꯒꯤꯅꯣ? ꯂꯩꯈꯣꯝꯁꯦ ꯇꯩꯍꯧꯗ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯂꯥꯛꯂꯦ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯂꯥꯏꯅ ꯈꯪꯒꯗꯧꯔꯤꯕꯅꯤ. ꯑꯗꯨꯅꯅꯦ ꯃꯁꯤ ꯇꯩꯗꯕ ꯌꯥꯗꯦ. ꯑꯣ, ꯍꯣꯏ ꯏꯃꯥ.
ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯝꯒꯗꯕ ꯁꯥꯀꯩꯁꯤꯡꯗꯒꯤ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯉꯥꯛꯊꯣꯛꯍꯧꯅꯕ ꯍꯥꯏꯗꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯃꯈꯨꯠ ꯃꯁꯥꯗ ꯂꯩꯈꯣꯝ ꯈꯖꯤꯛ ꯈꯖꯤꯛ ꯇꯩꯁꯤꯜꯂꯤ꯫ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯂꯥꯟꯁꯤꯜꯂꯛꯂꯤ꯫ ꯃꯁꯥꯗ ꯑꯀꯤꯕ ꯐꯥꯎꯔꯗꯨꯅ ꯌꯥꯏꯅꯨꯗꯨ ꯈꯪꯉꯪ ꯍꯪꯂꯛꯏ, ꯏꯃꯥ, ꯀꯩ ꯂꯥꯛꯑꯗꯤ ꯀꯝꯗꯧꯅꯤ? ꯀꯕꯣꯛꯂꯩ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯤꯟꯗ ꯃꯈꯨꯠꯇꯨ ꯊꯝꯃꯤ꯫ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯅ ꯃꯆꯥꯁꯤꯗ ꯏꯪꯒꯤꯠ ꯄꯤꯔꯤꯕꯅꯤ꯫ ꯀꯤꯖꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯌꯥꯏꯅꯨꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯎꯔꯕ ꯎꯃꯪꯅꯤ, ꯂꯥꯏꯅ ꯍꯦꯛꯇ ꯅꯥꯟꯊꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯕꯣꯛꯂꯩ ꯃꯥꯅꯗꯤ ꯈꯪꯏ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯜ ꯑꯃꯠꯇꯁꯨ ꯇꯥꯍꯟꯗꯅ ꯆꯠꯂꯕꯗꯤ ꯎꯃꯪ ꯑꯁꯤꯒꯤ ꯁꯥꯀꯩ ꯑꯃꯗ ꯊꯦꯡꯅꯔꯣꯏ ꯍꯥꯏꯕꯁꯤ ꯀꯕꯣꯛꯂꯩ ꯃꯥꯅꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯏ꯫ ꯂꯩꯔꯝꯕ ꯇꯤꯡꯈꯪ ꯑꯃꯗ ꯌꯥꯏꯅꯨꯒꯤ ꯃꯈꯣꯡꯗꯨ ꯋꯥꯏꯁꯤꯜꯂꯨꯔꯦ꯫ ꯌꯥꯏꯅꯨꯅ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯔꯛꯏ, ꯏꯃꯥ! ꯌꯥꯏꯅꯨꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯎꯁꯥꯁꯤꯡꯗ ꯇꯣꯡꯂꯝꯕ ꯎꯆꯦꯛ ꯃꯌꯥꯝꯗꯨ ꯐ꯭ꯔꯪ ꯂꯥꯎꯅ ꯄꯥꯏꯊꯣꯛꯅꯈ꯭ꯔꯦ꯫ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯤꯗ ꯀꯕꯣꯛꯂꯩꯗꯨ ꯌꯥꯝ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯈꯣꯡꯗ ꯌꯨꯔꯤꯕ ꯇꯤꯡꯈꯪ ꯑꯗꯨ ꯃꯗꯨ ꯍꯥꯟꯅ ꯂꯧꯊꯣꯛꯂ ꯃꯇꯨꯡ ꯂꯝꯕꯤ ꯃꯥꯏꯀꯩ ꯑꯃꯔꯣꯝꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯆꯩꯅꯥꯈꯣꯜꯒ ꯂꯣꯏꯅꯅ ꯌꯥꯏꯅꯨꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯜꯂꯤ꯫ ꯐꯅ ꯌꯥꯡꯅꯗꯤ ꯆꯦꯟꯕꯅꯤ, ꯑꯆꯧꯕ ꯎꯃꯪ ꯑꯣꯏꯕ ꯃꯔꯝꯅ ꯂꯣꯏꯌꯨ ꯍꯥꯏꯕꯗꯤ ꯌꯥꯗꯦ꯫ ꯂꯦꯞꯄ ꯂꯩꯇ ꯁꯨꯝ ꯆꯦꯟꯊꯣꯔꯛꯄꯅ ꯎꯃꯪ ꯂꯥꯟꯊꯣꯛꯂꯝꯗꯥꯏ ꯑꯁꯤꯗ ꯀꯩ ꯃꯆꯥ ꯑꯃꯒ ꯃꯥꯌꯣꯛꯅꯔꯦ꯫ ꯌꯥꯏꯅꯨꯗꯨ ꯍꯨꯃꯥꯡ ꯀꯥꯡꯉꯤ, ꯃꯃꯤꯠ ꯃꯅꯥꯗꯨ ꯆꯞ ꯆꯞ ꯌꯨꯡꯉꯤ꯫ ꯃꯃꯥꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯌꯥꯏꯅꯨꯗꯨ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩ ꯋꯥꯈꯜ ꯇꯧꯏ, ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯀꯩ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯀꯅꯤ, ꯀꯔꯝꯅ ꯀꯩ ꯑꯁꯤꯕꯨ ꯃꯥꯌꯣꯛꯅꯒꯅꯤ? ꯁꯥ ꯍꯥꯏꯕꯁꯤꯗꯤ ꯁꯥꯅꯤ, ꯃꯈꯣꯏꯗ ꯃꯇꯥꯡ ꯃꯇꯝ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯆꯥꯊꯣꯛꯂꯒꯦ ꯃꯇꯥꯒꯨꯝ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯁꯤꯟ ꯇꯨꯝꯕ ꯆꯩꯁꯥꯡ ꯑꯃ ꯀꯕꯣꯛꯂꯩꯁꯨ ꯌꯥꯝ ꯊꯨꯅ ꯄꯥꯏꯈꯠꯂꯤ꯫ ꯃꯆꯥ ꯌꯥꯏꯅꯨꯕꯨ ꯅꯥꯀꯜ ꯑꯃꯗ ꯏꯟꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯀꯕꯣꯛꯂꯩ ꯀꯩ ꯃꯆꯥ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯕ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨ ꯌꯧꯅ ꯀꯜꯂꯝꯕ ꯃꯃꯥꯒꯤ ꯊꯧꯅꯥ ꯑꯗꯨ ꯎꯕꯗ ꯌꯥꯏꯅꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯁꯥꯗꯨ ꯍꯨꯃꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠ, ꯃꯤꯠꯂꯨ ꯑꯅꯤꯗꯅ ꯏꯔꯥ ꯆꯦꯟꯗꯨꯅ ꯌꯥꯏꯅꯨ ꯃꯃꯥꯕꯨ ꯌꯦꯡꯖꯔꯤ꯫ ꯑꯈꯥꯡ ꯀꯟꯕꯤ ꯀꯕꯣꯛꯂꯩꯅꯤ, ꯄꯨꯟꯁꯤ ꯂꯥꯟꯐꯝ ꯀꯌꯥꯗ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯂꯩꯇ ꯀꯩ ꯑꯗꯨꯒ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯤꯀꯨꯞ ꯈꯔ ꯈꯨꯠ ꯁꯣꯛꯅꯔꯕ ꯃꯇꯨꯡ ꯀꯕꯣꯛꯂꯩꯒꯤ ꯃꯊꯧꯅꯥ ꯑꯁꯤꯕꯨ ꯎꯕꯗ ꯀꯩ ꯃꯆꯥꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯈꯨꯠꯇ ꯈꯔ ꯁꯣꯛꯂꯕ ꯃꯥꯜꯂꯤ ꯀꯕꯣꯛꯂꯩꯗꯨ ꯂꯩꯃꯥꯏꯗ ꯒꯤꯠ ꯐꯝꯊꯩ꯫ ꯌꯥꯏꯅꯨꯁꯨ ꯌꯥꯝ ꯊꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯤ꯫ ꯏꯃꯥ, ꯕꯦꯝꯃ, ꯆꯠꯁꯤ, ꯃꯐꯝꯁꯤꯗꯅꯦ ꯆꯣꯟꯊ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ, ꯆꯠꯁꯤ ꯕꯦꯝꯃ꯫ ꯏꯃꯥ, ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯁꯦ, ꯏꯃꯥꯒꯤ ꯈꯨꯠ ꯑꯁꯤꯁꯨ ꯌꯥꯝꯅ ꯁꯣꯛꯏ, ꯏꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯁꯨ ꯌꯥꯝ ꯁꯣꯟꯊꯔꯦ, ꯏꯃꯥ ꯆꯠꯂꯁꯤꯕ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯅ ꯏꯃꯥꯒꯤ ꯇꯨꯡ ꯏꯜꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯈꯤꯕꯒꯦ? ꯋꯥꯍꯩꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯥ? ꯏꯃꯥ, ꯏꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯀꯔꯝꯅ ꯆꯠꯁꯤ ꯍꯥꯏꯕꯅꯣ ꯏꯃꯥ? ꯀꯞꯀꯅꯨꯅꯦ, ꯃꯁꯤꯗꯤ ꯋꯥꯠꯂꯤꯕꯅꯤ, ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥ ꯑꯃ ꯋꯥꯠꯂꯤꯕꯅꯤ꯫ ꯏꯃꯥ, ꯌꯨꯝꯗ ꯍꯜꯂꯁꯤꯕ, ꯑꯩ ꯌꯥꯝ ꯀꯤꯔꯦ, ꯍꯜꯂꯁꯤ ꯀꯩꯗꯧꯒꯦ ꯏꯃꯥ? ꯏꯃꯥꯒꯤ ꯕꯦꯝꯃ, ꯅꯪꯁꯤ ꯅꯨꯄꯤ ꯃꯥꯟꯗꯦꯗꯀꯣ, ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ? ꯏꯆꯥꯒꯤ ꯏꯃꯥ ꯂꯩꯔꯤꯗꯅ, ꯏꯆꯥꯒꯤ ꯇꯨꯄꯨꯝ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ, ꯆꯠꯁꯤ ꯕꯦꯝꯃ, ꯆꯠꯁꯤ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯎꯃꯪ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯎꯃꯪ ꯑꯁꯤ ꯍꯦꯛ ꯂꯥꯟꯕꯒ ꯑꯆꯧꯕ ꯏꯄꯥꯛ ꯑꯃꯃꯨꯛ ꯂꯩꯔꯔꯦ꯫ ꯏꯄꯥꯛ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯀꯕꯣꯛꯂꯩꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯄꯥꯛ ꯑꯁꯤꯁꯨꯅꯦ ꯂꯤꯟ ꯀꯌꯥꯒꯤ ꯂꯩꯐꯝꯅꯤ, ꯃꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯃꯥ ꯀꯕꯣꯛꯂꯩꯒꯤ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯔꯒ ꯌꯥꯏꯅꯨꯗꯣ ꯍꯦꯟꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯀꯤꯗꯨ ꯆꯨꯡꯕ ꯍꯥꯏꯕꯗꯨ ꯂꯩꯇ ꯃꯆꯥꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯀꯕꯣꯛꯂꯩ ꯃꯥꯅ ꯃꯥꯡ ꯊꯥꯔꯔꯦ꯫ ꯃꯐꯝꯗꯨꯗ ꯍꯤ ꯑꯃ ꯂꯩꯕ ꯅꯠꯇꯦ, ꯇꯣꯡꯗꯨꯅ ꯆꯠꯄ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯠꯇꯁꯨ ꯎꯗꯦ꯫ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯒ ꯌꯥꯏꯅꯨ ꯃꯥꯅ ꯇꯞꯅ ꯍꯪꯂꯛꯏ, ꯏꯃꯥ, ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯥꯟꯒꯗꯧꯔꯤꯕꯅꯣ? ꯀꯤꯒꯅꯨ, ꯏꯃꯥꯒꯤ ꯈꯨꯠ ꯑꯁꯤꯗꯅꯦ ꯆꯦꯠꯅ ꯄꯥꯏꯌꯣ, ꯑꯊꯦꯟꯕ ꯏꯁꯤꯡꯅꯤ, ꯃꯁꯤ ꯈꯣꯡꯅ ꯂꯥꯟꯒꯗꯕꯅꯤ꯫ ꯃꯤꯀꯨꯞ ꯑꯃ ꯂꯦꯞꯊꯣꯛꯂꯒ ꯂꯩꯕ ꯌꯥꯕ ꯅꯠꯇꯦ, ꯄꯟꯊꯨꯡ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯂꯦꯞꯇꯅ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯌꯥꯏꯅꯨꯗꯨ ꯋꯥ ꯉꯥꯡꯗꯦ, ꯃꯁꯥꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯍꯣꯠꯅꯩ꯫ ꯃꯆꯥꯒꯤ ꯃꯈꯨꯠ ꯑꯁꯤꯕꯨ ꯄꯥꯏꯁꯤꯟꯖ ꯃꯆꯥꯁꯤꯕꯨ ꯂꯝꯖꯤꯡꯕꯤꯗꯨꯅ ꯀꯕꯣꯛꯂꯩꯗꯨ ꯌꯥꯝ ꯊꯨꯅ ꯆꯠꯂꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ, ꯈꯨꯗꯤ ꯑꯃ ꯍꯦꯛ ꯊꯤꯖꯤꯟꯗꯨꯅ ꯌꯥꯏꯅꯨꯗꯨ ꯏꯁꯤꯡ ꯏꯔꯩ ꯑꯗꯨꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯀꯕꯣꯛꯂꯩꯗꯨ ꯃꯃꯤꯠ ꯂꯪꯈꯠꯇꯨꯅ ꯃꯆꯥꯕꯨ ꯊꯨꯅ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯩ꯫ ꯇꯝꯅꯕ ꯅꯪꯍꯧꯕ ꯅꯠꯇꯦ, ꯈꯪꯍꯧꯗꯅ ꯍꯨꯝꯖꯤꯜꯂꯛꯈꯤꯕ ꯇꯥꯡꯖꯂꯤꯟ ꯑꯃꯅ ꯌꯥꯏꯅꯨ ꯃꯥꯒꯤ ꯃꯈꯣꯡꯗ ꯆꯤꯛꯈꯤꯔꯝꯃꯤ꯫ ꯏꯃꯥ! ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯆꯥ ꯀꯩꯗꯧꯔꯦ? ꯏꯃꯥ!
ꯀꯪꯐꯥꯜ ꯑꯁꯤꯗ ꯍꯥꯟꯅ ꯌꯧꯈꯤꯁꯦ ꯕꯦꯝꯃ ꯂꯥꯛꯑꯣ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯪꯐꯥꯜ ꯌꯧꯔꯛꯂꯦ ꯇꯥꯡꯖꯂꯤꯟ ꯑꯗꯨꯒꯤ ꯃꯍꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯏꯅꯨꯗꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯊꯔꯛꯂꯦ ꯏꯃꯥꯒꯤ ꯕꯦꯝꯃ ꯅꯪꯅꯦ ꯏꯃꯥꯕꯨ ꯉꯥꯏꯗꯨꯅ ꯃꯐꯝꯁꯤ ꯂꯩꯔꯝꯃꯨꯀꯣ ꯏꯃꯥ ꯊꯨꯅ ꯂꯥꯛꯀꯦ ꯀꯕꯣꯛꯂꯩꯗꯨ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯁꯥꯒꯤ ꯍꯤꯗꯥꯛ ꯑꯃ ꯊꯤꯅꯕ ꯍꯣꯠꯅꯔꯤ ꯀꯔꯤꯅꯣ ꯍꯤꯗꯥꯛ ꯁꯦꯝꯕ ꯌꯥꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯂꯒ ꯀꯕꯣꯛꯂꯩꯗꯨ ꯍꯥꯊꯨ ꯆꯦꯜꯂꯤ ꯃꯁꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯐꯝꯂꯒ ꯀꯕꯣꯛꯂꯩꯗꯨ ꯍꯤꯗꯥꯛ ꯁꯦꯝꯃꯤ ꯌꯥꯏꯅꯨ ꯃꯥꯗꯤ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯃꯤꯠ ꯑꯅꯤꯗꯨꯁꯨ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯀꯕꯣꯛꯂꯩꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯖꯅ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯁꯦꯝꯂ ꯃꯇꯨꯡ ꯃꯆꯥ ꯌꯥꯏꯅꯨꯒꯤ ꯃꯐꯝꯗ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯃꯤ ꯍꯤꯗꯥꯛ ꯑꯗꯨꯁꯨ ꯊꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯏꯅꯨ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯦ ꯃꯆꯥꯒꯤ ꯃꯇꯧ ꯑꯁꯤꯕꯨ ꯎꯔꯒ ꯀꯕꯣꯛꯂꯩ ꯀꯞꯄ ꯍꯧꯔꯛꯂꯦ 이마기 빼마 까리도 땅내 떠리 빼마 떠보시고 이마부 까리 어요 하이버도 이마기 빼마 이마디 망자리 듣고 이마디 로이래 이마다 꼬리 보시고 땅부 따져버려 땅부 따져버려 Kaboklei kapi wakal kralak lamali yainu du tapna ima gi bema isa ga sut aujabro hayo isa bo ga sut aujabro ima ai lanjari ima ta yam lankre landi isa na kari gi lalu ni haibage isa di landi ima lamhen bi na cha orubana ima gi lambi asida na chana kurau thang ba haim du hele ko ima isa bu kap labro ima na chai ki daba asuk tam thi ba pham asida ima na nung tin mai ko ingi yare makham targa no kari gi no nang na dum na khaliba ima nang bunuk sibi ima nang gilaman se na chana karam na singo hai ba do ima gi bema agang na wa oiri bi na hakna madu bu khan ba hongna bro ima karaba mapam amuk langgadage haibiyu mapam kaya walibagi ima yengo mangduriba singsi masi lalaga loirabani isabu yamna warabro wade aisu imagi machani ai wadi ima lawse ima pobige imagi nagal asida karo ima lawne nangse imagi nagal asida chawraklibani nangbu madu kawrabro Yainu magi makhongdu chatpada khara nungai kiroi haidana Kaboklei masabu pokhali mapidu oro tabu makai mamagi manam asida yainu masu tongkhali jingadu bukana kana Kaboklei du wa ngangli nangna ngangna wa oiringai imagi khomlang niringi matamda napana nangbu tahong sa da poraga wanglaba singdolase lankhibani adubu gasidi napagi mod sinduna isagi damang imana ne Nahong saribani mapi tap tana mamagi nungsireba wahai khradu yainusu tumina tari mabuk ning yam nushina Kaboklei su makha tari nangbu nangal asida haptuna thaza thawan kayaga loinana imana nausum isei saktuna napabu halak pangai kibani atubo napagi konjodi amok hana tabu pangkiche langpai sakibana pabu halaklaga Ipagi yainu haina kaujabato matusu takida yam kuir hairambani langamtuna halaglaga imaisa gi sarinam khang thongani haidana napaduna hairamlibani ima babagi thawaina machaibu uramgadra machai mataubu babani yenglamgadra ima khangde napagi thawai yaujam haksang adu phawba Imana mapung phana usaba ngamkhire segairaba napagi pijeto madu khaktani namaina uhoba ima yengo to urok pareng pariba sibu udabra sangu oina pariba pombi seklam khoi maphamda nachana paudam khara tamchakike ahada ita cheklao nakhoi naring tamna paiba ngami to malem leimai da kehoraga nongdol atia phauba nakhoi di yoba ngami to Nasa sakap toina pariba pombiwo jingsang na pong kaya lando na paikraga ay hipa laira panthauda solabi majai ipaw tambiyu ko yainu man haizari buhay karasi ngasigi numit asidadi chela singa duna tabi kramali
ꯃꯀꯥ ꯂꯥꯝꯕ ꯃꯇꯧꯒ ꯂꯣꯏꯅꯅ ꯄꯣꯝꯕꯤ ꯁꯦꯛꯂꯥꯁꯤꯡ ꯑꯗꯨꯁꯨ ꯍꯧꯅ ꯍꯧꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ, ꯃꯗꯨꯁꯨ ꯁꯪꯒꯨ ꯑꯣꯏꯅ꯫ ꯃꯥꯅ ꯍꯥꯏꯖꯕ ꯌꯥꯋꯥ ꯇꯥꯕꯤꯔꯦ ꯈꯜꯂꯗꯨꯅ ꯌꯥꯏꯅꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ, ꯃꯤꯠꯇ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯏꯔꯕ ꯄꯟꯊꯧꯒꯤ ꯊꯋꯥꯏꯅ ꯃꯆꯥ ꯑꯩꯕꯨ ꯌꯦꯡꯂꯤ ꯍꯥꯏꯔꯕꯗꯤ ꯃꯆꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯅꯣꯡꯃꯇꯪꯗꯤ ꯂꯥꯛꯄꯤꯌꯨ ꯍꯥꯏꯅ ꯆꯦꯛꯂꯥꯅ ꯈꯣꯏꯅ ꯄꯥꯎꯗꯝꯕꯤꯌꯨꯀꯣ꯫ ꯌꯥꯏꯅꯨꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯔꯝꯕ ꯆꯦꯛꯂꯥ ꯃꯌꯥꯝꯗꯨ ꯈꯨꯗꯛꯇ ꯂꯣꯏꯅꯃꯛ ꯄꯥꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯊꯕꯛ ꯁꯨꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯑꯋꯥꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯥꯟꯗꯨꯅ ꯂꯥꯛꯂꯕꯁꯨ ꯃꯁꯥꯗ ꯆꯣꯛꯊꯕ ꯑꯃꯠꯇꯁꯨ ꯂꯩꯇꯅ ꯀꯕꯣꯛꯂꯩꯗꯨ ꯊꯕꯛ ꯁꯨꯕ ꯍꯧꯈ꯭ꯔꯦ꯫ ꯀꯕꯣꯛꯂꯩꯒꯤ ꯃꯈꯨꯠꯇ ꯏ ꯊꯣꯛꯏ꯫ ꯀꯕꯣꯛꯂꯩꯒꯤ ꯍꯛꯆꯥꯡꯗꯨ ꯌꯥꯝꯅ ꯁꯣꯟꯊꯔꯕꯅꯤ, ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯏ, ꯁꯣꯔꯁꯨ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯅꯩ, ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯊꯕꯛ ꯁꯨꯔꯤꯕꯅꯤ꯫ ꯋꯥꯏ ꯀꯧꯕ ꯋꯥꯍꯩꯁꯤ ꯍꯥꯏꯗꯦ ꯃꯤꯀꯨꯞ ꯑꯃ ꯄꯣꯊꯥꯒꯦ ꯍꯥꯏꯅ ꯈꯜꯂꯨꯗꯦ꯫ ꯃꯃꯥꯒꯤ ꯃꯇꯧ ꯌꯦꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯤ ꯌꯥꯏꯅꯨꯗꯨ ꯌꯥꯝ ꯊꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯆꯪꯁꯤꯜꯂꯤ꯫ ꯏꯃꯥ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯁꯦ꯫ ꯃꯆꯥ ꯌꯥꯏꯅꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯀꯕꯣꯛꯂꯩ ꯃꯥꯅꯁꯨ ꯇꯞꯅ, ꯏꯃꯥ ꯄꯣꯊꯥꯕ ꯌꯥꯗꯦ, ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ, ꯉꯁꯤꯅ ꯍꯦꯟꯅꯅꯦ ꯁꯨꯒꯗꯧꯔꯤꯕꯅꯤ꯫ ꯑꯋꯥꯕ ꯂꯣꯠꯁꯤꯜꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯕ ꯂꯣꯏꯕꯒ ꯀꯕꯣꯛꯂꯩꯗꯨ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯃꯃꯥꯒꯤ ꯃꯤꯅꯣꯛ ꯑꯁꯤꯕꯨ ꯎꯔꯒ ꯌꯥꯏꯅꯨꯗꯨ ꯋꯥꯈꯜꯗ ꯈꯜꯂꯤ, ꯑꯣ, ꯃꯩꯇꯩ ꯏꯃꯥꯒꯤ ꯊꯧꯅꯥ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔꯦꯀꯣ, ꯀꯌꯥꯗ ꯈꯥꯡ ꯀꯜꯂꯤꯕꯅꯣ꯫ ꯏꯃꯥ ꯅꯪꯒꯤ ꯊꯧꯅꯥꯁꯦ ꯅꯁꯥꯁꯨ ꯐꯪꯕ ꯑꯣꯏꯖꯒꯦꯀꯣ ꯏꯃꯥ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯃꯤ ꯌꯥꯝꯅ ꯇꯥꯖꯗꯕ ꯈꯨꯜ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯆꯤꯗꯥꯏ ꯑꯣꯏꯔꯞꯅ ꯌꯨꯝ ꯑꯃꯗ ꯃꯁꯨ ꯃꯕꯦꯟꯈꯛ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯕꯣꯛ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯤꯍꯜꯂꯤ꯫ ꯀꯅꯥꯒꯤ ꯃꯐꯤ ꯐꯖꯕ ꯑꯅꯧ ꯑꯄꯦꯠ ꯊꯣꯛꯂꯛꯄꯗ ꯃꯁꯨꯒꯤ ꯂꯩꯕꯤꯅꯕꯗ ꯍꯣꯠꯅꯖꯩ꯫ ꯍꯟꯅꯨꯕꯤ ꯑꯗꯨ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯡꯉꯥꯜꯂꯤ꯫ ꯆꯨꯝꯅꯒꯤ ꯃꯤꯑꯣꯏ ꯑꯃꯒꯤ ꯋꯥꯡꯕꯒꯤ ꯆꯥꯡꯗꯒꯤ ꯇꯪꯈꯥꯏ, ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯡꯃꯨꯛꯇꯪ ꯋꯥꯡꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯍꯟꯅꯨꯕꯤ ꯄꯤꯛꯇ꯭ꯔꯣ ꯍꯥꯏꯅ ꯃꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯑꯃꯨꯕꯤꯅ, ꯍꯥꯏ ꯕꯦꯝꯃ, ꯕꯦꯝꯃꯧ, ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ? ꯃꯥꯡꯒꯣꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ꯫ ꯅꯤꯡꯊꯤꯕꯤꯅ, ꯇꯥꯔꯦ ꯑꯕꯣꯛ꯫ ꯀꯔꯤ ꯍꯥꯏꯒꯦ ꯑꯕꯣꯛ? ꯁꯦ ꯇꯨ ꯑꯁꯤ ꯌꯦꯡꯉꯨꯅꯦꯍꯦ, ꯃꯌꯥꯏ ꯂꯩꯀꯥꯏꯒꯤ ꯅꯅꯦ ꯈꯣꯝꯗꯣꯅ ꯌꯣꯜꯂꯝꯕꯗꯒꯤꯅꯦ ꯑꯩꯅ ꯏꯁꯨꯗ ꯁꯦꯠꯍꯟꯒꯦ ꯈꯜꯂꯒ ꯄꯥꯝꯃꯟꯈ꯭ꯔꯗꯨꯅ ꯍꯦꯛꯇ ꯂꯩꯔꯛꯑꯕꯅꯤ꯫ ꯑꯁ, ꯑꯩꯈꯣꯏ ꯑꯕꯣꯛꯁꯤꯃ ꯅꯠꯇꯦ, ꯑꯕꯣꯛꯄꯨ ꯁꯦꯜꯒ ꯄꯨꯔꯒ ꯆꯠꯄ꯭ꯔꯥꯕ? ꯍꯦꯔꯥ, ꯁꯦꯜꯒꯤ ꯋꯥꯕꯨ, ꯃꯗꯨꯒꯤ ꯈꯣꯝꯗꯣꯟꯗꯣ ꯑꯩꯒꯤ ꯁꯦꯜ ꯈꯔ ꯃꯉꯣꯟꯗ ꯂꯩꯕꯅꯤ, ꯃꯗꯨꯗꯒꯤ ꯍꯦꯛꯇ ꯁꯛꯆꯤꯟꯅꯔꯁꯤ ꯍꯥꯏꯔꯝꯂꯕꯅꯤ꯫ ꯁꯦꯜꯒꯤ ꯋꯥ ꯊꯣꯏꯅ ꯈꯜꯂꯨꯅꯨꯁꯦ, ꯁꯤꯗꯨꯝ ꯄꯥꯝꯕꯨ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ꯫ ꯍꯣꯏ, ꯌꯥꯝ ꯄꯥꯝꯃꯦ ꯑꯕꯣꯛ, ꯃꯆꯨꯁꯤꯁꯨ ꯌꯥꯝ ꯐꯖꯩꯌꯦ꯫ ꯑꯕꯣꯛ ꯅꯨꯡꯁꯤꯕꯤ, ꯅꯪꯗꯤ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯍꯔꯥꯎ ꯅꯣꯛ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯃꯨꯕꯤ ꯂꯩꯀꯥꯏꯗꯨꯗ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯗ ꯃꯃꯤꯡ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯧꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈ꯭ꯔꯕꯤ ꯅꯤꯡꯊꯤꯕꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯁꯨꯕ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯁꯨ ꯁꯨꯍꯜꯂꯝꯗꯦ꯫ ꯅꯣꯡꯃ ꯈꯨꯜꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯀꯩꯊꯦꯜꯗ ꯐꯤꯔꯣꯜ ꯈꯔ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ, ꯅꯤꯡꯊꯤꯕꯤ, ꯅꯪꯕꯨ ꯉꯁꯤ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯧꯔꯛꯏꯁꯤꯕꯨ ꯅꯈꯣꯏ ꯑꯕꯣꯛꯅ ꯌꯥꯔꯛꯄ꯭ꯔꯣ? ꯅꯪꯗꯤ ꯅꯣꯡꯃꯇ ꯃꯄꯥꯟ ꯊꯣꯛꯍꯟꯗꯗꯥꯏꯅꯦ? ꯄꯣꯏꯅꯨꯅ, ꯍꯣꯏꯅꯦ ꯅꯤꯡꯊꯤꯕꯤ, ꯅꯪꯕꯨ ꯑꯕꯣꯛꯅ ꯌꯥꯔꯛꯄ꯭ꯔꯣ? ꯅꯠꯇ꯭ꯔꯒ ꯂꯣꯟꯅ ꯊꯣꯛꯂꯛꯏꯔꯥ ꯍꯥꯏꯃꯤ? ꯅꯤꯡꯊꯤꯕꯤꯅ, ꯑꯁ ꯅꯣꯏꯁꯤꯃ, ꯍꯣꯅꯦ, ꯑꯕꯣꯛꯅ ꯌꯥꯔꯒ ꯊꯣꯛꯂꯛꯏꯅꯤ꯫ ꯃꯁꯨ ꯑꯩꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ, ꯑꯗꯨꯅ ꯈꯔ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯂꯥꯏꯖꯅ, ꯑꯗꯨ ꯅꯤꯡꯊꯤꯕꯤ, ꯅꯈꯣꯏ ꯑꯕꯣꯛꯁꯦ ꯁꯦꯛꯇꯤ ꯌꯥꯝ ꯆꯦꯛꯁꯤꯜꯂꯦ ꯍꯥꯏꯕꯕꯨ ꯃꯁꯥꯅ ꯃꯁꯥ ꯅꯥꯜꯂꯤꯕ, ꯁꯨꯕ ꯅꯣꯝꯕꯅ ꯀꯜꯂꯤꯕ, ꯃꯥꯒꯤ ꯄꯤꯛꯏ ꯈꯨꯄꯤꯛ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅꯕꯨ ꯀꯟꯈ꯭ꯔꯦ ꯍꯥꯏꯃꯤ꯫ ꯅꯤꯡꯊꯤꯕꯤꯅ, ꯍꯣ ꯑꯗꯨꯅꯦ, ꯄꯤꯛꯆꯔꯁꯨ ꯀꯜꯂꯤꯁꯦ ꯐꯠꯇ꯭ꯔꯣ? ꯃꯊꯧꯅꯥ ꯂꯩꯔꯤꯁꯦ ꯅꯣꯏ ꯉꯝꯖꯕ꯭ꯔꯣ? ꯀꯩꯗꯧꯔꯨꯅꯤ, ꯆꯥꯎ ꯁꯥꯡꯂꯒ ꯀꯔꯤꯁꯨ ꯁꯨꯗꯅ ꯃꯇꯟ ꯇꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯗꯤ ꯑꯩꯈꯣꯏ ꯑꯕꯣꯛꯁꯦ ꯊꯥꯒꯠꯄꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯃꯥꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗ ꯃꯥꯗꯧꯅ ꯇꯧꯕ ꯀꯅꯥꯝꯇ ꯂꯩꯔꯝꯃꯣꯏ꯫ ꯄꯣꯏꯅꯨꯅ, ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ, ꯑꯕꯣꯛꯁꯦ ꯍꯣꯠꯅꯕ ꯀꯟꯈ꯭ꯔꯦ, ꯃꯥꯒꯤ ꯃꯇꯧꯁꯦ ꯇꯝꯖꯅꯤꯡꯉꯥꯏꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯗ ꯉꯥꯡꯂꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯗꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯆꯦꯛꯁꯤꯟꯅ ꯆꯠꯍꯟꯅꯤꯡꯕꯒꯤꯅꯤ, ꯃꯁꯤꯗ ꯀꯔꯤꯁꯨ ꯁꯥꯎꯐꯝ ꯊꯣꯛꯇꯦꯗ꯫
ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯄꯥꯕꯒꯅꯁꯨ ꯅꯈꯣꯏꯗ ꯆꯠꯀꯦ ꯍꯥꯏꯕꯗ ꯀꯩꯁꯨ ꯊꯤꯡꯗꯦ ꯑꯕꯣꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯈꯨꯜꯁꯤꯗ ꯈꯪꯗꯕ ꯂꯩꯇꯕꯅꯤꯅ ꯂꯥꯏꯖꯅ ꯃꯥꯅꯤ ꯑꯗꯣ ꯋꯥꯔꯤꯁꯨ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔ ꯂꯥꯛꯄꯗ ꯀꯩꯊꯦꯜꯒꯁꯦ ꯌꯧꯈꯤꯕ ꯈꯪꯍꯧꯄꯣꯟꯇꯦ ꯂꯥꯛꯑꯣ ꯏꯇꯥ ꯄꯣꯏꯅꯨ ꯏꯇꯥ ꯅꯤꯡꯊꯤꯕꯤ ꯁꯣꯝꯗꯒꯤ ꯐꯤꯁꯤꯡꯁꯦ ꯈꯔ ꯌꯦꯡꯁꯤꯜꯂꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜ ꯑꯁꯤꯅ ꯐꯖꯩ ꯑꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯏꯂꯥꯡ ꯂꯥꯡꯖꯔꯗꯨꯅ ꯃꯥꯅ ꯑꯄꯥꯝꯕ ꯐꯤꯁꯤꯡ ꯈꯟꯅꯔꯝꯃꯤ ꯐꯤꯁꯤꯡ ꯑꯗꯨ ꯈꯟꯕ ꯂꯣꯏꯅꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯂꯥꯏꯖꯅ ꯏꯇꯥꯁꯤꯡ ꯑꯩꯒꯤꯗꯤ ꯐꯤ 3 ꯂꯩꯔꯤ ꯅꯈꯣꯏꯒꯤꯗꯤ ꯀꯌꯥ ꯂꯩꯅꯔꯒꯦ ꯍꯌꯦꯡ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯗ ꯖꯒꯣꯏ ꯁꯥꯕꯗ ꯁꯦꯠꯊꯅꯕ ꯅꯤꯡꯊꯤꯕꯤꯅ ꯑꯩꯒꯤꯗꯤ 2 ꯈꯛꯇ ꯂꯩꯔꯤ ꯍꯥꯟꯅꯒꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯁꯦꯠꯄꯤꯕ ꯉꯝꯗꯗꯅ ꯑꯕꯣꯛꯅ ꯃꯔꯣꯜ ꯑꯃ ꯐꯤ ꯐꯖꯕ ꯑꯃꯠꯇ ꯎꯕ ꯌꯥꯗꯦ ꯑꯩꯒꯤ ꯂꯩꯕꯤꯗꯣꯏꯉꯥꯏ ꯂꯩ ꯄꯣꯏꯅꯨꯅ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯈ꯭ꯔꯕꯅꯣ ꯃꯤꯒꯤ ꯃꯆꯥꯗꯤ ꯑꯩꯒꯤꯁꯨ 3 ꯂꯩꯔꯛꯏ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯗꯨꯅ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯅꯔꯛꯂꯝꯃꯤ ꯑꯃꯨꯕꯤ ꯃꯁꯨꯕꯨ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯉꯛ ꯊꯥꯡꯒꯠꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯨ ꯍꯜꯂꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯃꯣꯃꯣ ꯅꯣꯛꯆꯩ ꯑꯗꯨꯒ ꯍꯥꯏ ꯕꯦꯝꯃ ꯅꯤꯡꯊꯤꯕꯤ ꯅꯪꯕꯨ ꯍꯜꯂꯛꯑꯕ꯭ꯔꯣ ꯀꯔꯤ ꯂꯩꯔꯛꯑꯕ ꯌꯦꯡꯒꯦꯁꯦ ꯑꯕꯣꯛ ꯇꯨꯛ ꯑꯁꯤꯁꯤꯡꯁꯦ ꯂꯩꯔꯛꯏ ꯐꯖꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯄꯛꯆꯒꯗ꯭ꯔꯥ ꯐꯖꯩ ꯀꯔꯤꯒꯤ ꯄꯛꯆꯔꯣꯏ ꯏꯁꯨꯗꯕꯣ ꯑꯗꯨꯕꯨ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠꯄꯅ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯐꯖꯕ ꯍꯦꯟꯅ ꯃꯒꯨꯟ ꯍꯥꯞꯂꯤꯕꯅꯤꯗꯣ ꯑꯗꯨꯅꯅꯦ ꯐꯤꯔꯣꯜ ꯁꯦꯠꯄꯗ ꯂꯨꯅ ꯅꯥꯟꯅ ꯁꯦꯠꯇꯨꯅ ꯀꯦꯅ ꯃꯧꯅ ꯇꯅꯥꯟ ꯂꯩꯒꯗꯕꯅꯤꯀꯣ ꯈꯪꯗꯦ ꯑꯕꯣꯛꯈꯣꯏꯗꯤ ꯂꯩꯁꯥꯔꯤꯉꯩ ꯀꯥꯟꯗ ꯌꯥꯝ ꯀꯦꯔꯛꯈ꯭ꯔꯖꯥꯅꯤꯗ ꯑꯕꯣꯛꯇꯤ ꯖꯒꯣꯏ ꯏꯁꯩꯁꯨ ꯌꯥꯝꯅ ꯌꯥꯎꯔꯛꯏꯗ ꯑꯕꯣꯛ ꯀꯃꯥꯏ ꯇꯧꯒꯦ ꯌꯥꯝ ꯈꯪꯅꯤꯡꯉꯦ ꯑꯗꯣ ꯑꯕꯣꯛ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯣ ꯅꯁꯨ ꯀꯩꯅꯣꯝꯇ ꯍꯪꯒꯦꯕ ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯁꯨꯗ ꯀꯔꯤꯒꯤ ꯁꯥꯎꯗꯣꯏꯅꯣ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯑꯄꯥꯝꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨꯁꯦ ꯑꯗꯨꯕꯨꯔꯣ ꯑꯕꯣꯛꯁꯦ ꯁꯛꯇꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯕꯨ ꯑꯕꯣꯛꯁꯦ ꯌꯥꯝꯅ ꯄꯤꯛꯏꯁꯦ ꯀꯩꯒꯤꯅꯣ ꯆꯥꯎꯅꯅꯕꯒ ꯑꯝꯇ ꯆꯥꯗꯕ꯭ꯔꯕ ꯑꯕꯣꯛꯁꯦ ꯈꯔ ꯆꯥꯎꯔꯝꯂꯗꯤ ꯃꯌꯥꯝꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯒꯗꯕꯅꯤ ꯍꯥꯏ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯍꯜꯗꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯕ꯭ꯔꯣ ꯑꯩꯅ ꯑꯩ ꯑꯣꯏꯔꯦ ꯑꯇꯣꯞꯄ ꯃꯤꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯅꯪ ꯐꯨꯕꯤꯗꯅ ꯇꯣꯛꯑꯔꯅꯤ ꯑꯩꯗꯤ ꯑꯇꯣꯞꯄꯗꯗꯤ ꯀꯩꯒꯤ ꯍꯥꯏꯗꯣꯏꯕ ꯑꯇꯣꯞꯄꯗꯤ ꯑꯕꯣꯛ ꯑꯗꯨꯃꯥꯏꯅ ꯄꯤꯛꯁꯨ ꯄꯤꯛꯇꯦ ꯍꯩꯃ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯤꯅꯦ ꯃꯄꯣꯛꯅ ꯐꯨꯒꯦ ꯇꯧꯏ ꯇꯥꯏꯕꯪ ꯑꯣꯏꯕ ꯃꯤꯑꯣꯏꯕ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯗ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯃꯨꯕꯤꯁꯨ ꯁꯥꯎꯅꯤꯡꯂꯝꯃꯤ ꯑꯃꯨꯕꯤ ꯁꯥꯎꯅꯤꯡꯅ ꯃꯥꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯊꯥꯔꯤꯕ ꯁꯦꯕꯣꯠꯁꯤꯡ ꯑꯗꯨ ꯈꯔ ꯍꯦꯛꯇꯨꯅ ꯌꯣꯟꯒꯦ ꯍꯥꯏꯅ ꯍꯦꯛꯅꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯕꯤꯗꯤ ꯄꯤꯛꯃꯟꯈꯤꯕꯅ ꯁꯦꯕꯣꯠꯁꯤꯡ ꯑꯗꯨ ꯂꯥꯝꯕ ꯑꯃꯠꯇ ꯐꯪꯂꯝꯗꯦ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯉꯁꯤꯗ ꯅꯠꯇꯦ ꯃꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯤꯕꯨ ꯁꯥꯎꯅꯤꯡꯂꯕꯁꯨ ꯀꯧꯔꯝꯃꯤ ꯍꯥꯏ ꯕꯦꯝꯃ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯅꯤꯡꯊꯤꯕꯤ ꯅꯪꯕꯨ ꯀꯗꯣꯝꯗ ꯂꯩꯒꯦꯅꯦ ꯁꯣꯝꯗ ꯃꯅꯤꯡꯗ ꯑꯃꯨꯛꯇ ꯂꯥꯛꯎꯅꯦ ꯅꯪꯕꯣ ꯅꯤꯡꯊꯤꯕꯤꯅ ꯑꯁ ꯀꯔꯤꯃꯨꯛ ꯇꯧꯔꯖꯥꯠꯅꯣ ꯀꯔꯤꯅꯣꯃꯗꯤ ꯁꯣꯏꯗꯅ ꯂꯥꯝꯕ ꯐꯪꯂꯝꯃꯔꯣꯏ ꯇꯧꯔꯤꯁꯦ ꯍꯣ ꯇꯥꯔꯦ ꯂꯥꯛꯑꯦ ꯀꯩ ꯂꯩꯔꯒꯦ ꯑꯕꯣꯛ ꯌꯦꯡꯉꯣꯏ ꯁꯦ ꯑꯁꯤꯒꯤ ꯁꯦꯕꯣꯠꯁꯤꯡ ꯑꯁꯤ ꯑꯕꯣꯛ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ ꯅꯪ ꯑꯃꯨꯛꯇ ꯍꯦꯛꯎꯁꯦ ꯑꯗꯨꯒꯅꯦ ꯑꯕꯣꯛꯅ ꯀꯩꯊꯦꯜꯗ ꯄꯨꯔꯒ ꯈꯔ ꯌꯣꯜꯂꯨꯒꯦ ꯂꯣꯏꯅꯃꯛ ꯂꯤꯗꯨꯅ ꯃꯥꯡꯕ ꯇꯥꯔꯦ ꯍꯣꯏ ꯕꯣꯛ ꯑꯩꯅ ꯉꯁꯥꯏꯅ ꯀꯔꯤꯅꯣꯃ ꯂꯥꯝꯕ ꯐꯪꯂꯝꯂꯔꯣꯏ ꯍꯥꯏꯗꯨꯅꯤ ꯑꯁꯤꯕꯨ ꯑꯩꯒ ꯂꯩꯇꯕ ꯃꯇꯝꯗꯗꯤ ꯀꯃꯥꯏꯅ ꯇꯧꯍꯧꯗꯣꯏꯅꯣ ꯑꯩꯒꯤ ꯑꯕꯣꯛꯁꯤꯕꯣ ꯑꯩꯁꯦ ꯃꯥꯒꯤ ꯈꯟꯕꯗ ꯌꯨꯝꯒ ꯄꯥꯟꯕ ꯇꯜꯂꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ ꯃꯇꯝꯅ ꯌꯥꯔꯛꯇꯕꯅꯤꯅ ꯂꯩꯔꯥꯡꯒꯤ ꯅꯨꯡꯁꯤꯕ ꯂꯩꯅꯝ ꯇꯥꯕꯗ ꯈꯣꯏꯃꯨ ꯀꯌꯥꯗꯤ ꯉꯥꯎꯗꯨꯅ ꯁꯦꯟꯅꯔꯛꯄ ꯃꯁꯥꯅ ꯇꯥꯕꯅꯤ ꯅꯨꯡꯁꯤꯕ ꯀꯧꯕ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯅ ꯂꯩꯁꯥ ꯃꯥꯒꯤ ꯃꯅꯥꯛꯇꯝꯅ ꯄꯥꯈꯪ ꯑꯣꯏꯕ ꯀꯌꯥꯕꯨ ꯃꯇꯨꯡ ꯏꯟꯅꯍꯜꯂꯛꯏ ꯁꯛꯇ ꯆꯨꯗ ꯆꯪꯈꯣꯜꯂꯕꯤ ꯅꯤꯡꯊꯤꯕꯤꯕꯨ ꯎꯕꯗ ꯉꯥꯎꯔꯣꯏꯗꯕ ꯄꯥꯈꯪ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯅꯣꯡꯃ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯖꯒꯣꯏ ꯁꯥꯅꯅꯕꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯃꯔꯥꯡ ꯇꯧꯅꯔꯝꯃꯤ ꯂꯥꯏꯖꯅ ꯏꯇꯥ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯂꯥꯛꯀꯗꯧꯔꯤꯕ ꯈꯨꯜꯒꯤ ꯂꯥꯏ ꯍꯔꯥꯎꯕ ꯑꯁꯤꯗꯤ ꯂꯩꯁꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯖꯒꯣꯏ ꯁꯥꯁꯤꯀꯣ ꯅꯤꯡꯊꯤꯕꯤꯅ ꯌꯥꯏꯌꯦ ꯁꯥꯁꯤ ꯑꯩꯁꯨ ꯑꯕꯣꯛꯇ ꯍꯥꯏꯒꯦ ꯁꯣꯏꯗꯅꯁꯨ ꯌꯥꯔꯛꯀꯅꯤ ꯑꯗꯨꯒꯅꯦ
ꯇꯥꯞ-ꯇꯥꯞꯄ ꯀꯦꯊꯔꯒ ꯈꯣꯏꯃꯨ ꯃꯌꯥꯝ ꯑꯃ ꯉꯥꯎꯍꯟꯁꯦꯗ ꯄꯣꯏꯅꯨꯅ ꯀꯦꯗꯗꯤꯀꯣ ꯂꯩꯁꯥ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤꯁꯦ ꯃꯁꯤꯗ ꯅꯠꯇ꯭ꯔꯣ ꯀꯔꯤꯒꯤ ꯀꯦꯗꯅꯤ ꯅꯨꯃꯤꯠꯇꯨꯗ ꯂꯥꯛꯀꯗꯕ ꯄꯥꯈꯪꯁꯤꯡꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥ ꯃꯌꯥꯝꯁꯤꯗ ꯂꯣꯏꯅꯃꯛ ꯍꯦꯛꯇ ꯉꯥꯎꯍꯜꯂꯗꯧꯅꯤ ꯍꯥꯏꯕ ꯅꯤꯡꯊꯤꯕꯤꯅ ꯑꯗꯨꯅꯦ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯣ ꯐꯥꯔꯦꯀꯣ ꯋꯥꯈꯜꯒꯁꯦ ꯂꯩꯁꯥꯕꯤ ꯐꯥꯕꯩꯔ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯣꯜꯂꯦ ꯄꯣꯏꯅꯨꯅ ꯅꯤꯡꯊꯤꯕꯤ ꯌꯥꯝ ꯏꯔꯥꯡ ꯇꯧꯖꯅꯨꯀꯣ ꯍꯟꯗꯛ ꯆꯍꯤꯒꯤ ꯅꯪ ꯑꯃ ꯈꯨꯜꯁꯤꯗꯒꯤ ꯄꯥꯏꯊꯣꯛꯈꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯀꯣ ꯅꯤꯡꯊꯤꯕꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯂꯥꯏꯖꯅ ꯃꯥꯅꯦ ꯅꯤꯡꯊꯤꯕꯤꯁꯦ ꯍꯟꯗꯛꯇꯤ ꯏꯔꯥꯡ ꯑꯃ ꯏꯇꯧ ꯇꯧꯗ꯭ꯔꯣ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯃꯤꯟꯅꯩ ꯅꯤꯡꯊꯤꯕꯤꯅ ꯍꯣꯏꯁꯦ ꯅꯣꯏꯒꯀꯣ ꯍꯦꯛꯇ ꯄꯨꯟꯕꯁꯤꯃ ꯑꯩꯒꯤ ꯋꯥꯔꯤ ꯅꯠꯇ꯭ꯔꯗꯤ ꯂꯩꯇꯗꯧꯅ ꯅꯣꯏꯗꯤ ꯏꯔꯥꯡ ꯇꯧꯗꯗꯧꯅ ꯑꯩꯉꯣꯟꯗ ꯈꯛ ꯇꯥꯏꯁꯤꯟꯅꯅꯨꯗ ꯂꯥꯏꯖꯅ ꯍꯩꯃ ꯆꯨꯝꯕ ꯆꯨꯝꯗ꯭ꯔꯣ ꯄꯣꯏꯅꯨꯅ ꯍꯣꯏꯁꯦ ꯐꯔꯦꯁꯦ ꯑꯩꯈꯣꯏꯁꯨ ꯍꯌꯦꯡꯒꯤ ꯐꯤꯔꯣꯜ ꯀꯔꯤ ꯀꯔꯤꯅꯣ ꯌꯦꯡꯂꯨꯔꯁꯤ ꯍꯌꯦꯡꯗꯤ ꯀꯦꯅꯔꯒ ꯊꯣꯛꯂꯛꯀꯗꯕꯅꯤꯀꯣ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯁꯦꯜ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯑꯁꯦꯡꯕꯅꯤ ꯇꯁꯦꯡꯅꯃꯛ ꯅꯤꯡꯊꯤꯕꯤ ꯑꯋꯥꯕ ꯃꯁꯛ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈ꯭ꯔꯕꯁꯨ ꯅꯣꯡꯃꯇ ꯃꯗꯨꯒꯤ ꯑꯋꯥꯕ ꯈꯪꯍꯜꯂꯝꯗꯦ ꯃꯁꯨꯒꯤ ꯑꯄꯥꯝꯕꯗ ꯇꯧꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯃꯨꯕꯤꯁꯨ ꯃꯁꯨ ꯅꯨꯄꯤ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯒꯅꯤ ꯃꯥꯒꯤꯁꯨ ꯃꯅꯨꯡ ꯃꯇꯝ ꯆꯞ ꯆꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯨꯕꯤ ꯃꯍꯥꯛꯅ ꯀꯜꯂꯤꯉꯩꯗ ꯃꯁꯨꯕꯨ ꯊꯥꯖꯔꯝꯕ ꯄꯥꯝꯂꯝꯃꯤ ꯑꯃꯨꯕꯤꯅ ꯍꯥꯏ ꯕꯦꯝꯃ ꯑꯕꯣꯛꯀꯤ ꯕꯦꯝꯃ ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ ꯑꯕꯣꯛ ꯋꯥ ꯍꯪꯒꯦ ꯂꯥꯎꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯑꯕꯣꯛ ꯍꯥꯏ ꯍꯌꯦꯡ ꯅꯠꯇ꯭ꯔꯅꯦ ꯅꯈꯣꯏꯒꯤ ꯖꯒꯣꯏ ꯁꯥꯅꯤ ꯍꯥꯏꯕꯗꯨꯕꯣ ꯍꯣꯏ ꯃꯥꯅꯦ ꯑꯕꯣꯛ ꯅꯪꯒꯤꯗꯤ ꯑꯕꯣꯛꯅ ꯐꯖꯕ ꯐꯤ ꯐꯅꯦꯛ ꯂꯥꯡꯗꯨꯅ ꯊꯝꯂꯕꯅꯤꯀꯣ ꯅꯪꯅꯁꯨ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯆꯠꯂꯨ ꯑꯕꯣꯛꯀꯤ ꯐꯃꯨꯡ ꯃꯊꯛꯇ ꯊꯝꯂꯝꯕꯅꯤ ꯄꯨꯊꯣꯔꯛꯎ ꯍꯣꯏ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯤꯕꯤ ꯃꯕꯣꯛꯀꯤ ꯐꯃꯨꯡ ꯃꯊꯛꯇ ꯊꯝꯂꯝꯂꯤꯕ ꯐꯤ ꯐꯅꯦꯛꯁꯤꯡ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ ꯑꯕꯣꯛ ꯑꯁꯤꯁꯤꯔꯣ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯅꯪꯕꯨ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦ ꯄꯥꯝꯃꯦ ꯑꯕꯣꯛ ꯑꯁꯤꯗꯤ ꯑꯩ ꯑꯃꯨꯛꯇ ꯎꯗ꯭ꯔꯤ ꯌꯥꯝꯅꯁꯨ ꯐꯖꯩꯌꯦ ꯀꯗꯥꯏꯗꯒꯤꯅꯣ ꯑꯕꯣꯛ ꯕꯦꯝꯃ ꯑꯕꯣꯛ ꯉꯁꯤꯗꯤ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯅꯪꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯒ ꯁꯦꯠꯅꯅꯕ ꯍꯥꯏꯗꯅ ꯅꯪꯒꯤ ꯏꯃꯥꯅ ꯊꯝꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯑꯕꯣꯛꯇ ꯁꯤꯟꯅꯔꯝꯕꯅꯤꯅꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦꯗꯣ ꯑꯗꯨꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯑꯕꯣꯛꯅ ꯄꯨꯊꯣꯔꯛꯂꯤꯕꯅꯤꯅꯦ ꯅꯤꯡꯊꯤꯕꯤ ꯃꯕꯨꯛ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯝꯃꯤ ꯑꯩꯒꯤ ꯏꯃꯥꯅ ꯍꯥꯏ ꯑꯉꯥꯎꯕꯤꯁꯤꯗꯤ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕꯅꯣ ꯁꯦ ꯊꯝꯖꯤꯜꯂꯨꯔꯣ ꯑꯕꯣꯛꯅꯅꯦ ꯆꯥꯛꯁꯨ ꯊꯣꯡꯅꯅꯕ ꯇꯧꯔꯒꯦ ꯇꯧꯔꯝꯕꯅꯤ ꯅꯪꯕꯨ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯕ꯭ꯔꯅꯦ ꯂꯥꯝꯗꯦ ꯑꯕꯣꯛ ꯑꯗꯣ ꯑꯕꯣꯛꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯦ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕꯁꯤꯕꯣ ꯑꯩꯁꯨ ꯑꯕꯣꯛꯀꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯤꯡꯉꯤ ꯍꯥꯏ ꯑꯕꯣꯛ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯏꯁꯨꯅ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯋꯥꯅꯕꯅꯤ ꯇꯧꯕ ꯌꯥꯗꯦꯀꯣ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯅꯨꯡꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯒ ꯇꯨꯝꯅꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯖꯒꯣꯏ ꯁꯥꯅꯅꯕ ꯃꯔꯥꯡ ꯇꯧꯗꯨꯅ ꯂꯩꯖꯕꯤ ꯊꯥꯗꯅ ꯀꯦꯅꯔꯝꯃꯤ ꯀꯦꯕ ꯂꯣꯏꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯍꯔꯥꯎꯕꯨꯡꯗ ꯃꯍꯩ ꯂꯥꯛꯅꯔꯝꯃꯤ ꯈꯨꯜꯒꯤ ꯄꯥꯈꯪ ꯀꯌꯥꯁꯨ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯖꯒꯣꯏ ꯂꯩ ꯇꯥꯕꯗ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯑꯇꯣꯞꯄ ꯈꯨꯜꯒꯤ ꯄꯥꯈꯪꯁꯨ ꯂꯥꯛꯅꯔꯝꯃꯤ ꯂꯥꯏꯖꯅ ꯉꯁꯤꯗꯤ ꯏꯇꯥ ꯅꯤꯡꯊꯤꯕꯤꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯤꯗꯤ ꯃꯕꯣꯛ ꯑꯍꯩꯕꯤ ꯏꯔꯥꯡꯐꯕꯤ ꯑꯃ ꯂꯩꯔꯕꯅꯤꯅ ꯇꯞ ꯃꯈꯩ ꯀꯦꯍꯜꯂꯦꯗꯣ ꯅꯤꯡꯊꯤꯕꯤꯅ ꯆꯣꯍꯦ ꯅꯣꯏꯁꯤꯃ ꯀꯥꯟꯅꯗꯦ ꯃꯤꯁꯨ ꯐꯅꯌꯥꯝ ꯂꯥꯛꯅꯔꯤ ꯊꯦꯡꯈꯤꯅꯕꯅꯤ ꯃꯌꯥꯝ ꯍꯧꯅꯅꯕ ꯇꯧꯔꯁꯤ ꯃꯌꯥꯝ ꯑꯗꯨ ꯍꯣꯏ ꯍꯧꯔꯁꯦ ꯍꯥꯏꯅꯔꯗꯨꯅ ꯍꯧꯅꯅꯕ ꯇꯧꯔꯝꯃꯤ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯆꯤꯡꯂꯧ ꯁꯛꯇꯝꯅꯒ ꯍꯦꯟꯕꯅꯤ ꯇꯥꯡꯖꯕꯤ ꯑꯣꯏꯒꯤ ꯂꯩꯔꯥꯡ ꯅꯥꯆꯣꯝꯅꯒ ꯅꯤꯡꯊꯤꯕꯅꯤ ꯁꯦꯠꯇꯣꯔꯛꯂꯤꯕ ꯐꯤꯖꯣꯜꯅꯒ ꯄꯛꯆꯕꯅ ꯃꯄꯥ ꯂꯩꯔꯝꯗꯦ ꯅꯤꯡꯊꯤꯕꯤꯕꯨ ꯎꯕꯗ ꯉꯥꯎꯔꯣꯏꯗꯕ ꯈꯣꯏꯃꯨ ꯂꯩꯔꯣꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯅꯤꯡꯊꯤꯔꯕꯤ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯀꯣꯜꯂꯛꯄ ꯖꯒꯣꯏ ꯈꯨꯊꯦꯛ ꯑꯃꯗꯤ ꯈꯣꯡꯒꯤ ꯇꯟꯊꯥ ꯅꯤꯡꯊꯤꯔꯕꯤ ꯇꯨꯡꯗ ꯇꯥꯔꯤꯕ ꯆꯤꯡꯍꯤ ꯃꯅꯝ ꯆꯦꯜꯂꯕ ꯑꯃꯨꯕ ꯁꯝꯂꯥꯡ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯔꯝꯗꯦ ꯂꯝ ꯉꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯤ ꯑꯁꯨꯝ ꯁꯥꯔꯛꯄꯅ
ꯀꯅꯥꯒꯨꯝꯕ ꯈꯣꯏꯃꯨ ꯑꯃꯗꯤ ꯂꯩꯔꯪ ꯃꯍꯥꯛꯄꯨ ꯎꯕꯗ ꯃꯤꯠ ꯀꯨꯞꯀꯅꯤ ꯍꯥꯏꯕ ꯀꯥꯎꯔꯦ ꯍꯥꯏꯗꯨꯅꯤ꯫ ꯅꯨꯖꯥ ꯃꯥꯒꯤ ꯆꯤꯡꯂꯧ ꯁꯛꯇꯝ ꯎꯕꯗ ꯃꯌꯥꯗ ꯍꯌꯤꯡ ꯆꯪꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯂꯥꯛꯃꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯅ ꯎꯔꯗꯨꯅ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯂꯛꯅꯔꯛꯏ꯫ ꯇꯣꯂꯦꯟꯅ "ꯑꯣꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯤ, ꯏꯇꯥꯎ ꯏꯕꯨꯡꯉꯣ ꯇꯥꯗꯦꯅꯤ ꯃꯁꯦ, ꯃꯁꯤꯗꯤ ꯃꯁꯥ ꯄꯥꯏꯔꯒ ꯍꯦꯛꯇ ꯅꯣꯝꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯣꯏ ꯏꯇꯥꯎ." ꯍꯦꯟꯕꯅ "ꯀꯔꯤ ꯀꯅꯥ ꯀꯩꯗꯧꯔꯒꯦ?" "ꯑꯣ ꯀꯅꯥꯁꯨ ꯀꯩꯁꯨ ꯇꯧꯗꯤꯌꯦ, ꯇꯧꯔꯤꯕ ꯍꯥꯏꯕꯕꯨ ꯅꯪꯕꯨꯅꯤ." "ꯑꯩ ꯀꯩꯁꯨ ꯇꯧꯗꯦꯗ." "ꯇꯧꯔꯣꯏ ꯅꯪ, ꯃꯤꯅ ꯀꯧꯕ ꯉꯥꯡꯕꯒ ꯇꯥꯗꯕ ꯃꯈꯩ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯒ ꯂꯩꯔꯤꯗꯨꯕꯨ ꯇꯧꯔꯣꯏ꯫ ꯅꯠꯇꯦ, ꯀꯔꯤꯕꯨ ꯈꯜꯂꯤꯕꯅꯣ? ꯑꯁ ꯉꯥꯏꯈꯣꯁꯦ ꯅꯪꯁꯤꯕ, ꯇꯨ ꯑꯥꯗꯁꯤ ꯌꯦꯡꯉꯨ, ꯑꯥꯗꯒꯤ ꯋꯥꯡꯆꯥꯎꯕꯤ ꯅꯨꯄꯤ ꯑꯅꯤꯁꯨꯕꯤ ꯑꯁꯦ, ꯑꯁ ꯃꯁꯤꯃꯗꯤ ꯐꯖꯩꯍꯦ ꯏꯇꯥꯎ." ꯇꯣꯂꯦꯟꯅ "ꯇꯣ ꯑꯩꯅ ꯇꯧꯔꯝꯃꯅꯤ ꯈꯪꯉꯕꯅꯤ ꯉꯁꯥꯏꯅ꯫ ꯄꯥꯝꯃꯤꯔ ꯅꯪꯒꯤꯁꯦ?" "ꯍꯣꯏ ꯏꯇꯥꯎ, ꯃꯁꯤꯃꯗꯤ ꯁꯥꯊꯤꯅ ꯄꯥꯝꯃꯤ, ꯊꯃꯣꯏꯁꯤꯅ ꯁꯦꯡꯅ ꯈꯣꯏꯗꯥꯖꯔꯤ꯫ ꯍꯣꯔꯦꯟ ꯖꯒꯣꯏ ꯂꯣꯏꯔꯛꯄꯗ ꯏꯇꯥꯎ ꯅꯪ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯀꯣ." ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯕꯤ ꯃꯁꯨꯒꯤ ꯖꯒꯣꯏꯕꯨ ꯃꯉꯛ ꯆꯦꯞꯊ ꯌꯦꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯕꯤꯅ "ꯃꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤ ꯑꯩꯒꯤ ꯏꯁꯨꯗꯅꯤꯗꯅ꯫ ꯍꯥꯏꯁ, ꯑꯩꯒꯤ ꯏꯁꯨꯁꯤ ꯌꯥꯝꯅ ꯐꯖꯔ ꯃꯥꯜꯂꯦ." ꯇꯣꯂꯦꯟꯅ "ꯑꯁ ꯉꯝꯃꯣꯏꯀꯣ, ꯑꯩ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯁꯛ ꯈꯪꯉꯤ ꯑꯩ." "ꯁꯛ ꯈꯪꯂꯗꯤ ꯌꯥꯝ ꯐꯔꯦ ꯀꯩꯅꯣ ꯏꯇꯥꯎ, ꯇꯥꯟ ꯆꯞ ꯆꯥꯔꯦ ꯑꯗꯨꯗꯤ, ꯏꯇꯥꯎꯅ ꯐꯅꯅꯕ ꯈꯔ ꯁꯤꯟꯕꯤꯔꯣ." "ꯑꯁ ꯌꯥꯔꯣꯏꯃꯦ, ꯃꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯥꯒꯤ ꯃꯕꯨꯛ ꯄꯤꯛꯇ꯭ꯔꯨ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯅ ꯀꯨꯞꯅ ꯁꯦꯟꯅꯔꯒ ꯂꯩꯕꯅꯤ, ꯑꯩ ꯉꯝꯃꯣꯏꯀꯣ ꯍꯣꯔꯦꯟ ꯆꯣꯞꯄꯒ." "ꯀꯩꯅꯣ ꯃꯕꯨꯛ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯁꯤꯕꯣ? ꯅꯠꯇꯦ, ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ?" "ꯍꯣ ꯑꯩꯁꯨꯅꯦ, ꯅꯣꯡꯃ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯀꯣꯀꯤꯜ ꯀꯧꯕ ꯑꯃ ꯂꯩꯕꯗꯣ, ꯃꯥꯅ ꯀꯣꯏꯔꯨꯁꯦꯅ ꯀꯣꯏꯕ ꯂꯥꯛꯄꯗ ꯑꯁꯤꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯊꯦꯡꯅꯔꯤ꯫ ꯃꯁꯨ ꯅꯨꯄꯤꯁꯤꯗ ꯉꯥꯎꯈꯤꯗꯅ ꯍꯥꯏꯕꯤꯌꯨꯅ ꯍꯥꯏꯔꯒ ꯑꯩꯕꯨ ꯍꯥꯏꯍꯟꯕ ꯆꯪꯍꯜꯂꯤ꯫ ꯑꯗꯩꯗꯤ ꯀꯩꯗꯧꯔꯕ? ꯃꯈꯥ ꯇꯥꯔꯣ." "ꯑꯗꯩꯗꯤ ꯁꯨꯝ ꯃꯇꯨꯡꯗ ꯑꯩꯅ ꯁꯨꯝ ꯇꯧꯕꯗ ꯃꯈꯣꯏ ꯊꯣꯡꯒꯥꯜ ꯌꯧꯁꯤꯜꯂꯨꯔꯤ꯫ ꯑꯗꯨꯗꯩꯗꯤ ꯃꯈꯣꯏꯒꯤ ꯃꯕꯣꯛꯇꯣ ꯂꯩ ꯈꯪꯗꯗꯨꯅ ꯄꯤꯛꯃꯟꯈ꯭ꯔꯗꯨꯅ ꯎꯗꯗꯅ ꯅꯨꯡꯁꯤꯕꯥꯝꯃꯦ ꯍꯥꯏꯖꯤꯜꯂꯨꯔꯤ꯫ ꯑꯗꯩꯗꯤ ꯏꯇꯥꯎ ꯅꯪꯕꯣ, ꯃꯕꯣꯛ ꯄꯤꯛꯇ꯭ꯔꯣꯗꯨꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯔꯒ ꯁꯤꯡꯂ ꯋꯥꯔ ꯈꯪꯗꯦ ꯑꯃ ꯄꯥꯏꯔꯒ ꯇꯥꯟꯅꯔꯛꯄꯕꯨ ꯑꯩꯈꯣꯏꯗꯤ ꯑꯄꯤꯛꯄ ꯃꯤ ꯑꯃꯅ ꯑꯗꯨꯃꯥꯏꯅꯒ ꯊꯣꯛꯂꯛꯑꯒ ꯇꯧꯔꯛꯀꯅꯤꯗꯤ ꯀꯅꯥꯅ ꯊꯥꯖꯅꯤ? ꯑꯗꯨꯅ ꯑꯗꯨꯝ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯑꯗꯨꯝ ꯆꯦꯜꯂꯦꯗꯅ." ꯅꯨꯄꯥꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯑꯃꯨꯕꯤ ꯃꯨꯟꯅ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯅꯣꯡꯃ ꯅꯨꯄꯥ ꯈꯔꯅ ꯃꯁꯨ ꯅꯨꯄꯤꯗ ꯀꯥ ꯍꯦꯟꯕ ꯋꯥ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯅ ꯐꯨꯒꯦꯅ ꯇꯥꯟꯅꯈꯤꯕꯗꯨ꯫ ꯑꯃꯨꯕꯤ ꯃꯈꯥ ꯇꯥꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯊꯣꯛꯂꯒꯦ ꯈꯜꯂꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯨꯅ ꯖꯒꯣꯏ ꯁꯥꯕꯗꯨꯁꯨ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯉꯥꯡꯅꯔꯤꯕꯗꯨ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯝꯃꯤ꯫ ꯍꯦꯟꯕꯅ "ꯑꯁ ꯅꯣꯏꯁꯤꯗꯤꯕ, ꯑꯗꯣ ꯅꯣꯏꯕꯨ ꯀꯃꯥꯏ ꯍꯥꯏꯔꯨꯔꯒꯦ? ꯅꯨꯡꯁꯤꯄꯥꯝꯃꯤꯇꯪ ꯍꯥꯏꯕꯗꯨꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯧꯅꯗꯦꯗ ꯅꯪꯁꯨ, ꯅꯣꯏꯅ ꯁꯣꯏꯗꯅ ꯑꯀꯥꯏꯕ ꯋꯥ ꯍꯥꯏꯔꯝꯒꯅꯤ꯫ ꯍꯣ ꯑꯗꯨꯕꯨꯔꯣ, ꯃꯔꯨꯞ ꯀꯣꯀꯤꯜꯗꯨꯅ ꯐꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯦꯛꯇ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡ ꯄꯥꯏꯒꯦ ꯇꯧꯔꯨꯔꯤꯅꯤ꯫ ꯑꯗꯨꯗꯩ ꯃꯕꯣꯛꯇꯨꯅ ꯎꯊꯣꯛꯈ꯭ꯔꯕ, ꯑꯗꯨꯗꯩꯅꯦ ꯏꯇꯥꯎ꯫ ꯑꯁ ꯑꯗꯣ ꯁꯥꯗꯤ ꯁꯥꯊꯤꯕꯅꯤꯍꯦ ꯃꯣꯏꯒꯤ ꯃꯕꯣꯛꯇꯣ, ꯄꯤꯛꯆꯩ ꯍꯥꯏꯕꯩ ꯋꯥꯇꯅꯤ." ꯍꯦꯟꯕꯅ "ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯑꯕꯣꯛ ꯄꯤꯛꯇ꯭ꯔꯣ ꯍꯥꯏꯔꯤꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯄꯤꯛꯑꯒꯦꯕ?" ꯇꯣꯂꯦꯟꯅ "ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯄꯤꯛꯄꯩ ꯋꯥꯗꯤ ꯁꯦ ꯇꯨ ꯑꯩꯒꯤ ꯈ꯭ꯋꯥꯡꯁꯦ ꯁ꯭ꯋꯥꯏꯃꯨꯛ ꯋꯥꯡꯉꯤ, ꯎꯍꯜꯂꯣꯏꯔꯦ." "ꯑꯗꯨꯗꯤ ꯐꯖꯔꯝꯃꯅꯤ, ꯑꯗꯨꯛ ꯄꯤꯛꯄ ꯃꯤꯗꯨꯗꯤ ꯂꯩꯕ꯭ꯔꯅꯦ? ꯅꯠꯇꯦ, ꯄꯤꯛꯇ꯭ꯔꯨꯗꯨꯅ ꯗꯞ ꯇꯧꯔꯒ ꯅꯣꯏꯅ ꯀꯤꯗꯨꯅ ꯆꯦꯜꯂꯤꯕꯅꯤꯅꯦ." ꯑꯃꯨꯕꯤ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯂꯣꯠꯇꯨꯅ ꯇꯥꯔꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯆꯩꯅꯤꯡꯕ ꯄꯣꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯁꯨꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯇꯥꯅꯤꯡꯂꯗꯨꯅ ꯃꯈ꯭ꯌꯥ ꯆꯤꯛꯇꯨꯅ ꯈꯪꯂꯝꯃꯤ꯫ ꯇꯣꯂꯦꯟꯅ "ꯍꯣ ꯏꯕꯨꯡꯉꯣ, ꯄꯤꯛꯆꯩ ꯍꯥꯏꯕ ꯋꯥꯅꯤ, ꯁꯥꯗꯤ ꯁꯥꯊꯤꯈ꯭ꯔꯖꯥꯠꯅꯤ, ꯅꯪꯁꯨ ꯊꯦꯡꯅꯔ ꯈꯪꯅꯤ꯫ ꯍꯣꯏꯁꯦ ꯌꯥꯔꯤꯁꯦ, ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯖꯒꯣꯏꯒ ꯐꯖꯅ ꯌꯦꯡꯍꯧꯗ꯭ꯔꯦ ꯇꯧꯔꯤꯁꯤ, ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯏꯇꯥꯎ, ꯅꯨꯄꯤ ꯑꯁꯦ ꯑꯁꯣꯝꯗ ꯆꯠꯈ꯭ꯔꯦ, ꯆꯠꯂꯣ ꯇꯥꯟꯅꯔꯨꯁꯤ." ꯑꯃꯨꯕꯤ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯞꯅ ꯏꯟꯅꯔꯛꯏ꯫ ꯑꯃꯗꯤ ꯅꯤꯡꯊꯤꯕꯤꯁꯨ ꯖꯒꯣꯏ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯕꯣꯛꯄꯨ ꯊꯤꯔꯛꯏ꯫ ꯍꯦꯟꯕꯅ "ꯏꯇꯥꯎ ꯍꯥꯏꯍꯧꯔꯣꯁꯦ ꯑꯝꯇ." ꯇꯣꯂꯦꯟꯅ "ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ." ꯅꯤꯡꯊꯤꯕꯤꯅ "ꯀꯔꯤ ꯍꯥꯏꯕꯤꯒꯗꯕ?"
ꯑꯗꯣꯝꯒꯤ ꯖꯒꯣꯏ ꯌꯥꯝꯅ ꯐꯖꯈ꯭ꯔꯦ ꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ ꯑꯗꯣ ꯃꯤꯡ ꯑꯝꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯑꯣ ꯑꯩꯒꯤ ꯃꯤꯡꯂꯣ ꯑꯩꯒꯤ ꯃꯤꯡꯕꯨꯗꯤ ꯅꯤꯡꯊꯤꯕꯤ ꯀꯧꯖꯩꯌꯦ ꯑꯗꯣ ꯁꯣꯝꯁꯦ ꯑꯩ ꯎꯈ꯭ꯔꯒꯨꯝ ꯇꯧꯏ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯑꯃꯨꯕꯤ ꯂꯣꯟꯅ ꯇꯥꯔꯝꯃꯤ ꯀꯔꯤ ꯑꯀꯥꯏꯕ ꯋꯥ ꯉꯥꯡꯅꯒꯦ ꯍꯥꯏꯗꯨꯅ ꯇꯣꯂꯦꯟꯅ ꯑꯣ ꯁꯛꯀ ꯃꯤꯡꯒ ꯌꯥꯝꯅ ꯆꯥꯟꯅꯩꯌꯦ ꯍꯣꯏ ꯑꯩꯕꯨꯗꯤ ꯎꯕꯤꯔꯝꯃꯅꯤ ꯑꯗꯣ ꯂꯥꯟꯅꯗꯤ ꯂꯧꯕꯤꯅꯨꯀꯣ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯏꯊꯧꯗꯨꯅꯅꯤ ꯑꯩꯅꯗꯤ ꯐꯅ ꯀꯟꯅ ꯈꯪꯖꯕꯅꯤ ꯃꯥꯅ ꯌꯥꯝꯃꯟꯗꯕꯒꯤꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯁꯨꯝꯗꯧꯕꯅꯤ ꯉꯁꯤꯁꯤꯅ ꯑꯃꯨꯛ ꯑꯩꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯏꯇꯥꯎ ꯑꯁꯦ ꯃꯥꯅ ꯅꯪꯕꯨ ꯌꯥꯝ ꯈꯣꯏꯗꯥꯖꯔꯨꯔ ꯃꯥꯜꯂꯦ ꯏꯕꯦꯝꯃꯒꯤ ꯐꯖꯕꯗ ꯉꯥꯎꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯃꯤꯡ ꯍꯪꯕꯤꯌꯨ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯏꯕꯦꯝꯃꯒꯤ ꯖꯒꯣꯏ ꯂꯣꯏꯕ ꯉꯥꯏꯖꯔꯝꯂꯤꯕꯅꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯏꯇꯥꯎꯒ ꯈꯪꯅꯅꯕ ꯅꯤꯡꯊꯤꯕꯤꯅ ꯉꯥꯏꯈꯣ ꯅꯪꯕꯨ ꯅꯃꯥꯟꯅꯕꯤꯒꯤ ꯅꯨꯄꯤ ꯁꯦꯝꯅꯅꯕ ꯂꯩꯕ ꯃꯤꯔꯣ ꯑꯗꯨꯒ ꯑꯩ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯣ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯂꯩꯔꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯗꯒꯤ ꯑꯩ ꯅꯪꯕꯨꯁꯨ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯉꯁꯤꯗꯤ ꯆꯦꯟꯕ ꯌꯥꯔꯣꯏ ꯀꯗꯥꯏ ꯂꯩꯈ꯭ꯔꯦ ꯑꯩꯒꯤ ꯑꯕꯣꯛꯇꯨꯕꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯤꯕꯤ ꯃꯕꯣꯛꯄꯨ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯑꯃꯨꯕꯤꯗꯤ ꯂꯣꯠꯇꯨꯅ ꯂꯨꯝꯗꯨꯅ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯝꯃꯤ ꯑꯃꯨꯕꯤ ꯌꯥꯝꯅ ꯁꯤꯡꯕ ꯅꯨꯄꯤꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩꯗ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯃꯁꯨꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕ ꯑꯃꯗ ꯃꯁꯨꯕꯨ ꯂꯨꯍꯣꯡꯕꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯑꯗꯨꯅ ꯅꯨꯄꯥꯁꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯅꯨꯄꯥꯅꯣ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ ꯅꯤꯡꯊꯤꯕꯤꯅ ꯃꯕꯣꯛ ꯊꯤꯔꯛꯄꯗꯨꯗ ꯇꯣꯂꯦꯟꯅ ꯁꯣꯏꯔꯦ ꯑꯕꯣꯛ ꯀꯧꯔꯛꯂꯕꯗꯤ ꯑꯩ ꯃꯥ ꯀꯤꯌꯦꯕ ꯅꯍꯥꯟꯒꯤꯗꯨꯗꯒꯤ ꯑꯗꯣ ꯅꯪ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯍꯥꯏꯔꯤꯁꯤ ꯌꯥꯔꯣꯕ ꯇꯣꯂꯦꯟꯅ ꯇꯞꯅ ꯃꯨꯔꯨꯝ ꯇꯧꯔꯒ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯁꯨ ꯋꯥ ꯈꯔ ꯉꯥꯎꯗꯅ ꯉꯁꯥꯏꯅ ꯑꯩꯉꯣꯟꯗ ꯒꯤꯔꯤ ꯇꯛꯄꯒꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯌꯥꯝ ꯂꯦꯝꯕꯩ ꯃꯑꯣꯡꯗ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯗꯈꯩ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯅ ꯍꯦꯟꯕꯅ ꯏꯇꯥꯎ ꯅꯪ ꯑꯗꯨꯝ ꯍꯥꯏꯌꯣꯕ ꯑꯩ ꯀꯩ ꯇꯧꯕꯅꯤ ꯅꯪ ꯁꯤꯗꯤꯕ ꯅꯤꯡꯊꯤꯕꯤꯅ ꯀꯔꯤꯅꯣ ꯃꯨꯔꯨꯝ ꯇꯧꯔꯤꯗꯨꯕꯣ ꯑꯩ ꯊꯦꯡꯉꯦ ꯆꯠꯂꯒꯦ ꯍꯦꯟꯕꯅ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯑꯩ ꯁꯣꯝꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯔꯦ ꯁꯣꯝꯒꯤ ꯃꯤꯡꯕꯨꯗꯤ ꯈꯪꯖꯔꯤ ꯑꯗꯣ ꯍꯌꯦꯡꯗꯣ ꯅꯈꯣꯏ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯅꯨꯡꯊꯤꯜꯗ ꯊꯣꯛꯂꯛꯎ ꯑꯩ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯅꯤꯡꯊꯤꯕꯤ ꯌꯥꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯣꯏꯕꯤ ꯍꯥꯏꯕꯁꯤꯗꯤ ꯏꯀꯥꯏꯕ ꯀꯧꯕ ꯃꯍꯥꯛꯅ ꯅꯤꯡꯉꯜꯒꯤ ꯃꯥꯏꯊꯣꯡꯗ ꯈꯨꯝꯖꯤꯟꯈ꯭ꯔꯕ ꯑꯣꯏꯔꯦ ꯅꯤꯡꯊꯤꯕꯤ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯌꯥꯅꯤꯡꯗꯕ ꯁꯥꯗꯨꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯆꯠꯈꯤꯔꯝꯃꯤ ꯑꯃꯨꯕꯤꯁꯨ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯔꯣꯝꯗ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯖꯒꯣꯏ ꯁꯥꯈꯤꯕꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯅ ꯐꯖꯩ ꯑꯗꯨꯅ ꯍꯦꯜꯂꯦ ꯍꯥꯏꯅ ꯉꯥꯡꯅꯔꯝꯃꯤ ꯀꯃꯂꯥꯅ ꯍꯥꯏ ꯏꯕꯦꯝꯄꯤꯁꯛ ꯅꯪꯕꯨ ꯉꯔꯥꯡꯒꯤ ꯖꯒꯣꯏꯗꯣ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖꯅ ꯏꯍꯦꯟ ꯍꯦꯟꯗꯕ꯭ꯔꯅꯦ ꯐꯖꯕꯗꯨꯕꯣ ꯏꯕꯦꯝꯄꯤꯁꯛꯅ ꯑꯁ ꯈꯪꯗꯦꯗ ꯏꯆꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯦꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨꯅꯦ ꯑꯋꯥꯡꯒꯤ ꯏꯅꯦ ꯑꯃꯨꯕꯤ ꯄꯤꯛꯇ꯭ꯔꯨꯗꯣ ꯃꯥꯗꯤ ꯀꯦꯕ ꯂꯥꯡꯕꯁꯦ ꯌꯥꯝ ꯄꯥꯝꯖꯕꯅꯤꯅ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯗꯨꯅꯒ ꯁꯦꯠꯂꯤ ꯏꯜꯂꯤꯕ ꯐꯤꯁꯤꯡꯗꯨꯒ ꯐꯖꯕꯅꯤ ꯖꯒꯣꯏꯅꯒ ꯃꯔꯣꯜ ꯑꯃ ꯐꯖꯕꯅꯤ ꯑꯣꯟꯊꯣꯛꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦꯅꯦꯍꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅꯁꯨ ꯃꯥꯕꯨ ꯌꯥꯝꯅ ꯊꯥꯒꯠꯅꯔꯤꯕꯅꯤ ꯍꯣꯏ ꯐꯖꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯐꯖꯩ ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯩꯒꯤ ꯏꯆꯥ ꯂꯥꯏꯖ ꯌꯦꯡꯂꯤꯉꯩꯗ ꯃꯍꯥꯛꯀ ꯃꯨꯟꯅ ꯌꯦꯡꯕ ꯁꯪꯗꯦꯗ ꯊꯔꯣꯅ ꯏꯁ ꯑꯗꯨꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥ ꯄꯣꯏꯅꯨꯁꯨ ꯐꯖꯩꯅ ꯏꯕꯦꯝꯄꯤꯁꯛꯅ ꯍꯣꯏꯁꯦ ꯌꯥꯔꯤꯁꯦ ꯇꯣꯛꯂꯣ ꯃꯈꯣꯏ ꯑꯍꯨꯝꯁꯦ ꯍꯥꯟꯅꯗꯒꯤꯁꯨ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯔꯛꯄꯅꯤ ꯃꯁꯛꯁꯨ ꯂꯣꯏꯅꯃꯛ ꯅꯤꯡꯊꯤꯖꯩ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤꯅ ꯉꯔꯥꯡ ꯐꯖꯕꯗꯨꯗꯤ ꯊꯔꯣꯅ ꯐꯖꯩ ꯑꯗꯣ ꯏꯅꯦ ꯑꯃꯨꯕꯤ ꯄꯤꯛꯇ꯭ꯔꯨ ꯂꯩꯕꯅꯅꯤꯗ ꯃꯥꯅ ꯃꯁꯨꯗꯣ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯤꯍꯜꯂꯦ ꯑꯗꯨꯒ ꯊꯕꯛ ꯍꯥꯏꯔ ꯃꯅꯥ ꯑꯃꯐꯥꯎ ꯌꯥꯎꯍꯟꯗ꯭ꯔꯦ ꯑꯗꯨꯗꯗꯤ ꯐꯖ ꯇꯥꯕꯅꯤ ꯀꯩꯅꯣ ꯀꯃꯂꯥꯅ ꯑꯗꯨꯕꯨꯅꯦ ꯊꯕꯛ ꯌꯥꯎꯍꯟꯗꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯄꯣꯠ ꯆꯩ ꯑꯔꯨꯝꯕ ꯊꯥꯡ ꯈꯣꯠꯄ ꯇꯧꯔꯛꯄ ꯑꯋꯥꯡꯕ ꯄꯣꯠ ꯍꯦꯛꯄ ꯈꯣꯠꯄ ꯇꯧꯕꯗꯗꯤ ꯃꯁꯨ ꯃꯕꯦꯟꯗ ꯂꯩꯕꯅꯤꯅ ꯃꯁꯨꯗꯨꯗꯅꯤ ꯆꯦꯟꯅꯔꯤꯁꯦ ꯊꯔꯣꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯄꯤꯛꯁꯨ ꯄꯤꯛꯃꯟꯈ꯭ꯔꯦꯗ ꯏꯅꯦ ꯑꯃꯨꯕꯤꯁꯦ ꯃꯁꯥ ꯇꯥꯔꯗꯤ ꯁꯥꯎꯅꯤꯡꯅꯤ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ ꯑꯃꯔꯣꯝꯗ ꯑꯃꯨꯕꯤ ꯋꯥꯈꯜ ꯇꯧꯗꯨꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯏꯁꯨꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯃꯥꯜꯂꯤ
ꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯀꯔꯤ ꯉꯁꯤ ꯅꯨꯡꯊꯤꯜ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯍꯥꯏꯁ ꯑꯗꯨ ꯑꯣꯏꯗꯤ ꯏꯁꯨꯁꯦ ꯀꯦꯊꯔꯒ ꯊꯣꯛꯍꯟꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯄꯦꯃꯥ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃꯧ ꯅꯪꯕꯨ ꯇꯥꯔꯤꯕ꯭ꯔꯅꯦ ꯃꯥꯡꯒꯣꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯑꯕꯣꯛ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯥꯎꯅꯦ ꯅꯪꯕꯣ ꯑꯧ ꯇꯥꯔꯦ ꯑꯕꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯅꯤꯡꯊꯤꯕꯤ ꯊꯣꯛꯂꯛꯏ ꯑꯕꯣꯛ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏ ꯅꯪꯕꯨ ꯉꯁꯤ ꯀꯔꯥꯏꯗ ꯆꯠꯇꯧꯕꯒ ꯂꯩꯒꯦꯅꯦ ꯅꯤꯡꯊꯤꯕꯤꯗꯤ ꯇꯁꯦꯡꯅ ꯉꯔꯥꯡꯒꯤ ꯍꯦꯟꯕꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯨꯗ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯕꯣꯛ ꯑꯩ ꯀꯩꯁꯨ ꯆꯠꯊꯣꯛꯀꯗꯕ ꯊꯕꯛ ꯂꯩꯇꯦꯕꯣ ꯑꯕꯣꯛ ꯀꯩ ꯂꯩꯒꯦ ꯀꯩꯁꯨ ꯂꯩꯇꯦꯗ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯣ ꯅꯪ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯅꯃꯥꯟꯅꯕꯤ ꯂꯥꯏꯖꯒ ꯄꯣꯏꯅꯨꯒ ꯍꯧꯔꯒꯅꯦ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯁꯣ ꯃꯕꯣꯛꯅ ꯅꯣꯡꯃꯇ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯗꯕꯁꯤꯗ ꯅꯤꯡꯊꯤꯕꯤ ꯉꯛꯂꯝꯃꯤ ꯑꯗꯨꯒ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯅꯨꯡꯊꯤꯜꯗ ꯍꯥꯏꯔꯛꯄꯁꯤꯗ ꯅꯤꯡꯊꯤꯕꯤ ꯉꯔꯥꯡꯒꯤꯗꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯤꯕꯤꯅ ꯈꯜꯂꯤ ꯑꯕꯣꯛꯁꯤꯅ ꯍꯥꯏꯔꯤꯁꯤꯕꯨ ꯉꯔꯥꯡ ꯅꯨꯄꯥ ꯈꯔꯅ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯇꯥꯍꯧꯕꯒꯤꯔꯥ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯕꯣ ꯑꯃꯨꯛ ꯎꯪꯗꯨꯅ ꯂꯩꯔꯤꯗꯨꯕꯣ ꯑꯕꯣꯛ ꯑꯩ ꯇꯜꯂꯤꯗ ꯉꯁꯤꯗꯤ ꯊꯣꯛꯄ ꯅꯪꯗꯤ ꯀꯔꯤꯒꯤ ꯇꯜꯂꯤꯕ ꯇꯟꯕ ꯌꯥꯗꯦꯀꯣ ꯇꯟꯒꯅꯨ ꯂꯥꯏꯖꯒ ꯄꯣꯏꯅꯨꯒꯁꯨ ꯌꯥꯎꯗꯣꯔꯤꯁꯤꯗꯤ ꯇꯁꯦꯡꯅ ꯅꯤꯡꯊꯤꯕꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯤ ꯆꯠꯀꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯕꯣꯛꯅ ꯌꯥꯝꯅ ꯈꯪꯕꯩ ꯃꯑꯣꯡꯗ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗ ꯃꯍꯥꯛ ꯏꯀꯥꯏꯕꯣꯏ ꯀꯔꯤꯕꯣꯏ ꯇꯧꯗꯨꯅ ꯆꯠꯅꯤꯡꯗꯦ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯏꯔꯥꯡꯐꯕꯤ ꯑꯃꯨꯕꯤꯅꯤ ꯃꯥꯅ ꯂꯥꯏꯖꯒ ꯄꯣꯏꯅꯨꯒꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯍꯦꯛꯇ ꯍꯥꯏꯔꯨꯏ ꯑꯃꯨꯕꯤꯅ ꯂꯥꯏꯖꯧ ꯑꯕꯣꯛ ꯂꯥꯛꯏꯅꯦ ꯂꯥꯏꯖꯅ ꯑꯕꯣꯛ ꯁꯣꯝꯗ ꯀꯥꯈꯠꯄꯤꯔꯣ ꯀꯔꯤ ꯂꯩꯒꯦ ꯑꯕꯣꯛ ꯍꯥꯏ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯑꯩꯈꯣꯏ ꯅꯤꯡꯊꯤꯕꯤꯗꯗꯤ ꯍꯥꯏꯅꯨꯀꯣ ꯍꯣꯏ ꯕꯣꯛ ꯍꯥꯏꯔꯣꯏꯌꯦ ꯀꯔꯤ ꯋꯥꯅꯣ ꯕꯣꯛ ꯍꯥꯏ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯅꯈꯣꯏ ꯄꯣꯏꯅꯨꯒ ꯅꯪꯒ ꯑꯩꯒꯤ ꯏꯁꯨ ꯅꯤꯡꯊꯤꯕꯤꯒ ꯅꯈꯣꯏ ꯑꯍꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯂꯨꯁꯣ ꯅꯣꯡꯃꯇ ꯑꯁꯨꯝꯅ ꯍꯥꯏꯗꯕꯗꯨꯗ ꯂꯥꯏꯖꯁꯨ ꯉꯛꯂꯝꯃꯤ ꯀꯔꯤꯒꯤꯅꯤꯅ ꯑꯕꯣꯛ ꯍꯦꯡꯉꯣꯏ ꯍꯣꯔꯦꯟꯗꯣ ꯅꯨꯄꯥ ꯈꯔ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯂꯥꯛꯀꯅꯤ ꯏꯁꯨ ꯅꯤꯡꯊꯤꯕꯤꯕꯨ ꯎꯅꯕ ꯂꯥꯛꯀꯅꯤ ꯑꯗꯣ ꯃꯗꯨ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯈꯔ ꯍꯥꯏꯔꯒ ꯄꯨꯔꯣ ꯑꯗꯨꯒꯅꯦ ꯋꯥꯐꯝ ꯑꯃꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯀꯝꯗꯧꯏ ꯀꯃꯥꯏ ꯇꯧꯏ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯗꯣꯛꯂꯒ ꯂꯥꯛꯀꯗꯕꯅꯤꯀꯣ ꯍꯥꯏ ꯑꯗꯨꯒꯅꯦ ꯄꯣꯏꯅꯨꯗꯨꯅ ꯅꯪꯅ ꯈꯔ ꯍꯥꯏꯔꯣ ꯑꯕꯣꯛ ꯋꯥꯔꯦ ꯆꯠꯂꯔꯣꯏꯒꯦꯀꯣ ꯍꯣꯏ ꯑꯕꯣꯛ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯂꯥꯏꯖ ꯉꯛꯅ ꯃꯕꯣꯛ ꯑꯃꯨꯕꯤꯕꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯋꯥꯈꯜꯗ ꯈꯜꯂꯤ ꯀꯔꯤꯅꯣꯅꯦ ꯑꯕꯣꯛꯅ ꯍꯥꯏꯔꯤꯁꯤꯕꯣ ꯃꯥꯅ ꯀꯝꯗꯧꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯂꯥꯛꯀꯅꯤ ꯈꯪꯂꯤꯕꯅꯣ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩꯗ ꯂꯥꯏꯖꯒꯤ ꯃꯃꯥ ꯀꯃꯂꯥꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯍꯪꯂꯝꯃꯤ ꯍꯥꯏ ꯕꯦꯃꯥ ꯀꯔꯤꯅꯣꯅꯦ ꯏꯅꯦ ꯑꯃꯨꯕꯤ ꯄꯤꯛꯇ꯭ꯔꯨꯗꯨꯅ ꯂꯥꯛꯂꯒ ꯍꯥꯏꯔꯝꯃꯤꯗꯨꯕꯣ ꯑꯩꯁꯨ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗꯗꯨꯅ ꯍꯦꯛ ꯎꯅꯍꯧꯗ꯭ꯔꯦ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯃꯥ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯣ ꯅꯤꯡꯊꯤꯒ ꯄꯣꯏꯅꯨꯒ ꯇꯧꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯏꯁꯤꯡ ꯈꯤꯇ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯁꯣꯛꯂꯨꯁꯨ ꯍꯥꯏꯔꯝꯕꯅꯤ ꯃꯥꯕꯨ ꯅꯍꯥꯟ ꯃꯈꯩꯗꯤ ꯃꯆꯨꯗꯨꯕꯨ ꯊꯕꯛꯀ ꯑꯃꯠꯇ ꯁꯨꯍꯟꯗꯗꯥꯏꯅꯦ ꯂꯥꯏꯖ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯈꯪꯗꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯀꯃꯂꯥꯁꯨ ꯆꯥꯛ ꯊꯣꯡꯕꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯂꯥꯏꯖ ꯄꯣꯏꯅꯨꯕꯨ ꯍꯥꯟꯅ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯄꯣꯏꯅꯨ ꯇꯥꯕ꯭ꯔꯣ ꯑꯩ ꯂꯥꯛꯏꯌꯦ ꯊꯥꯔꯣꯅ ꯂꯥꯏꯖ ꯅꯪ ꯂꯥꯛꯏꯕ꯭ꯔꯥ ꯆꯪꯉꯧ ꯅꯪꯒꯤ ꯅꯇꯥ ꯄꯣꯏꯅꯨꯁꯨ ꯂꯩꯈꯤꯕꯅꯤ ꯍꯣꯏ ꯏꯃꯥ ꯅꯠꯇꯦ ꯅꯪꯕꯨ ꯄꯨꯟꯒ ꯄꯨꯗꯨꯅ ꯂꯥꯛꯂꯤꯁꯤꯕꯨ ꯏꯁꯤꯡ ꯁꯣꯛꯂꯨꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯣꯏ ꯏꯃꯥ ꯏꯁꯤꯡ ꯈꯔ ꯁꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯍꯧꯕ ꯂꯥꯛꯄꯅꯤ ꯐꯔꯦꯗ ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯤꯡ ꯈꯔ ꯁꯣꯛꯍꯟꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ ꯍꯥꯏ ꯄꯣꯏꯅꯨ ꯇꯥꯔꯤꯕ꯭ꯔꯅꯦ ꯅꯪꯕꯣ ꯅꯇꯥ ꯂꯥꯏꯖ ꯂꯥꯛꯏꯅꯦ ꯍꯩꯃꯥ ꯂꯥꯏꯖ ꯑꯩꯗꯤ ꯏꯃꯨꯡꯗ ꯐꯤ ꯈꯔ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯅꯪ ꯂꯥꯛꯄꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯀꯥꯏ ꯆꯠꯂꯨꯁꯦ ꯍꯥꯏꯅꯣ ꯅꯪꯅ ꯁꯅꯥꯕꯨꯟꯒ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯁꯤꯕꯣ ꯑꯗꯨꯕꯨꯔꯣ ꯅꯤꯡꯊꯤꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯂꯨꯁꯦ ꯍꯥꯏꯒꯗꯧꯕꯅꯤ ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯄꯨꯟ ꯑꯝꯇ ꯄꯨꯊꯣꯔꯛꯈꯤꯒꯦꯀꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯅꯤꯡꯊꯤꯕꯨ ꯍꯧꯕ ꯂꯥꯛꯂꯝꯃꯤ ꯅꯤꯡꯊꯤꯗꯤ ꯃꯕꯣꯛꯅ ꯁꯤꯜꯂꯤꯕꯗꯨ ꯀꯔꯤꯃꯠꯇ ꯈꯪꯂꯝꯗꯦ ꯃꯕꯣꯛꯅ ꯌꯥꯝꯅ ꯂꯨꯅ ꯀꯦꯊꯣꯛꯅ ꯌꯣꯛꯂꯛꯄꯅ ꯄꯪꯁꯨ ꯈꯔ ꯄꯪꯂꯝꯃꯤ
ꯑꯗꯨꯅ ꯂꯥꯏꯖ ꯑꯃꯗꯤ ꯄꯣꯏꯅꯨ ꯃꯕꯥꯅꯤꯅ ꯏꯁꯤꯡ ꯁꯣꯛꯂꯨꯁꯦ ꯍꯥꯏꯅ ꯍꯧꯕꯗ ꯅꯤꯡꯊꯤꯕꯤꯗꯤ ꯍꯔꯥꯎ ꯍꯔꯥꯎ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯄꯗ ꯂꯥꯏꯖꯅ ꯅꯤꯡꯊꯤꯕꯤ ꯅꯈꯣꯏ ꯑꯕꯣꯛꯇꯤ ꯎꯔꯛꯇꯦ ꯀꯗꯥꯏ ꯆꯠꯈꯤꯒꯦ? ꯑꯩꯁꯨ ꯈꯪꯗꯤꯌꯦ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ? ꯅꯤꯡꯊꯤꯕꯤꯅ ꯉꯁꯥꯏ ꯏꯃꯨꯡꯗ ꯂꯩꯔꯤꯉꯩꯗ ꯑꯃꯨꯕꯤꯗꯤ ꯂꯣꯟꯅ ꯌꯦꯡꯒꯦ ꯈꯜꯂꯗꯨꯅ ꯉꯁꯥꯏꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯨꯕꯤꯅ ꯁꯤꯟꯅꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯂꯥꯏꯖ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯎꯔꯦ ꯍꯦꯟꯕ ꯑꯃꯁꯨꯡ ꯇꯣꯂꯦꯟꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯅꯤꯡꯊꯤꯕꯤ ꯃꯈꯣꯏ ꯎꯕꯗ ꯏꯀꯥꯏꯗꯨꯅ ꯅꯣꯟꯊꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯂꯥꯏꯖꯅ ꯂꯣꯟꯅ ꯎꯔꯝꯃꯤ ꯑꯗꯨꯕꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯂꯦꯟꯅ ꯍꯥꯏꯁ ꯏꯇꯥꯎ ꯂꯥꯛꯑꯦ ꯍꯥꯏꯁ ꯐꯖꯩꯍꯦ ꯇꯁꯦꯡꯅ꯫ ꯍꯦꯟꯕꯅ ꯍꯦ ꯂꯥꯡꯒꯅꯨ ꯃꯤ ꯏꯀꯥꯏꯈꯤꯅꯤ ꯑꯗꯣ ꯑꯝꯇ ꯀꯧ꯫ ꯂꯥꯡꯒꯅꯨꯗꯤ ꯍꯥꯏ ꯑꯗꯨꯒ ꯀꯧꯕꯤꯌꯨꯏ꯫ ꯑꯁ ꯁꯨꯉꯥꯡꯗꯨꯅꯅꯦ ꯑꯝꯇ ꯀꯧꯎꯕꯁꯦ꯫ ꯍꯣꯏ ꯀꯧꯒꯦ ꯀꯔꯤꯅꯣ ꯅꯪ ꯍꯧꯔꯦ ꯃꯇꯥꯕ꯫ ꯑꯣ ꯅꯤꯡꯊꯤꯕꯤ ꯑꯩꯈꯣꯏ ꯅꯣꯏꯕꯨ ꯉꯥꯏꯔꯝꯃꯤꯅꯦ꯫ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯂꯥꯏꯖ ꯃꯈꯣꯏꯅꯤꯗꯤ ꯈꯪꯉꯤ ꯑꯗꯨꯕꯨ ꯄꯣꯏꯅꯨꯗꯤ ꯀꯔꯤꯃꯇ ꯈꯪꯂꯝꯗꯦ꯫ ꯄꯣꯏꯅꯨꯅ ꯀꯔꯤꯒꯤ ꯉꯥꯏꯔꯤꯕ ꯅꯣꯏꯗꯤ? ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯀꯥꯏꯅ ꯅꯈꯣꯏ ꯍꯥꯟꯅ ꯈꯪꯕ꯭ꯔꯕ? ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯅ ꯁꯣꯏꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯔꯛ ꯊꯠꯂꯛꯏ꯫ ꯇꯥꯃꯣꯈꯣꯏ ꯂꯩꯕꯤꯔꯝꯃꯤ? ꯍꯣꯏ ꯂꯩꯔꯝꯃꯤ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯣ ꯅꯤꯡꯊꯤꯕꯤ ꯑꯩꯈꯣꯏ ꯏꯇꯥꯎꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯕꯤꯌꯨꯕ꯫ ꯀꯔꯤ ꯋꯥꯔꯤꯅꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ꯫ ꯂꯥꯏꯖꯅ ꯑꯧ ꯌꯥꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯊꯤꯕꯤꯗ ꯑꯣꯟꯁꯤꯜꯂꯒ ꯆꯠꯂꯣ ꯎꯅꯔꯨꯔꯣ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯨꯔꯣ ꯑꯩꯈꯣꯏ ꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯝꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯄꯣꯏꯅꯨꯅ ꯀꯔꯤꯅꯣ ꯂꯥꯏꯖ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯃꯁꯛꯁꯨ ꯈꯪꯅꯗꯕ ꯃꯤꯁꯤꯗꯕꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯨ ꯀꯔꯤꯅꯣ? ꯄꯣꯏꯅꯨ ꯑꯩ ꯀꯣꯟꯅ ꯋꯥꯔꯤꯗꯣ ꯍꯥꯏꯔꯒꯦꯕ ꯅꯪ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯌꯣꯕ꯫ ꯑꯁꯨꯝꯅ ꯄꯣꯏꯅꯨꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯍꯦꯟꯕ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯨ ꯑꯃꯅ ꯑꯃꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯕꯤ ꯂꯨꯝꯗꯨꯅ ꯄꯨꯝꯅꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯑꯃꯨꯕꯤꯅ ꯀꯔꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕꯕꯨ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯪꯒꯤꯗꯃꯛ ꯂꯦꯞꯀꯅꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯊꯕꯛ ꯑꯃꯇ ꯁꯨꯍꯜꯂꯣꯏ ꯍꯥꯏꯕ? ꯍꯥꯏꯁ ꯃꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥ ꯂꯩꯔꯦ꯫ ꯐꯔꯦ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯂꯣꯟꯅ ꯆꯠꯍꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯣꯟꯅ ꯑꯃꯨꯕꯤ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯍꯦꯟꯕ ꯑꯃꯁꯨꯡ ꯅꯤꯡꯊꯤꯕꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯛꯄꯅ ꯍꯦꯟꯕꯅ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯕꯤꯌꯣ꯫ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯂꯦꯟꯅ ꯅꯍꯥꯟ ꯍꯥꯏꯕꯗꯣ ꯅꯈꯣꯏꯒꯤ ꯑꯕꯣꯛ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯌꯥꯝ ꯁꯥꯊꯤꯕ ꯖꯥꯠꯂꯣ? ꯑꯩꯗꯤ ꯀꯤꯀꯣ꯫ ꯑꯩꯈꯣꯏ ꯑꯕꯣꯛꯂꯣ? ꯁꯥꯊꯤꯗꯦꯗ ꯃꯥꯗꯤ ꯌꯥꯝꯅ ꯐꯩꯌꯦ꯫ ꯃꯥꯗꯤ ꯑꯩꯒꯤ ꯏꯃꯥꯁꯨ ꯄꯥꯕꯁꯨꯅꯤ꯫ ꯑꯩꯕꯨ ꯆꯥꯎꯅꯕꯨ ꯌꯣꯛꯄꯤꯔꯛꯄ ꯑꯩꯕꯨ ꯂꯨꯅ ꯊꯝꯕꯤꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ꯫ ꯑꯩꯅꯁꯨ ꯑꯩꯈꯣꯏ ꯑꯕꯣꯛ ꯀꯤꯔꯗꯤ ꯅꯪ ꯌꯥꯔꯔꯣꯏꯀꯣ ꯍꯌꯦꯡꯋꯥꯏ ꯑꯩꯒ ꯀꯃꯥꯏꯅ ꯂꯩꯃꯤꯟꯅꯅꯤ? ꯇꯣꯂꯦꯟꯅ ꯁꯨꯝ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯅꯤꯗ꯫ ꯑꯗꯣ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯏꯃꯥꯒ ꯅꯈꯣꯏꯗ ꯅꯪ ꯍꯥꯏꯅꯕ ꯊꯥꯔꯛꯑꯗꯧꯅꯤꯀꯣ ꯑꯩꯗꯤ꯫ ꯊꯨꯃꯟꯗ꯭ꯔꯣ ꯅꯪꯁꯣ? ꯏꯁ ꯀꯥꯏꯗꯩ ꯊꯨꯃꯟꯕꯅꯣ ꯅꯪꯒꯤ ꯅꯁꯛ ꯈꯨꯐꯖꯁꯤꯒ ꯑꯩꯅ ꯑꯃꯨꯛ ꯐꯪꯍꯧꯗ꯭ꯔꯗꯤ꯫ ꯏꯁ ꯄꯥꯈꯠꯂꯤꯕ? ꯄꯥꯈꯠꯇꯗꯤ ꯀꯩꯅꯣ? ꯑꯗꯣ ꯊꯦꯡꯉꯍꯜꯂꯁꯤ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯨ ꯉꯥꯏꯕ ꯋꯥꯔꯝꯃꯅꯤ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯒꯤ ꯇꯨꯡꯗ ꯅꯤꯡꯊꯤꯕꯤꯕꯨ ꯍꯥꯏꯅꯕ ꯍꯦꯟꯕꯒꯤ ꯃꯃꯥ ꯃꯅꯦꯁꯤꯡ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯨꯕꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ ꯍꯧꯔꯝꯃꯤ꯫ ꯏꯕꯦꯊꯣꯏꯅ ꯏꯅꯦ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯟꯗꯛ ꯄꯥꯟꯈꯠꯂꯛꯄ ꯊꯥ ꯑꯁꯤꯗ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯍꯦꯛꯇ ꯂꯨꯍꯣꯡꯕꯤꯔꯁꯤ꯫ ꯑꯃꯨꯕꯤꯅ ꯍꯣꯏꯅꯦ ꯑꯩꯁꯨ ꯏꯁꯨꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ꯫ ꯃꯃꯥ ꯃꯄꯥ ꯅꯧꯅ ꯀꯥꯏꯅꯈꯤꯕꯅ ꯑꯩꯅ ꯂꯨꯅ ꯊꯝꯖꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯃꯐꯝ ꯆꯥꯕ ꯑꯃꯇꯪ ꯁꯤꯟꯕꯤꯔꯝꯒꯦ ꯈꯜꯂꯤꯕꯅꯤ꯫ ꯏꯕꯦꯊꯣꯏꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯅꯕ ꯇꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯏꯕꯦꯊꯣꯏ ꯃꯣꯏꯁꯨ ꯆꯠꯅꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯏꯕꯦꯊꯣꯏ ꯃꯌꯨꯝ ꯌꯧꯕꯗ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯁ ꯏꯕꯨꯡꯉꯣ ꯂꯥꯎꯅꯦ ꯅꯪꯕꯣ ꯑꯩꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯅ ꯎꯔꯛꯏꯁꯤꯕꯣ? ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯃꯥ ꯀꯔꯤ ꯍꯥꯏꯅꯔꯒꯦ? ꯍꯥꯏ ꯂꯨꯍꯣꯡꯕꯕꯨꯗꯤ ꯌꯥꯅꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯕꯣꯛꯇꯨꯕꯨ ꯀꯔꯤꯅꯣꯅꯦ ꯃꯥꯒꯤꯗꯨꯕꯣ? ꯑꯗꯨꯛ ꯄꯤꯛꯄ ꯃꯤꯕꯨ ꯂꯩꯕ ꯆꯠꯂꯅꯦ?
Ima nauraba natro adoidi leiramani karinoda magi mongdudi aine nane khoigi mamangda ikaibana maise thammonga leitrabani khoigi mongdi miyamna thagwangna thangatnaribani do napa napu hagdaktagi aduga haujigna nupi machadabudi phareni adubu mabokdu bai khoiga ngaishin oini khanbada onthokna pamjakidreda imadi hoima nachaga leiminadoisi mabokdu nati masuduni hoine nangna haimanbagi ima yarabani ko numit kharani gi tongda ningthibi henbada luhongduna nungaina leiminarami adubu ningthibi mabok mathanda thamlamaga oihaugadaba singdo khallubada mathwa yamna nungairamde karigumba thabak ama tawbada ningthibi bu chennadaba yaudabani adubu ningthibi leitraba tongshida kamdongna leiramgani ta khanbada nomota momono khiramde nakal amaromdana amubi masu mabenta leirambadu masubu afaba nupata thajakibagi pukning yanglabasu mathamoidadi nungairamde masuga kainare ko khanbada saksaba phauchanglamde adubu ningthibi maboki khanduna mapamna toina laklammi aduga mabokka harau leiminajai amubina su masubu ubada penjai nungaijai khul adugi miyamna su amubigi matau yengba ngamdraduna mateng pangbak changnarami asomna amubi mathanta siba ngaina punchilen khirami thaina mamangaida khoimu kauba nupa ama leirami khoimu asimi ni hek yengbada ngangpham jaifamda ta leiba tawru thabak khudingi soiba sumna tawjarabasu mini hekta lana khankhiba sengna hairabada thabak khudingda mai pakpa leitraba miyoi amani khoimu ngasisu khoichop lobagi nga tungol ladu yengduna harauna mayumda lakjari machinda sumatomta sonjai aina ngasaino khoichop du sai bada ya jaramladi itaw thembung dusu nga mayam ma phajaram gadabani ko yadrabani na tokjaridana horendi ma aigi nga mayam asi uraga chaktoini khakni ngasidi aina muglaknagiba khoimudo wakhalamada nungaina lakjabani adubu laibak thiduna ta leiraba khoimuni khuratoma mana thaurakpa cycle adu nong takhibagi lambi naga nanbani san ama punduna leiribadu theidokna bohonabada sumna chachariba khoimuda hekwaishili khoimu ayo as khwanga se loi ti aba malene ai khoimu nang su turabra haima ai gi cycle sina nanduna leiredana khoimu side se mama cycle la se lauthokpige asi haiduna to mana khoimudana liba cycle adu lauthokpi ai khoimu nang bu sokprane khoimu te silubagi lekhom itaitai na hogalaktuna makhuning adu nairaga sokti soktra male khura toma ado khura di soktabra khura su thoina di sokteda cycle asidagi chongthokpagi khwangse kitang dinai pare nang su soktrabadi khura muk chalage ko kana gi sannone lambi asida punduna thamlibase nonga tabagi lambi nanbani hanu na haga loina to shinduna siba yauna batarine machinda matomta sonduna satkibane to malna khoimu wakhal oirudabani dusinba aduda makhuna pairakhiba tungol adu khangning singai as loiredana aina bu hek tawradi nata yam charoidabani khura to maldu su cycle se hekta thongjile masigi chanchina lambi sida kunduna leibadai thoklingaktani asi haiduna lambi nakandagi leitum ama khonduna mara leijadraba sannaduda thomi khoimu mana sauribasi ataigi natti mana harauna khoichoptuna phajarakhiba ngadu lambi dugi nakanda piktakna cheliba khongbaladuda magi tongol tasinduna leiribadu ubadagini sauningba pumba phajenduna khongbana duda dariba tongol ladu lokhatuna yengi khoimu chakna aina yuki chak phoba chada khai wana khoichoptuna phajaraga hek loina khongbana sida haidoktuna mangida khoichoptuna phaba ngani na sibadi loina siramnani sorok asida aigi tongol sina taram boiradi aigi ngasingda amata mangjarammoidabani tungol sina khongban chi thek tasindana ngarang nong ta kiba ising khara cheliba sina hek loina chenthaduna puki he khoimo nangi laibak sibu kaino khoimoi bunga khoimu matomta chakna masada pendana chaijari sakina hai khoimo nanga phaba chalu bahalak labra ngasi de karino
ข่อยจบประจัลุระก็เลยข้องอักตุไตตุนหัลเลยบาสินะน่าหันมาใครดีน่าเนี่ยสักครั้งก็น่าเนี่ยต้องหัลลักปะได้เนี่ยนัดเตะอีจากิสิบูงาอาจบก็อิสิตุนพารักลิบระให้บันังโบข่อยมุนะโอ้ยมาอีมากี่บอกตัวนี่ตั้งไงกูงั้นสิเสียงาไม่ยามมาพาจรักปนี่บ่อดูก็ใครเดาระบะลำบีดก็ย้อนถูกลำลับเราอีมานั่งบอกตั้งไงกูด่าไอ้กี่ว่าเสียตั้งให้บลอยขี้เก็บบ่โฮ้ยอีจากิว่าดูหาหน้าให้ดูอีมาก่อนนะอีจาน่ะให้บลอยเลยก็ไอ้เนี่ยว่างางเลยกี่อีมางาไม่ยามมาพาเลยนะฮาเรานี่ลำบีตลักจับนี่ครูตัวมันเฮกไซเคิลทุ่งจิลักตัวนะอีบ้านญี่ปุ่นน่ะตัวชิมินาบัดกี้ตุงโกละเสียคงบ้านน่ะตาเสียนตัวนั่งงาดูลอยอีสิงน่ะเสียนทักรีอีมาน่ะงาสายน่ะขังละบันนี่ไอ้กี่จ่าเซ่ไก่โนมาดิสอยเดินน่ะตัวตัวน่ะหัลลักละนี่ให้บสิเฮกปุกลักบัดกี้มาทงจ่าบ้ามาแต่เฮกตั้มบิรัมจับไอ้กี่จ่าคุยมันนี่ยาเร่อีมงเดจังดูนั่นเนี่ยนิ่งที่น่ะรู้จะถูกแล้วก็จากอีสิงจ่าน่ะบ่ต้องจะรู้เฮ้ยอดูก็สมุกตะกี้จากโตนิ่งที่น่ะเราถูกโกอามุกให้ดอกเรนน่ะเรารักกันนี่ยามให้ดอกกันบันนี่จ่าดินักลอามาดนะคุยมุกมน่ะเตารูปทับคุดิงดาอดุมซอยตุน่ะไล่ริบะถอยโนดูสุมามาตอนดาเฮาริบะโนบาปัมบีอดูดาว่าอสังบามาเตาดูนะโนบาอดูเฮกน่ะบักกันน่ะเตาริมานี่เฮกคาลิบะโนบาอดูน่ะตารักบะดูดาเซนชินดูนะโนบาอดูบุพัดโออีอดูกับมานะโนบาเฮกปะกิไปรัมบว่าอดูดีมานะขังทาทารุกลำบโอยบะนะสุมังนากันดานาปีพอยตุน่ะไล่ริบะมามากินังกัลละดูดาเฮกตาสินเครโอ้ยมาไอชิเรถอยนูปาขันน่ะเซนชินดูนะอีมานั่งสุกหรอทำบาสุกตกละกะเฮ้ยถอยนัวอีมากินังกันชิดาเฮาจิกอุตุมนักลักลีดอกกันน่ะเนาะก็ชิดาปาลัมละดีสิรำลอยจะให้บันนี่มีนังกันชิดาปาลัมบักไอซีเฮาจะบันนี่อีมามีโนอุตุมนั่นทุ่มปันนาทีไอ้นั่นบับเฮกปะกิวาสินะสวยดันอีมาดตาสินครีนี่ทำบาลว่าอดูได้ยิงดูนะฮะกะดีอ่ะอิสว่าสินะสิรำลอยจะให้บันนี่ดาอีมากิถอยนูนังโบอีมาน่ะทับกอามาเตาบดาฮันน่ะตัวนี้ยิงตัวน่ะเตาให้บะสิก็อยากรักหนูอีมาน่ะให้ดิบะเสียอีมาไอ้สุยิงละก็เตารินี่เฮกแต่สวยกี่บ่ไอ้ชูกัยหนูขังใจยิงตัวน่ะเตาบันนี่อีจาน่ะสมสวยดิบะสิอีมาบดีสวยดันน่ะเนี่ยนั่งกิคุตะนงมาดิชิดเอาระบันนี่อีมายาเรเสียวระบันน่ะตรอนาปีพอยดิบะเสียอดุมพอยจะเฮาโรไอ้โนบาบเสียอามุกตะหาวน่ะจารุขี้แกถอยโนอีมุงจังลักตัวน่ะโนบาบอดุคอกตัวน่ะเมียน่ะบะให้ดะนะคอกละบะโนบาบอดุดาทมรกอสูบะคาระหับจิลิอดุกะถอยดิ่งอสูบะคาระสมุกใจชินตัวน่ะโนบาบอดุนิ่งที่น่ะเม็ดปะลอยดิถอยโนน่ะสิดะหาวละนี่ดาอาศิให้ดูนะโนบะเม็ดปะดูสักคมอามาพัดหุบจิลเลยสิดิคูฮาวมันนี่อีดอมจ้าบดีนงไงเดอีมากับปุ่นน่ะจามินารุเกอีมาสวให้ยามปั๊มจับมันนี่ถอยโนบะเม็ดปะดูปุถรักดูนะมาค่อยนี่เฮกพัมนาบะอุรุมคาราลังบะโนบะมาคงอดูแต่พัมท่าดูนะอีมานักขุดหามโลโอโนบะเม็ดปะเสียอัมตาฮาวน่ะจะทกเสยามฮาวด้วยจานี่ตินดมจุเมดาโฮ้ยอีมาขดเชห้ามละขี้แกถอยนูดมาตินกับดูกุดยัวละกะยามจานิงนะโนบะเม็ดปะดูได้ยิงดูนั่นเลยทำบาลเฮกจังลักปะกะโนบะปัมบีดูกิมาทักได้ตรงดูนั่นเลยรำบะอุเจกอามันนะโนบะภาพลิบะปาตรดูดาเฮกมาทีไพเดรีทำบาลนะไอ้มาอุเจกมาทีนี่ดันชิเดียถอยนูเศร้านะไอ้เนี่ยสกยามจานิงน่ะเสียมเจอระกะอุเจกมาที่มุกไพจิเล่นี่ถอยนูไอ้กิไลบักสิดีบักโอ้กับตุ่มกับเจนี่ไงตาสีปุ่มน้ำมักเสียอีมาไงดินี่เดี๋ยวทกลิบักอักแต่นี่ยาเรไอ้งอนดำมุกได้น่ะนะหนูมังกรแล้วชิดาจ้ากิได้ให้ระกะอุคงอ่ะชิดาปุรักเลบันนี่นะอุเจกมาที่จ้าปะตาบันนี่นเมดังกิมาตำนี่อีโบตอนกะทำบาลกะวาริสันนารีทำบาลนะให้โซให้บันนี่มาค่อยมาปะน่าจะนุปีเซ่ไล่ตินอามุกตัวยังทกสินุปีก็โอ้ยไม่ยอมผ่านมาข้างเดบตาเลยอีโบตอนนะมามาไอ้ค่อยนี่ยังลิบเซ่กายาดียามเอจันทร์กายาสูสีอุให้ดินสิริการนับการิสุไลติมาสักยารุมบัดกี้สิริบจันทร์มายามาสินะเอ็นดุมลมเบหลัมเลนี่ฮ่าข้างเดด
ꯃꯁꯥꯒꯤ ꯈꯛ ꯃꯃꯥꯏ ꯊꯛꯄꯒꯤ ꯁꯣꯏꯕ ꯅꯠꯇꯕ ꯆꯨꯝꯅ ꯇꯧꯔꯕꯁꯨ ꯁꯣꯏꯌꯨ ꯍꯥꯏꯅ ꯇꯝꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗ꯫ ꯐꯔꯦ ꯃꯃꯥ, ꯊꯪꯅꯕ ꯈꯨꯜꯗ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯑꯃꯗꯤ ꯂꯩ ꯍꯥꯏꯕꯅꯤ꯫ ꯍꯌꯦꯡ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯒ ꯌꯦꯡꯂꯨꯔꯁꯤ꯫ ꯍꯣꯏ ꯃꯈꯣꯏ ꯃꯄꯥ, ꯑꯃꯨꯛꯇ ꯁꯦꯡꯅ ꯌꯦꯡꯊꯣꯛꯁꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯏꯅꯨꯕꯨ ꯄꯨꯗꯨꯅ ꯏꯕꯣꯇꯣꯟꯒ ꯊꯝꯕꯥꯜꯒ ꯑꯃꯥꯏꯕꯤ ꯑꯗꯨꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯆꯥꯁꯥ, ꯅꯈꯣꯏꯕꯨ ꯀꯔꯤ ꯇꯥꯟꯅꯁꯦ ꯍꯥꯏꯕꯅꯣ? ꯊꯝꯕꯥꯜꯅ ꯏꯃꯥ ꯑꯃꯥꯏꯕꯤ, ꯃꯍꯥꯛ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ, ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯨꯝꯗꯧꯕ꯫ ꯊꯝꯕꯥꯜꯅ ꯊꯣꯏꯅꯨꯒꯤ ꯑꯣꯏꯔꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯅ ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦꯀꯣ꯫ ꯁꯦ ꯅꯨꯄꯤ ꯃꯆꯥ, ꯃꯩꯔꯥꯁꯦ ꯅꯪꯅ ꯆꯨꯈꯠꯂꯨ꯫ ꯊꯣꯏꯅꯨꯁꯨ ꯃꯩꯔꯥꯗꯨ ꯆꯨꯈꯠꯂꯦ꯫ ꯑꯃꯥꯏꯕꯤ ꯑꯗꯨꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯌꯦꯡꯕ ꯍꯧꯏ꯫ ꯂꯣꯏꯔꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯁꯨ ꯇꯥꯎꯀꯣ, ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯨꯕ ꯊꯕꯛꯁꯤꯡꯗ ꯇꯣꯏꯅ ꯃꯥꯏꯊꯤꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯊꯣꯛꯎ ꯍꯥꯏꯅ ꯇꯝꯈꯤꯕꯅꯅꯤ꯫ ꯅꯈꯣꯏꯅ ꯂꯥꯏ ꯇꯤꯟ ꯀꯌꯥ ꯈꯣꯏꯔꯝꯂꯕꯁꯨ ꯀꯩꯁꯨ ꯐꯔꯣꯏꯅꯦ꯫ ꯏꯕꯣꯇꯣꯟꯅ ꯍꯥꯏꯔꯤꯁꯤꯕꯨ ꯏꯃꯥ, ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯔꯗ꯭ꯔꯥ? ꯂꯩꯔꯣꯏ, ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ꯫ ꯃꯥꯒꯤꯁꯨ ꯃꯥꯒ ꯆꯥꯟꯅꯒꯗꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯤ꯫ ꯁꯣꯏꯗꯅꯁꯨ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯒꯅꯤ꯫ ꯃꯤꯁꯛꯇꯨ ꯍꯦꯛ ꯊꯦꯡꯅꯕꯗꯒꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯑꯣꯏꯌꯨ ꯍꯥꯏꯕ ꯂꯩ꯫ ꯃꯥꯕꯨ ꯊꯦꯡꯅꯕꯗꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯊꯣꯏꯅꯨꯅ ꯑꯕꯣꯛ ꯑꯃꯥꯏꯕꯤ, ꯑꯗꯨꯗꯤ ꯃꯤꯗꯣ ꯑꯩꯅ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ? ꯌꯥꯝꯅ ꯂꯥꯏꯅ ꯑꯗꯨꯝ ꯈꯪꯅꯤꯗ꯫ ꯅꯁꯥꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕꯏꯍꯨꯜ ꯑꯃ ꯁꯣꯏꯗꯅ ꯐꯥꯎꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯈꯤꯇꯪ ꯋꯥꯠꯂꯤꯀꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕꯤ ꯑꯗꯨꯗ ꯑꯀꯠꯁꯦꯟ ꯈꯔ ꯀꯠꯂꯝꯗꯨꯅ ꯃꯈꯣꯏꯁꯨ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯏ꯫ ꯊꯣꯏꯅꯨꯅ ꯏꯃꯥ, ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯁꯨ ꯀꯥꯟꯅꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩꯅ ꯁꯤꯔꯤꯕ ꯖꯟꯇ꯭ꯔ ꯃꯌꯥꯝꯁꯦ ꯍꯣꯔꯦꯟꯗꯤ ꯌꯨꯝ ꯌꯧꯕꯒ ꯑꯃꯨꯛꯇ ꯍꯥꯟꯅ ꯂꯧꯊꯣꯛꯁꯤꯀꯣ, ꯑꯩ ꯋꯥ ꯌꯥꯝ ꯆꯤꯜꯂꯦꯕ꯫ ꯊꯝꯕꯥꯜꯅ ꯍꯣꯏꯅꯦ, ꯖꯟꯇ꯭ꯔꯁꯤꯡꯁꯦ ꯌꯥꯝꯃꯟꯗꯅ ꯁꯤꯅ ꯍꯦꯟꯅ ꯏꯆꯥꯗ ꯑꯌꯦꯠꯄ ꯑꯣꯏꯔꯕ꯭ꯔꯥ ꯀꯩꯅꯣꯝꯁꯨ ꯇꯧꯔꯦ꯫ ꯏꯕꯣꯇꯣꯟꯅ ꯃꯃꯥ, ꯊꯣꯏꯅꯨ, ꯅꯈꯣꯏꯕꯨ ꯂꯝꯕꯤꯅꯤ, ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯆꯠꯂꯨꯀꯣ꯫ ꯁꯣꯝꯗꯅ ꯊꯦꯝꯕꯨꯡꯒ ꯈꯣꯏꯃꯨꯒ ꯀꯔꯤ ꯀꯔꯝ ꯇꯧꯕ ꯍꯥꯏꯗꯅ ꯑꯁꯨꯝ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯊꯦꯝꯕꯨꯡꯅ ꯈꯣꯏꯃꯨ, ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣꯃ ꯊꯤꯔꯒ ꯁꯦꯜ ꯊꯣꯛꯅꯕ ꯂꯝꯕꯤ ꯊꯤꯁꯤ꯫ ꯑꯁꯨꯝꯅ ꯀꯨꯏꯅ ꯂꯩꯕꯗꯤ ꯀꯩꯁꯨ ꯌꯥꯔꯣꯏ꯫ ꯈꯣꯏꯃꯨꯅ ꯊꯦꯝꯕꯨꯡ, ꯀꯔꯤꯕꯨ ꯇꯧꯁꯦ ꯍꯥꯏꯅꯣ? ꯑꯩꯁꯨ ꯏꯃꯥꯅ ꯊꯕꯛ ꯁꯨꯅꯤꯡꯗꯦꯅ ꯉꯥꯡꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥꯒꯤ ꯈꯣꯟꯊꯤꯗ ꯆꯥꯕꯗ ꯆꯥꯛ ꯆꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦ꯫ ꯏꯇꯥꯎ ꯈꯣꯏꯃꯨ, ꯑꯃꯗꯤ ꯂꯩ, ꯑꯩꯈꯣꯏ ꯑꯅꯤ ꯃꯥꯏꯕ ꯁꯥꯔꯁꯤꯔꯣ? ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯦꯜꯗꯤ ꯊꯨꯅ ꯄꯥꯏꯅꯤꯕ꯫ ꯇꯥꯅꯤꯡꯗꯦꯗ ꯊꯦꯝꯕꯨꯡ, ꯃꯥꯏꯕ ꯁꯥꯕ ꯑꯩ ꯀꯔꯤꯝꯁꯨ ꯍꯩꯇꯦ꯫ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅꯤ ꯑꯣꯏꯅ ꯃꯌꯥꯝꯅ ꯐꯨꯎꯕꯗ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯅꯤ꯫ ꯁꯨꯝ ꯐꯒꯗ꯭ꯔꯅ ꯍꯥꯏꯕꯅꯤ꯫ ꯊꯋꯥꯏ ꯃꯥꯡꯗꯣꯏ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯇꯣꯛꯑꯁꯤ, ꯁꯦꯜꯒ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ꯫ ꯑꯗꯣ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯑꯣꯏꯅ ꯆꯠꯂꯁꯤꯔꯣ? ꯑꯗꯨꯅꯁꯨ ꯐꯔꯅꯤ꯫ ꯊꯦꯝꯕꯨꯡ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯇꯧꯕꯕꯨꯗꯤ ꯁꯦꯜꯁꯨ ꯌꯥꯝ ꯐꯪꯅꯤ, ꯑꯗꯣ ꯑꯩꯒꯤ ꯅꯣꯡꯗꯝ ꯊꯤꯕ ꯂꯥꯏꯕꯛꯁꯤꯒ ꯇꯠꯂꯤꯕꯅꯤꯅꯦ꯫ ꯌꯨꯝꯊꯛꯇꯒꯤ ꯑꯃꯨꯛ ꯇꯥꯔꯛꯇꯅ ꯈ꯭ꯋꯥꯡꯒꯁꯦ ꯇꯦꯛꯇꯧ ꯌꯥꯝ ꯃꯥꯜꯂꯤ꯫ ꯍꯣꯏꯅꯦ ꯈꯣꯏꯃꯨꯏꯕꯣ, ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯦ ꯅꯥꯇꯩ ꯑꯃꯠꯇ ꯍꯦꯛ ꯆꯥꯗꯦ꯫ ꯍꯌꯦꯡ ꯑꯩꯁꯦ ꯏꯇꯥꯎ ꯈꯣꯏꯃꯨ ꯅꯪꯒ ꯃꯪꯄꯨꯅꯤ ꯈꯜꯂꯨꯕꯗ ꯍꯧꯖꯤꯛꯇꯩ ꯏꯕꯨ ꯏꯀꯥꯏꯔꯦꯗ꯫ ꯁꯨꯝ ꯈꯟꯖꯤꯜꯂꯨꯔꯗꯤ ꯇꯟꯕꯨ ꯇꯜꯂꯦꯗ꯫ ꯏꯇꯥꯎꯅ ꯑꯩꯒ ꯃꯪꯄꯨꯟꯕ ꯇꯜꯂꯕꯅꯤꯅ ꯍꯌꯦꯡ ꯏꯇꯥꯎꯅ ꯁꯤꯔꯀꯥꯟꯗ ꯅꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯇꯣꯟꯗ ꯍꯦꯛ ꯄꯣꯂꯣꯏꯕꯤꯅꯦ ꯑꯗꯨꯏ ꯋꯥꯕꯨ꯫ ꯑꯗꯣ ꯏꯇꯥꯎꯗꯤ ꯑꯩꯉꯣꯟꯗꯩ ꯍꯥꯟꯅ ꯁꯤꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔꯗꯤ ꯑꯩꯒ ꯁꯣꯏꯗꯅ ꯃꯪꯄꯨꯜꯂꯅꯤ꯫ ꯊꯦꯝꯕꯨꯡꯅ ꯌꯥꯔꯦ, ꯍꯤꯡꯒꯣꯜ ꯃꯇꯣꯟꯗꯒ ꯄꯣꯂꯣꯏꯕꯤꯅꯨ꯫ ꯍꯌꯦꯡ ꯏꯇꯨ ꯏꯆꯥꯗ ꯑꯃꯨꯛ ꯇꯝꯅꯕꯒ ꯑꯩ ꯁꯪꯖꯗ꯭ꯔꯦ꯫ ꯅꯨꯄꯤꯁꯨ ꯐꯪꯉꯔꯣꯏꯗꯕ ꯏꯇꯥꯎꯕ, ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗ ꯍꯥꯏꯅꯨ꯫ ꯁꯛ ꯍꯥꯏꯔꯤ ꯊꯤꯕ ꯅꯠꯇꯦ, ꯑꯩꯅ ꯃꯤꯆꯤ ꯍꯥꯏꯐꯦꯠꯇ ꯀꯠꯄꯗ ꯅꯨꯄꯤ ꯆꯔꯣꯡꯗꯤ ꯁꯣꯏꯗꯅ ꯀꯦꯜꯂꯛꯀꯅꯤ ꯍꯥꯏꯔꯤꯕ꯫ ꯊꯦꯝꯕꯨꯡ, ꯅꯨꯄꯤ ꯆꯔꯣꯡꯒ ꯑꯝꯇ ꯉꯥꯏꯈꯣ, ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯤꯡꯁꯦꯜ ꯍꯥꯟꯅ ꯑꯝꯇ ꯌꯦꯡꯀꯣ꯫ ꯏꯇꯥꯎ ꯈꯣꯏꯃꯨ, ꯅꯪꯁꯦ ꯃꯤꯡ ꯈꯛꯇ ꯈꯣꯏꯃꯨ ꯀꯧꯕ ꯅꯠꯇꯦ, ꯄꯨꯛꯆꯦꯜꯁꯨ ꯈꯔ ꯈꯣꯏꯔꯦꯀꯣ ꯑꯩꯅ ꯁꯛ ꯐꯖꯩ ꯍꯥꯏꯕꯗ ꯌꯥꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯍꯣ ꯐꯖꯩꯌꯦ, ꯏꯇꯥꯎꯗꯤ ꯅꯣꯡꯁꯥ ꯆꯔꯤ ꯇꯠꯄ ꯑꯃꯅ ꯀꯩꯁꯨ ꯍꯦꯟꯗꯦ ꯀꯩꯅꯣ꯫ ꯊꯦꯝꯕꯨꯡ ꯃꯈꯨꯠꯇꯨ ꯊꯦꯟꯗꯨꯅ ꯇꯨ ꯈꯣꯏꯃꯨ, ꯅꯣꯏ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯩꯔꯦ, ꯑꯝꯇ ꯊꯨꯅ ꯆꯪꯈ꯭ꯔꯣ꯫ ꯑꯩꯁꯨ ꯊꯪꯅꯕ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯆꯪꯖꯈ꯭ꯔꯒꯦ꯫ ꯊꯣꯡꯒꯥꯟꯁꯨ ꯌꯧꯔꯦ, ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯈꯣꯟꯊꯤ ꯆꯥꯍꯧꯔꯒꯦ꯫ ꯏꯇꯥꯎꯁꯨ ꯅꯣꯏ ꯏꯃꯥꯒꯤ ꯈꯣꯟꯊꯤ ꯆꯥꯕꯤꯔꯨꯔꯣ,
nata oina thamoi sengna bor pirabani itaw khoimugi bordo aina khutchom haidokpada hapkhre ado horen kanana khonthi khwai hauge do yengnersi ai chale ko sakthi ba khoimo khoimo suno phedawraga mamit anuda hingkholam aduda yengduna mayumda changlakpani sumang aduda mamana phauduna thamliba duk sing aduda hekne lure khoimu suktok laga as duk sida mungni lamwale ni mangonde henjang manduna lairiba mama sakina uraduna ichagi mitudi lukhamda panbanina sumang sida asong pangna phawriba duk mayam ase uramlaroi adunani duk asida kakhatuna laklibase ibohalna yari mama aina ngasaina duk ase sumangna phawganu nacha nupana halakpada soidana net khrane haibada tadeba nangsu sakina aigi ichase karambu thoklagaba mana soige haidana soiribra natragana mapokira khangdreda ai khoimu karisu tasina daba saduna imungda domin changlai numit kharani gi matong themmunga khoimuga mamanaba kharaga ponduna yum sabu chatminarami nongnini sujilakpa dwaida yum maduge ayamba saruk loisilaktuna thongnaw makana pana ba haidana khoimu nungthang aduna yotpi adu phojina ba haina dawri ahal khara oiba iba thoina hey khoimu sorry nangi dudi dai bohal kaida sorry banu thongnaw shi aini yengbadadi kaishu paidada hey khoimu thongnaw pan gadaba mafam nate ne maning thong phat gadaba mafam ni ne dudi aha ohoini sorry be yum masigi kwai maning thang basar uni ko dai bohal phaklang dai shin da basida ai ko ngawru re he ibo thoinok tuna khoimo nang sidi na tai lai ma cha khidre he uton da kar ga u ya le duni nang na tawri she ayuk angan baduda thoinu mami tu noi tu na thoklak pada mama na lamtai ri banu raja phoduda amuk he kawru ri thambalna imagi thoinua nang bu nami to tang bro lamtai ri ba se chabi ne tu na laklaga asong chawna lamtai ri ba se u da khai nu raja phose mu kawri bane ba ha ima tum hogalakpagi ngau basida u haudre isho yam torokano thabak mangol oiroiba mangon gi wabu ichadi mangol ado moidraga leira basida ai dei mungda muk changjakhage da ase haiduna thoinu mako khotuna muk changki thambana ai bu mamagi mapokta kayamu yamna phattaba tawraba chano handakki mapoksida ai gi ichada oiriba matausibo phuruba chairuba suyada mathokpani da ko asi hairaduna lamtairibado makhadana amukdei nungtang wairamki matamni thoinu mata kharaga ponduna pata thamjet hekba laklammi thoinuna thoibi ai hi diam tongninge ado tongaroige ai gi laiba khuthisiga higa soidana isingda lukhidaw ya mali thoibina hoita patpan chida phamduna ngairo ai khoi heklaklage benuna haiso haibane thoinu nangna tawba thabak singse hekta sori basibu karigino thoinuna sibunita thoinu gi laibak hairi basi tan jadrabati sibaga thoklabasune hingakpadi yai benuna chummine thoinu thabak ama tawbada adum soibanina siriba asisu soire kaina hinglakpa soidre tana ado phamlamo aikhoi thamjet heknaba tawraklage thoibi ga penuga pat aduda komduna thamjet khare hekladuna pat adugi mapalomda hi adu muk honjilaktuna thoibi na haidaklami thoinoa se thamjet chingse amuk to oglo yam yame hoi thoibi asi haiduna thoinuna thamjet adu lawna ba haiduna tawbada laibak thibana masaruk oiraba thoinu thoibi na pirakliba thamjet ching adu lawna ba hotnabada khongpham jahaudraduna pat aduda situna nantharaga tasilai mataw aduda thoinu amadi penu khangnok hengnoi penu noklaga thoinua kaino banangbo pat asida tasilina thamjet hegba phawbi yaudre aduge hekta situna nanthaki aiba thoibi sunoklaga penua thoinu ge hongna bini ado magi hojiki silaga nantharakpagi mongdune aina nokninglise thoinu sauna kai chagina noino noini gido pat ashida tari baibu singkhatkede haidraga
ꯌꯥꯔꯦ ꯅꯣꯛꯇꯨꯅ ꯂꯩꯔꯅꯨ ꯅꯣꯏ ꯑꯅꯤ ꯄꯥꯏꯄꯥꯟꯁꯤꯗ ꯍꯥꯟꯅ ꯀꯥꯈꯠꯂꯒꯅꯦ ꯑꯩ ꯑꯝꯇ ꯆꯤꯈꯠꯂꯣ ꯏꯁꯤꯡ ꯂꯣꯏ ꯆꯣꯠꯂꯕꯅꯤꯅ ꯑꯩ ꯀꯥꯈꯠꯄ ꯉꯝꯗ꯭ꯔꯦꯕ ꯁꯨꯝ ꯅꯥꯟꯊꯔꯦ ꯊꯣꯏꯕꯤꯅ ꯅꯪꯅ ꯀꯥꯈꯠꯄ ꯉꯝꯗꯕꯒꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯟꯊꯕꯗꯨꯅꯦ ꯑꯩꯈꯣꯏꯅ ꯌꯦꯡꯗꯨꯅ ꯅꯣꯛꯂꯤꯕꯁꯦ ꯉꯥꯏꯍꯥꯛꯇꯒ ꯅꯥꯟꯊꯕꯤ ꯁꯥꯟꯅꯈꯣ ꯌꯦꯡꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯊꯣꯏꯅꯨꯅ ꯄꯥꯠ ꯃꯄꯥꯟ ꯑꯣꯏꯕꯒꯤ ꯑꯩꯁꯦ ꯁꯤꯗ꯭ꯔꯕꯅꯤ ꯄꯥꯠ ꯃꯌꯥꯏꯗꯒ ꯑꯣꯏꯔꯗꯤ ꯑꯩ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯝꯗꯣꯏꯅꯤ ꯅꯣꯏ ꯑꯅꯤꯅ ꯀꯟꯕꯤꯗꯧꯁꯨ ꯅꯠꯇꯕꯅꯤꯅ ꯑꯁꯨꯝꯅ ꯊꯣꯏꯅꯨꯕꯨ ꯊꯣꯏꯕꯤꯒ ꯄꯦꯅꯨꯒꯅ ꯄꯥꯠ ꯃꯄꯥꯟ ꯑꯗꯨꯗ ꯆꯤꯡꯈꯠꯄꯤꯔꯝꯃꯤ ꯊꯣꯏꯅꯨꯅ ꯊꯣꯏꯕꯤ ꯄꯦꯅꯨ ꯑꯩꯒꯤ ꯐꯦꯅꯥꯠꯇꯤ ꯄꯥꯠ ꯃꯅꯨꯡꯗ ꯂꯩꯍꯧꯔ ꯃꯥꯜꯂꯦ ꯈꯣꯡꯗ ꯐꯦꯅꯥꯠ ꯌꯥꯎꯔꯝꯗ꯭ꯔꯦ ꯊꯣꯏꯕꯤꯅ ꯍꯧꯖꯤꯛꯄꯨ ꯑꯃꯨꯛ ꯀꯨꯝꯗꯨꯅ ꯐꯦꯅꯥꯠ ꯊꯤꯈꯤꯒ ꯍꯥꯏꯔꯣ ꯅꯪꯕꯨ ꯊꯣꯏꯅꯨ ꯊꯣꯏꯅꯨꯅ ꯑꯁ ꯊꯤꯔꯔꯣꯏꯗ ꯁꯣꯝ ꯈꯣꯡꯗ ꯌꯥꯎꯔꯝꯗꯕꯁꯤꯗ ꯍꯥꯏꯕꯅꯤ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯁꯤꯜꯂꯣ ꯏꯁꯥ ꯄꯨꯝꯕ ꯏꯁꯤꯡ ꯆꯣꯠꯄꯁꯤꯗ ꯅꯨꯡꯁꯤꯠꯀ ꯑꯃꯨꯛ ꯁꯤꯠꯆꯤꯜꯂꯛꯄꯁꯤꯗ ꯏꯪꯕꯅ ꯁꯤꯗꯣꯔꯦ ꯑꯩ ꯊꯝꯕꯥꯜ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯨꯅ ꯄꯨꯝꯆꯣꯠ ꯆꯣꯠꯇꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯊꯣꯏꯅꯨ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯄꯨꯡꯆꯣꯠ ꯆꯣꯠꯇꯨꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕꯁꯤꯅ ꯊꯣꯏꯅꯨꯅ ꯄꯥꯠꯇ ꯆꯠꯈ꯭ꯔꯒ ꯆꯣꯠꯂꯒ ꯂꯩꯁꯦ ꯎꯕꯗ ꯚꯥꯞ ꯇꯥꯗꯕ꯭ꯔꯣ ꯏꯃꯥ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯅꯨ ꯑꯆꯣꯠꯄ ꯃꯐꯤ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯒꯤꯠ ꯐꯝꯊꯩ ꯀꯔꯤꯅꯣ ꯊꯣꯏꯅꯨ ꯆꯣꯠꯂꯤꯕꯗꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯂꯨꯒꯦꯗꯦ ꯍꯥꯏꯗ꯭ꯔꯒ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯁꯥꯗꯅ ꯃꯥꯡꯒꯣꯜꯗꯥꯔꯤ ꯑꯁꯤꯗ ꯅꯈꯣꯡ ꯌꯥꯟꯊꯗꯨꯅ ꯑꯃꯨꯛ ꯐꯝꯂꯤꯕꯗꯨꯅ ꯊꯣꯏꯅꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯏꯃꯥ ꯑꯣꯍꯣ ꯏꯃꯥ ꯅꯪ ꯑꯝꯇ ꯇꯨꯃꯤꯟ ꯂꯩꯌꯨꯗ ꯑꯩꯁꯦ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯔꯤꯕꯖꯥꯠꯅꯤ ꯉꯁꯤꯅꯦ ꯈꯣꯡꯒ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒꯅꯦ ꯀꯞꯆꯔꯛꯁꯅꯤꯀꯣ ꯑꯩ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯏꯃꯥꯒꯤ ꯊꯣꯏꯅꯨ ꯏꯆꯥꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯂꯤꯅꯣ ꯏꯃꯥ ꯇꯧꯒꯦ ꯏꯆꯥꯕꯨ ꯀꯅꯥꯅ ꯄꯥꯠꯇ ꯏꯟꯊꯔꯤꯕꯅꯣ ꯍꯥꯏꯔꯛꯎ ꯏꯃꯥ ꯆꯠꯇꯨꯅ ꯃꯁꯝꯗꯧ ꯈꯨꯠꯗꯥꯡꯗ ꯌꯦꯠꯇꯨꯅ ꯍꯥꯏꯔꯨꯒꯦ ꯑꯗꯨꯒ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯏꯃꯥꯁꯨ ꯈꯪꯗ꯭ꯔꯦ ꯊꯣꯏꯅꯨ ꯃꯃꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯉꯤ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯊꯣꯏꯅꯨ ꯏꯃꯥ ꯐꯥꯎꯕ ꯀꯤꯅꯤ ꯑꯗꯨꯗꯤ ꯊꯣꯏꯅꯨ ꯇꯞꯅ ꯏꯃꯥ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣꯕ ꯍꯥ ꯏꯃꯥ ꯊꯕꯛ ꯑꯃ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕꯗ ꯍꯦꯛꯇ ꯑꯗꯨꯝ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯕ ꯏꯃꯥ ꯑꯩꯁꯤꯕꯨ ꯎ ꯃꯪꯒꯣꯟꯒꯤ ꯃꯁꯛ ꯍꯥꯏꯕ ꯃꯤꯑꯣꯏꯗꯣ ꯑꯩ ꯑꯣꯏꯔꯕ꯭ꯔꯣ ꯏꯃꯥ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩꯗ ꯃꯥꯒꯤꯁꯨ ꯊꯃꯣꯏ ꯑꯗꯨ ꯁꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯊꯣꯏꯅꯨ ꯀꯔꯤꯒꯤꯅꯣ ꯏꯆꯥꯅ ꯑꯗꯨꯝ ꯈꯟꯖꯤꯜꯂꯤꯕꯗꯨꯕꯣ ꯁꯣꯏꯗꯕ ꯂꯥꯟꯗꯕ ꯉꯝꯕ ꯅꯠꯇꯦꯅꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯏꯆꯥꯅ ꯍꯦꯛ ꯃꯄꯥ ꯆꯥꯅꯗꯕꯒꯤ ꯇꯧꯔꯤꯅꯤ ꯑꯗꯨꯝꯅ ꯈꯟꯒꯅꯨꯀꯣ ꯏꯆꯥꯒꯤꯁꯨ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯇꯝ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯆꯠꯂꯣ ꯆꯠꯂꯣ ꯅꯐꯤ ꯆꯣꯠꯂꯤꯕꯁꯤ ꯑꯃꯨꯛꯇ ꯍꯥꯟꯅ ꯍꯣꯡꯗꯣꯛꯂꯨꯔꯣ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯊꯣꯏꯅꯨ ꯅꯣꯡꯃ ꯀꯩꯊꯦꯜꯗ ꯃꯃꯥ ꯊꯝꯕꯥꯜꯒ ꯄꯨꯟꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯤ ꯊꯣꯏꯅꯨꯅꯤ ꯃꯥꯅ ꯍꯦꯛ ꯆꯠꯄꯗ ꯆꯐꯨ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯤꯟꯗꯨꯅ ꯂꯩꯔꯤꯕ ꯆꯐꯨ ꯑꯗꯨ ꯃꯥꯅ ꯈꯖꯤꯛ ꯊꯦꯡꯂꯨꯕ ꯑꯗꯨꯗ ꯆꯐꯨꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯀꯤꯟꯊꯔꯛꯇꯨꯅ ꯆꯐꯨ ꯃꯔꯤ ꯃꯉꯥ ꯍꯦꯛ ꯂꯩꯕꯥꯛꯇ ꯇꯥꯗꯨꯅ ꯀꯥꯏꯔꯦ ꯆꯐꯨ ꯌꯣꯜꯂꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯆꯤꯟ ꯈꯔ ꯀꯟꯕ ꯅꯨꯄꯤ ꯑꯣꯏꯕꯅ ꯍꯦꯛꯇ ꯃꯤ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯊꯣꯏꯅꯨꯗ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ ꯆꯐꯨ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏ ꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯕꯨ ꯅꯃꯤꯠꯇꯣ ꯀꯗꯥꯏꯗ ꯌꯦꯡꯗꯨꯅ ꯆꯠꯀꯦꯅꯦ ꯍꯦ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯈꯤꯟꯗꯨꯅ ꯊꯝꯂꯤꯕ ꯆꯐꯨꯁꯤꯕꯨ ꯎꯗ꯭ꯔꯤꯕꯁꯤꯕꯨ ꯅꯃꯥꯏ ꯑꯣꯟꯊꯣꯛ ꯊꯛꯈ꯭ꯔꯦꯅꯦ ꯊꯣꯏꯅꯨ ꯅꯨꯄꯤ ꯑꯗꯨꯅ ꯃꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯀꯟꯅ ꯉꯥꯡꯕꯗꯨꯗ ꯃꯥ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯛꯏ ꯃꯥꯅ ꯁꯣꯏꯔꯨꯕ ꯑꯣꯏꯕꯅ ꯊꯣꯏꯅꯨ ꯈꯣꯟꯖꯦꯜ ꯇꯞꯅ ꯏꯅꯦ ꯑꯩ ꯃꯤ ꯑꯃ ꯊꯩꯗꯣꯛꯄꯗ ꯁꯣꯏꯗꯅ ꯇꯧꯈꯤꯕꯅꯤ ꯏꯅꯦ ꯁꯥꯎꯕꯤꯔꯅꯨ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯆꯐꯨ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯊꯨꯒꯥꯏꯔꯒ ꯍꯦꯛꯇ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯕ꯭ꯔꯣ ꯌꯥꯝ ꯉꯝꯃꯤꯅ ꯅꯪꯗꯤ ꯂꯩꯁꯥꯕꯤꯅꯕꯣ ꯊꯝꯕꯥꯜꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯁꯥꯎꯅꯤꯡꯂꯗꯨꯅ ꯏꯆꯦ ꯏꯆꯥꯁꯤꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯧꯈꯤꯕ ꯅꯠꯇꯦꯗꯅ ꯁꯣꯏꯈꯤꯕꯅꯤ ꯃꯁꯤꯗ ꯏꯆꯦꯅ ꯈꯣꯟꯅ ꯗꯨꯛ ꯋꯥꯡꯕꯤꯔꯤꯕꯁꯤꯕꯨ ꯀꯩꯒꯤꯅꯣ ꯇꯞꯅ ꯏꯪꯅ ꯉꯥꯡꯅꯕ ꯌꯥꯕ ꯑꯁꯤꯗ ꯏꯕꯦꯝꯃ ꯍꯣꯏꯅꯗꯤ ꯍꯦꯛꯇ ꯂꯥꯏꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯗꯤ ꯑꯌꯨꯛꯇꯒꯤ ꯆꯐꯨ ꯑꯃ ꯑꯅꯤꯇ ꯌꯣꯟꯖꯔꯕꯗꯤ ꯍꯥꯏꯗꯅ ꯈ꯭ꯋꯥꯡ ꯑꯁꯦ ꯇꯦꯛꯄ ꯃꯈꯩ ꯐꯝꯂꯤꯕꯅꯤ ꯈꯣꯡꯒꯁꯦ ꯁꯖꯤꯡ ꯍꯧꯈꯩ ꯑꯗꯨꯒ ꯆꯐꯨ ꯊꯨꯒꯥꯏꯔꯒ ꯍꯦꯛꯇ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯒ ꯌꯥꯒꯗ꯭ꯔꯣ ꯈꯣꯏꯃꯨꯁꯨ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠ ꯑꯃ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯃꯥꯁꯨ ꯃꯀꯣꯛꯇꯒꯤ ꯇꯥꯔꯤꯕꯅꯤ ꯃꯥꯁꯨ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗꯨꯅꯇ ꯂꯩꯕ ꯑꯣꯏꯕꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯏꯅꯦ ꯑꯝꯇ ꯁꯥꯎꯕꯤꯒꯅꯨ ꯀꯥꯏꯔꯤꯕ ꯆꯐꯨꯁꯤꯡꯁꯤꯒꯤ ꯃꯃꯜꯗꯣ ꯑꯩ ꯄꯤꯖꯔꯒꯦ ꯀꯩꯊꯦꯜ ꯑꯁꯤꯗ ꯑꯁꯨꯝꯅ ꯈꯣꯟ ꯀꯟꯅ ꯉꯥꯡꯅꯕꯁꯦ ꯅꯨꯡꯉꯥꯏꯖꯗꯦ ꯃꯤ ꯃꯈꯩꯁꯨ ꯂꯣꯏꯅ ꯌꯦꯡꯅꯔꯤ ꯏꯅꯦꯁꯨ ꯇꯞꯊꯕꯤꯔꯣ ꯑꯩ ꯁꯣꯏꯗꯅ ꯀꯥꯏꯈ꯭ꯔꯕ ꯆꯐꯨꯁꯤꯒꯤ ꯃꯃꯜꯁꯦ ꯄꯤꯖꯔꯒꯦ ꯀꯌꯥꯃꯨꯛ ꯑꯣꯏꯗꯣꯏꯅꯣ ꯍꯥ
ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯅ ꯃꯃꯥ ꯃꯆꯥꯁꯤꯅ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯀꯩꯗꯧꯕꯒꯤ ꯈꯣꯟ ꯋꯥꯡꯖꯔꯨꯅꯦꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯁꯣꯏꯈ꯭ꯔꯦ ꯇꯃꯛ ꯍꯥꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯥꯡꯕꯗꯤ ꯌꯥꯗꯕꯅꯤꯅ ꯈꯣꯟ ꯀꯟꯕ ꯇꯥꯕꯅꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯀꯥꯏꯔꯤꯕ ꯆꯐꯨꯁꯤꯒꯤ ꯃꯃꯜꯗꯤ ꯂꯨꯄꯥ 50 ꯍꯦꯛ ꯄꯤꯔꯝꯃꯣ ꯊꯝꯕꯥꯜꯅ ꯏꯆꯦ ꯀꯔꯤꯅꯣꯗ ꯍꯥꯏꯕ ꯌꯥꯔꯅꯤꯅ ꯄꯪꯍꯥꯏꯁꯨ ꯍꯥꯏꯕꯤꯒꯅꯨ ꯀꯥꯏꯔꯤꯕ ꯆꯐꯨ ꯑꯁꯤ 5 ꯈꯛꯇꯅꯤ ꯆꯐꯨ ꯑꯃꯒꯤ ꯃꯃꯜꯁꯨ ꯁꯨꯞꯅꯒꯤ ꯂꯨꯄꯥ 4-5 ꯈꯛꯇꯅꯤ ꯆꯐꯨ ꯌꯣꯟꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣꯗ ꯏꯕꯦꯝꯃ ꯅꯪꯁꯨ ꯄꯣꯠ ꯌꯣꯜꯂꯤꯕꯁꯤ ꯑꯩꯅꯅꯦ ꯏꯕꯦꯝꯃꯅ ꯃꯃꯜ ꯑꯃꯨꯛ ꯂꯦꯞꯄꯤꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯏꯕꯦꯝꯃꯅ ꯌꯥꯝ ꯈꯪꯂꯕꯗꯤ ꯆꯐꯨꯁꯦ ꯅꯪ ꯑꯣꯏꯅ ꯌꯣꯟꯕꯤꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯈꯣꯏꯃꯨ ꯁꯦꯜ ꯑꯗꯨ ꯄꯤꯗꯨꯅ ꯏꯅꯦ ꯁꯥꯎꯕꯤꯔꯅꯨꯁꯤ ꯏꯅꯦꯅ ꯍꯥꯏꯕ ꯁꯦꯜꯗꯣ ꯁꯣꯝꯗ ꯂꯩꯖꯔꯦ ꯈꯣꯏꯃꯨꯅ ꯁꯦꯜ ꯑꯗꯨ ꯄꯤꯕꯗꯒꯤ ꯆꯐꯨ ꯌꯣꯟꯕꯤ ꯑꯗꯨꯁꯨ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯈꯣꯏꯃꯨꯁꯨ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ ꯊꯣꯏꯅꯨꯒ ꯊꯝꯕꯥꯜꯒꯅ ꯈꯣꯏꯃꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯄ꯭ꯔꯞ ꯇꯥꯟꯅꯗꯨꯅ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯈꯣꯏꯃꯨꯁꯨ ꯃꯥꯕꯨ ꯑꯃꯨꯛ ꯀꯧꯔꯛꯄꯗꯨꯗ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯑꯩꯕꯨꯔꯣ ꯏꯃꯥ ꯍꯣꯏꯅꯦ ꯏꯆꯥꯕꯨꯅꯤ ꯏꯆꯥꯗꯤ ꯄꯨꯛꯆꯦꯜ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯂꯧꯊꯣꯛꯇꯨꯅ ꯈꯣꯏꯃꯨꯗ ꯄꯤꯗꯨꯅ ꯁꯦ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯀꯤ ꯁꯦꯜꯗꯨꯅꯤ ꯏꯃꯥꯅ ꯄꯤꯔꯕꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤ ꯑꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯗꯥꯗꯨꯗ ꯍꯦꯛ ꯅꯨꯡꯁꯤꯔꯛꯇꯕ ꯏꯃꯥ ꯁꯦꯜ ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ ꯑꯩꯅ ꯁꯨꯝ ꯏꯆꯜꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯣ ꯁꯦꯜꯗꯣ ꯅꯆꯥ ꯂꯧꯕ ꯉꯝꯖꯔꯔꯣꯏ ꯋꯥꯔꯧꯕꯤꯅꯨ ꯐꯔꯦ ꯐꯔꯦ ꯏꯆꯥꯅ ꯂꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯗꯣ ꯏꯆꯥꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ ꯀꯔꯝꯕ ꯂꯩꯀꯥꯏꯗꯒꯤꯅꯣ ꯏꯆꯥꯕꯣ ꯏꯃꯥ ꯈꯣꯏꯃꯨ ꯀꯧꯖꯩ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯑꯣ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤꯅ ꯍꯥꯏꯕ ꯏꯃꯥ ꯈꯣꯏꯅ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯊꯝꯕꯥꯜ ꯀꯧꯏ ꯅꯆꯜ ꯑꯁꯤꯒꯤ ꯃꯤꯡꯅ ꯊꯣꯏꯅꯨ ꯀꯧꯕꯅꯤ ꯃꯇꯨꯡ ꯊꯦꯡꯅꯔꯕꯁꯨ ꯍꯦꯛ ꯀꯧꯅꯧꯀꯣ ꯐꯔꯦ ꯐꯔꯦ ꯉꯁꯤꯒꯤꯗꯤ ꯏꯃꯥ ꯍꯣꯏꯁꯨ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯏꯆꯥꯒ ꯊꯦꯡꯅꯕꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯁꯨꯝꯅ ꯁꯛ ꯈꯪꯅꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯝꯃꯤ ꯊꯣꯏꯅꯨꯗꯤ ꯃꯁꯥꯗ ꯑꯃꯨꯛꯇ ꯐꯥꯎꯈꯤꯗ꯭ꯔꯤꯕ ꯏꯍꯨꯜ ꯑꯃ ꯐꯥꯎꯕꯒꯨꯝ ꯑꯃꯨꯛꯇꯪꯒ ꯊꯦꯡꯅꯔꯗꯤ ꯍꯥꯏꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯗꯨꯅꯇ ꯂꯩꯖꯩ ꯊꯣꯏꯅꯨꯅ ꯉꯔꯥꯡꯒꯤ ꯀꯩꯊꯦꯜꯗ ꯊꯦꯡꯅꯈꯤꯕ ꯏꯕꯨꯡꯗꯣ ꯑꯃꯨꯛꯇꯒ ꯊꯦꯡꯅꯔꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯏꯁꯥꯗ ꯂꯪꯇꯛꯅꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯗꯤ ꯅꯨꯡꯁꯤꯕ ꯄꯥꯝꯖꯕ ꯀꯥꯏꯗꯣ ꯑꯣꯏꯔꯖꯥꯠꯂꯅꯦ ꯊꯝꯕꯥꯜꯅ ꯍꯥꯏ ꯊꯣꯏꯅꯨꯋꯥ ꯀꯔꯤꯅꯣ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯐꯝꯗꯨꯅ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯣ ꯉꯥꯎꯔꯒ ꯑꯃꯨꯛ ꯆꯠꯀꯗꯧꯔꯕ꯭ꯔꯅꯦꯍꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯇꯥꯟ ꯌꯥꯝ ꯆꯥꯗꯦ ꯃꯤꯅ ꯋꯥꯈꯜ ꯑꯃ ꯍꯦꯛ ꯈꯟꯖꯕꯁꯤꯐꯥꯎ ꯌꯦꯠꯂꯦꯕ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯋꯥꯈꯜꯗꯤ ꯑꯣꯏꯔꯝꯂꯣꯏꯕ ꯅꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨꯅ ꯇꯥꯛꯄꯗꯤ ꯍꯥ ꯊꯣꯏꯅꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯃꯃꯥꯗ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯂꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯏꯇꯥꯎ ꯀꯂꯤꯖꯨꯛꯇ ꯁꯛ ꯐꯖꯔꯨꯕꯁꯦ ꯄꯥꯞꯅꯤꯀꯣ ꯈꯣꯏꯃꯨꯅ ꯐꯖꯩꯗꯀꯣ ꯏꯇꯥꯎ ꯊꯦꯝꯕꯨꯡ ꯅꯪꯅ ꯐꯖꯕꯁꯦ ꯂꯦꯝꯐꯨ ꯑꯐꯨꯠꯄ ꯃꯥꯟꯈꯩ ꯐꯖꯕꯗꯨꯅꯅꯤ ꯅꯨꯄꯤ ꯑꯃꯠꯇꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯇ꯭ꯔꯤꯕꯗꯣ ꯊꯦꯝꯕꯨꯡꯅ ꯍꯦꯔ ꯈꯣꯏꯃꯨ ꯀꯣꯏꯔꯣꯏ ꯍꯥꯏꯅ ꯀꯣꯏꯕꯤꯗ꯭ꯔꯤꯕꯅꯤ ꯑꯗꯣ ꯃꯥꯝꯇꯣꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯔꯤꯕꯤ ꯈꯨꯃꯨꯒꯗꯣ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯕꯤ ꯑꯃ ꯂꯩꯕꯗꯣ ꯑꯩ ꯍꯦꯛ ꯎꯕ ꯈꯨꯗꯤꯡꯒꯤ ꯏꯔꯥꯡꯒ ꯇꯧꯁꯤꯜꯂꯛꯇꯅ ꯑꯣꯟꯊꯣꯛꯅ ꯍꯩꯅꯈꯤꯗ꯭ꯔꯦ ꯑꯗꯣ ꯈꯣꯏꯃꯨ ꯅꯪ ꯃꯥꯏꯗꯣ ꯑꯝꯇ ꯋꯥꯏꯒꯦ ꯃꯗꯨꯒꯤ ꯑꯔꯤꯕꯤꯗꯣ ꯑꯩ ꯑꯝꯇ ꯀꯥꯏꯅꯊꯣꯛꯂꯨꯒꯦ ꯈꯣꯏꯃꯨꯅ ꯌꯥꯔꯦ ꯈꯗꯥꯡꯗꯨ ꯅꯣꯝꯗꯨꯅ ꯂꯩꯔꯅꯨ ꯁꯨꯔꯤꯕ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯅꯕꯗꯣ ꯏꯇꯥꯎꯒꯤ ꯆꯤꯟꯗꯨꯅꯒ ꯎ ꯈꯥꯏꯅꯕꯨ ꯍꯔꯥꯏꯒ ꯑꯣꯏꯔꯝꯂꯗꯤ ꯅꯣꯡꯃꯗ ꯎꯖꯥꯎ ꯐꯖꯅꯗꯤ ꯈꯥꯏꯅꯤꯕꯨ ꯊꯦꯝꯕꯨꯡꯅ ꯏꯇꯥꯎꯕꯨꯗꯤ ꯑꯩꯒꯤ ꯈꯗꯥꯡꯁꯤꯒꯤ ꯃꯔꯝꯗ ꯄꯪꯊꯥꯏ ꯊꯥꯒꯠꯄꯤꯔ ꯇꯧꯔꯤꯁꯤ ꯏꯕꯨ ꯏꯀꯥꯏꯔꯦꯗ ꯃꯤꯅꯒ ꯊꯥꯒꯠꯂꯛꯄꯁꯦ ꯑꯩꯗꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯈꯣꯏꯃꯨ ꯏꯊꯥ ꯊꯥꯖꯗꯅ ꯅꯣꯡꯃ ꯊꯣꯏꯅꯨꯒ ꯊꯦꯡꯅꯔꯝꯃꯤ ꯈꯣꯏꯃꯨꯅ ꯏꯆꯜ ꯊꯣꯏꯅꯨ ꯅꯠꯇ꯭ꯔꯣ ꯊꯣꯏꯅꯨꯁꯨ ꯑꯃꯨꯛꯇꯒ ꯊꯦꯡꯅꯖꯔꯕꯗꯤ ꯈꯟꯅ ꯉꯥꯏꯖꯔꯛꯄꯅꯤ ꯏꯊꯥ ꯊꯥꯖꯗꯅ ꯈꯣꯏꯃꯨꯅ ꯀꯧꯔꯛꯄꯗ ꯍꯔꯥꯎꯅ ꯍꯣꯏ ꯃꯥꯅꯦ ꯏꯕꯨꯡ ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ ꯈꯨꯜ ꯑꯁꯤꯗ ꯏꯃꯥꯟꯅꯕꯤ ꯑꯃ ꯂꯩꯌꯦ ꯃꯥ ꯂꯨꯍꯣꯡꯕꯒꯤ ꯄꯣꯌꯦꯡ ꯄꯤꯕ ꯂꯥꯛꯂꯝꯕꯅꯤ ꯑꯗꯣ ꯏꯕꯨꯡꯗꯤ ꯃꯅꯤꯡ ꯈꯨꯜꯗꯒꯤꯅꯦ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯄꯥꯝꯅꯤ ꯏꯃꯥꯅ ꯄꯣꯠ ꯑꯃ ꯊꯤꯜꯂꯨꯁꯨ ꯍꯥꯏꯅ ꯂꯥꯛꯂꯝꯕꯅꯤ ꯑꯣ ꯑꯗꯨꯗꯤ ꯏꯕꯨꯡ ꯈꯨꯜ ꯌꯧꯕ ꯐꯥꯎꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ ꯑꯩꯁꯨ ꯏꯇꯣꯝꯇ ꯆꯠꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯍꯣꯏ ꯆꯜ ꯊꯣꯏꯅꯨ ꯈꯣꯏꯃꯨꯒ ꯊꯣꯏꯅꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯂꯤ ꯊꯣꯏꯅꯨꯁꯨ ꯃꯥꯅ ꯍꯦꯛ ꯇꯧꯕ ꯊꯕꯛ ꯃꯈꯩ ꯑꯁꯨꯝ ꯁꯣꯏꯕ ꯅꯪꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯈꯣꯏꯃꯨꯗ ꯅꯣꯛꯇꯨꯅ ꯇꯝꯃꯤ ꯈꯣꯏꯃꯨꯁꯨ ꯑꯩꯒ ꯌꯥꯝ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯁꯨ ꯊꯣꯏꯅꯨꯗ ꯇꯝꯃꯤ
Thoinu noktuna. Ai tara hairaga ta �ꯩꯃꯨ su aigumda tawba oire. Nongma �ꯩꯃꯨna asum lambida chatlingaida nupa ahal oirap tawraba nupa ama changlaktuna. Ibunga nang khuragi mateng amukta pangbiramo. Hoi khura kai matengno. Atai nateda se khurana chingduna lakliba sanbise nang amukta chingbiyu. Aswai phawbada ngasaidagi chingduna lakpada khura se yang ware. Hoi khura asomna �ꯩꯃꯨna sanadu chingduna pui. Nupaduna �ꯩꯃꯨꯒꯤ mangda challi. Khidang chatpa horakpaga san gari amada nupa makhoi ahum mari tongduna lauduna laklaga �ꯩꯃꯨꯒꯤ mamangda san gari du khamduna phat kumtharaklaga masa khara pharap tawba amana. Hey huranba yam thongna phaida. Aigi sanchibu huralaga nangi saduna lambi asida jingduna puribani bana. Ngasi bangtinglaka phugeba khangni. �ꯩꯃꯨna nati yamba san asidi aina huranduna purakpana chadi. Khurasina mateng pangbiyu haibadagi chumna mateng pangjabani. Nupa amana sauna machin kayada thiriba huranbani yenguni. Mana chingduna puriba san asibu mana huralakpa nati hekta haisaine. Nati yamba tu asi. �ꯩꯃꯨna mangda chatpa ahalladuda makhut thinga haina tawbani. Adubu nupadu leiramdre. �ꯩꯃꯨ haujikti khangli nupadu huranbani. Aduna mabu themduna sanna se singhanbani haiba. �ꯩꯃꯨ koina leitharabadi nupa sing aduna mabu soidana karino matawrani khangladuna mathwai hingnaba magi thokpa hotuna chenba hawi. Nupa sing adusu lauduna tanari. Hey huranba nang chen khidun hey ngasidi nang hat ka dawribani. Nupa amana chenbagi sor thabet honduna. Tacho yari tosi huranba tanabada soidana sor tatana sibu tare sanchu panglabani na tanaragomse. Asiga huranba se lamjen yamna yangi. Achongna suwabugi sor honduna. Hoine nungthilda huranba haibaga oiramale lamjel bo antokna yangkre sanche buduna yumda halawrase. �ꯩꯃꯨ sumagi thokpa mathwai hingjanaba kanna sum chelakpana migi amangsang aduda sangsinduna sor thabet honduna. As sibu siramnida si oiradi moi tanarasu phangaroiba. Asi hairaduna tung onthokluba matamdadi amangsang aduda nupi amamuk leirami. �ꯩꯃꯨ su khangduna lawi nupi adusu amuk kana lawi. Makhoina lauribadu taraduna imungda leiramba miyoising thoklaktuna �ꯩ무bu sakthina phurami. Thoinuna ta �ꯩꯃꯨ adumnaga hek tawboire. �ꯩꯃꯨna kaigi dunu chenbada sawam ongnaiduni numittudaina oikhriba matawdu. Makhoina wari saduna tapna lakpana mamsinba horaklami. Daw yakhidraba anini san gari so amata leiramdre. Thoinu pakhatna ta �ꯩꯃꯨ thengsu thengjilakle san gari su leitre. Khongna yum phawba chatlabadi matam se su yam thenglani. Thoinu thenglabasu khongna chatabadi yar lo khara thuna chanaba tawsi. Khara chatpa haurakpaga numit pomta taraduna lambi phawba udana pumam hikmamkhre. Upai leite �ꯩꯃꯨ Thoinubu chenbada tari. Chelabanina ahal masen yanaduna �ꯩ무ga Thoinuga luhonglami. Luhonglaba matungdadi makhoi anina daw yaramdaba sing adu loina kokladuna daw yaba tawruba thabakta maipakpa haibadu oiraklami. Shakina aigi ichase asumna ko oirakani haibase thajabagi wangmadani. Daw yakandabada �ꯩ무 haina maming chatlamlibani. Haujikti suba namba �ꯩ무gi mataw tamjau haidana khullekai pumbagi hainafam oiredo. Ibohalna migi chin haise sini ne mama pare khai thagatpa miduna phattaba ama hek tawbada afaba thabak singdi amatta singthada kai soiriba thabak aduda onchinduna ngangsinba. Yengu ichana daw yadringai matamdadi miyoi khadingna isa chitabu yengna bu hotnabada thongal wangma phawba lanba ngamdriba aduni. �ꯩ무na ima baba hana phattana ngangnariba singdo haujikti amata ngangnaba ngamdredana masi pumba namau nupi siki mapandaine baba. Sakina chummine masi pumba imangna yumsida lakpadaini ko na hana khangjaramadi chahi 15 da ichase luhongbiramdawni. �ꯩ무na
ꯏꯃꯥ ꯗꯥꯎ ꯌꯥꯔꯝꯗꯕ ꯃꯤꯅ ꯌꯥꯈꯠꯂꯛꯄꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯅꯥꯎꯔꯤ ꯀꯥꯞꯄꯝꯗꯥꯏꯗ ꯃꯅꯤꯡꯂꯣꯝꯗ ꯀꯟꯅ ꯆꯤꯡꯂꯒ ꯊꯥꯗꯣꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯄꯥꯜꯍꯟꯅꯤꯡꯂꯤꯕ ꯄꯣꯠꯁꯛꯇ ꯄꯥꯟꯕꯗ ꯍꯔꯥꯎꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯈꯣꯏꯃꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯇꯥꯕ ꯃꯤꯅꯕꯨꯗꯤ ꯏꯁꯥ ꯊꯥꯒꯠꯂꯦ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯈꯣꯏꯃꯨꯒ ꯊꯣꯏꯅꯨꯒꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯝꯃꯤ ꯅꯣꯡꯃ ꯊꯣꯏꯅꯨ ꯃꯆꯥꯕꯨ ꯄꯨꯗꯨꯅ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ ꯊꯝꯕꯥꯜ ꯃꯁꯨ ꯅꯨꯄꯤꯕꯨ ꯄꯥꯝꯗꯨꯅ ꯏꯁꯨ ꯅꯨꯄꯤꯁꯦ ꯃꯕꯣꯛ ꯑꯩ ꯂꯧꯗꯅ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯏꯕꯣꯇꯣꯟꯅ ꯃꯕꯣꯛ ꯂꯧꯕꯒꯤ ꯐꯖꯕ ꯅꯠꯇꯦꯅꯦ ꯔꯥꯁꯤ ꯂꯩꯕ ꯃꯄꯨ ꯑꯩ ꯂꯧꯕꯒꯤꯅꯤ ꯏꯁꯨꯅ ꯔꯥꯁꯤ ꯃꯇꯨꯝ ꯃꯇꯨꯝ ꯌꯥꯎꯈꯩ ꯅꯨꯡꯁꯤꯔꯤꯕꯁꯦ ꯊꯣꯏꯅꯨꯅ ꯍꯣꯏ ꯍꯣꯏ ꯃꯕꯣꯛꯀ ꯃꯄꯨꯒ ꯂꯣꯏ ꯂꯧꯕꯅꯦ ꯃꯃꯥ ꯑꯩꯗꯤ ꯃꯆꯦꯠ ꯑꯃ ꯌꯥꯎꯗ꯭ꯔꯦ ꯊꯝꯕꯥꯜꯅ ꯏꯁꯨꯁꯤꯗ ꯃꯃꯥ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯁꯦ ꯐꯔꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯒꯤ ꯊꯥꯏꯅꯒꯤ ꯗꯥꯎ ꯌꯥꯗꯕꯗꯣ ꯏꯁꯨꯁꯤꯗ ꯑꯃꯨꯛ ꯂꯧꯒꯗꯧꯔꯤꯕꯅꯤ ꯍꯧꯔꯛꯑꯗꯧꯅꯤ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯔꯩ ꯁꯥꯡꯕꯤꯁꯦ ꯊꯝꯕꯥꯜꯅ ꯑꯁꯦꯡꯕꯅꯤꯅꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯏꯕꯣꯇꯣꯟꯅ ꯌꯥꯔꯦ ꯌꯥꯔꯦ ꯅꯈꯣꯏꯅ ꯃꯥꯅꯆꯥꯒꯤ ꯋꯥꯔꯤꯗꯣ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤ ꯅꯆꯥꯅꯨꯄꯤꯁꯨ ꯆꯂꯟꯈꯤꯅꯕ ꯇꯧꯔꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯅꯆꯥꯒꯤ ꯍꯥꯞꯄꯤꯈꯤꯅꯕ ꯃꯃꯥ ꯅꯪꯅ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯑꯁꯨꯝꯅ ꯄꯣꯂꯣꯏꯗ ꯈꯣꯏꯃꯨꯒ ꯊꯣꯏꯅꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ